Arun Samurai Lapamgi Warigi collection dagi wari ama lokhatjaraga mayamda khudol tamjaragani hojik leizare Manipuri story collection gi manga subu khudol oina tingkhangi lambi hojik wari asi haujarage mayam punnamu taminarasi anganba ayukni ibohal mangonda khabar pari konthonglom dagi ibeleina pikli bi ai phabibu phuraga ngangang duna changai ibeleina masi pharoi dori bangang ni pikni de hauna mama mapa chenta dori ba machane nang da shikro pikni sida me khaira ga hato sira khangdre changu imungda chango mapan ga thukpa yaroi nang sana baga chatpa yaroi hairaduna phuraga chingduna purakli yefabi wadi ngangde mapi tana kaptuna tapna changlai ibeleina hey kapkano ayuk sida aibu mama pokta bini macha thina taweda amu haina birani nang ni mere sidi lekai sina khangponte kapkano dana nachinduda thajinge ibohalna hai ayuk sida kaidore mama nang angang dubu amuka phali dubo yehabina kapadu taraduna imungda leramba mane thadu thorei ibeleina ho aina kaidoboi kaphandori ge lambi soroktuda gari mamangduda chinsille adugadi macha sena dena maya mamangda aibu mina nganghalle gari mamangduda aina chinsilu sona haibraba gari duna taklamladi aibu macha pokpa nattabanina hatopirena pakthohan bidoribo masi yakharu doriba angang ne thadoina inama angang haisidi angang ne angang sina apabata kari khangdorige angang sida phuraga chairaga kari kanaba phangdorige irenjena gyan tanaba hairaga loire yefabi nini gi nakta lao ibeleina hare aingondaga onkhatana chage tawini hey aise nang adumaina ngangba yaba mira ha namana pana waraktabagi haunabido aingonda chanaroi khango thadoina inama layo khraba imai padi panbigan tamocho gi mama maktada imai pabu panduna inamana asumna ngangbase tamocho taba ngamnibro ibeleina palle nang kaidoge habano namana pana waraktabi ibohal khonjel kalapna yare taningre makha tana khanagi haibro ha mama nang su tumin leiro ibema nang su angang do pusin khro yare namit khuding gi sumaina sum khanabase kayo lekaina kari hainaramni ha thadoi peri yefabiu pamduna changki ibeleina is kari matauno nachanpi warake di haidadana law khongdana ga tawine phare ai lebisi yam kaira male mafam sida aigisu imai pa amta wate nasidagi ipam chakhini ibohalna hey ibele nang adumaina hainu ko aina khanaba pamdena tawani nang chatpa yaroi ko ibele tapthaduna hona taw yengbane chatlo yebungo chaw khraba yumse nang aigi ne khangabo ibohalna ho aigi di yawdrabane nangi ibeleina atai di araibane nachanupi se chahisu kunthra mathak oramani nupa ama thiraga mayum palan kinaba tawsiko leiminaba yam nungai roidori ibohalna hey magisu khangchanaba leijaramni ichanupi su mathantani magisu animba pamba tawjaki sanuda ibeleina machanupi nina nungdi nungsirbajani haramnaga ibelei magi kada changki somda imungda thadoina yefabi nangse naraibo otokna thidako okpadagi ima haina kaubo phangdringai awaba polumna mang thare dako inama nangdi laire pakdagi umnama urangani ko ngasidi tamo chause nupi atombigi mukutta takri machal macha phawa mina tina ngangla phawa taduna leithok ongumkre inama ngasidi inamagi minungsida mitmangda nahauna thokpogo ningsinglakli latana ho thadoi amta law he nangbu tarabo thadoina tare inama kaidoragi inama latana as kishule bawana teda se asai noi tamona hekru leirapane nang khonda kita sudoklamo aisina haisi chara chaning basina somda noi tamugi purisi amta sudoklamge thadoina kaino hoji hei chaning be matamni ado fido thamo ai dum subirage thaba inkhanga tawrano haimatada yam tawsaning khraba haiduni inama nangse natana sibu awaba thabak lahe ado noi tamuna horen nga lerake hinjang thongjalamanu hairambane thadoina hoinama ado side hekru se purage ko ay natana hoi pukhro ibohalna thadoi nanamase kenom tawkre
ꯁꯦ ꯃꯥꯕꯨ ꯑꯃꯨꯛꯇ ꯍꯧꯗꯣꯛꯑꯣ ꯊꯥꯗꯣꯏ ꯂꯇꯥ ꯁꯦ ꯍꯧꯒꯠꯂꯣ ꯂꯇꯥ ꯅꯪ ꯌꯥꯏꯐꯕꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯂꯇꯥ ꯊꯥꯗꯣꯏꯅ ꯏꯅꯝꯃ ꯀꯩꯅꯣ ꯏꯅꯝꯃꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯏꯅꯝꯃ ꯊꯥꯡꯃꯆꯧ ꯏꯅꯝꯃ ꯌꯥꯏꯐꯕꯤꯅ ꯀꯧꯔꯛꯄꯗ ꯊꯥꯗꯣꯏ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ ꯌꯥꯏꯐꯕꯤꯅ ꯅꯦꯅꯦ ꯅꯦꯅꯦ ꯆꯥꯛ ꯂꯥꯝꯃꯦ ꯊꯥꯗꯣꯏꯅ ꯍꯥ ꯌꯥꯏꯐꯕꯤ ꯅꯦꯅꯦ ꯆꯥ ꯂꯣꯟꯒꯦꯀꯣ ꯐꯝꯃꯣ ꯅꯦꯅꯦ ꯆꯥ ꯂꯣꯟꯕꯤꯒꯦ ꯉꯥꯏꯌꯨꯀꯣ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯌꯥꯏꯐꯕꯤꯅ ꯅꯦꯅꯦ ꯍꯣ ꯅꯦꯅꯦ ꯊꯥꯗꯣꯏꯅ ꯇꯥꯔꯦ ꯇꯥꯔꯦ ꯅꯦꯅꯦ ꯃꯅꯤꯡꯗ ꯍꯦꯟꯖꯥꯡ ꯍꯦꯛꯂꯤꯌꯦ ꯌꯥꯏꯐꯕꯤ ꯌꯥꯏꯐꯕꯤꯅ ꯅꯦꯅꯦ ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡꯒꯦꯅ ꯃꯩ ꯊꯥꯡꯒꯠꯄꯅꯦꯕ ꯑꯗꯨꯗ ꯒ꯭ꯌꯥꯁꯇꯣ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯃꯩ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯦ ꯏꯃꯥꯅ ꯆꯩꯔꯅꯤꯌꯦ ꯊꯣꯏꯕꯤꯅ ꯍꯩꯃꯥ ꯏꯁꯦ ꯅꯦꯅꯦ ꯂꯥꯛꯑꯒꯦ ꯅꯪ ꯄꯥꯕꯨꯡꯗ ꯒ꯭ꯌꯥꯁ ꯂꯣꯏꯔꯦꯗꯣ ꯑꯝꯇ ꯍꯥꯏꯔꯨ ꯆꯣꯆꯣ ꯌꯥꯏꯐꯕꯤꯅ ꯍꯣꯏ ꯅꯦꯅꯦ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯃꯥ ꯑꯇꯣꯝꯕꯤ ꯂꯩꯔꯝꯕꯗꯨꯗ ꯈꯣꯡꯊꯥꯡ ꯈꯔ ꯇꯞꯊꯩ ꯌꯥꯏꯐꯕꯤꯅ ꯄꯥꯕꯨꯡ 이보할나 ꯀꯩꯗꯧꯔꯦ ꯏꯆꯥꯊꯣꯏ ꯌꯥꯏꯐꯕꯤꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯒ꯭ꯌꯥꯁ ꯂꯣꯏꯈ꯭ꯔꯦ ꯅꯦꯅꯦꯅ ꯑꯝꯇ ꯂꯧꯕꯤꯔꯝꯃꯣꯅ ꯍꯥꯏꯌꯦ ꯏꯕꯦꯂꯩꯅ ꯍꯣꯏ ꯍꯣꯏ ꯍꯣꯔꯦꯟ ꯅꯄꯥꯗ ꯂꯧꯍꯜꯂꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯆꯥꯔꯔꯣꯏ ꯍꯥꯏꯌꯨ ꯅꯅꯦꯗ ꯍꯥꯏꯔꯒ 이보할ꯗ ꯌꯦꯡꯉꯤ 이보할나 ꯌꯥꯏꯐꯕꯤ ꯅꯅꯦꯗꯅꯦ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯑꯒ ꯂꯧꯔꯁꯤ ꯍꯥꯏꯔꯨꯆꯣ ꯌꯥꯏꯐꯕꯤꯅ ꯑꯧ ꯄꯥꯕꯨꯡ 이베ꯂꯩꯅ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈꯤꯗꯣꯔꯤ ꯑꯋꯣꯏꯕ ꯃꯤꯔꯦꯝꯁꯤꯡꯁꯦ ꯅꯍꯥꯟꯅ ꯇꯣꯉꯥꯟ ꯄꯤꯖꯈ꯭ꯔꯁꯦꯁꯨ ꯌꯥꯗꯦꯗꯣ ꯅꯨꯄꯥ ꯅꯪꯅ ꯒ꯭ꯌꯥꯁꯅꯤꯅ ꯇꯥꯡꯈ꯭ꯔꯀꯥꯟꯁꯤꯗ ꯕꯦꯛꯇ ꯑꯃꯨꯛ ꯂꯩꯔꯨꯗꯣꯏꯅꯤꯅꯦ ꯂꯩꯕꯤꯌꯨ ꯂꯩꯕꯤꯌꯨ 이보할나 ꯉꯥꯡꯈ꯭ꯔꯦꯗꯀꯣ ꯃꯃꯥ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯣꯉꯥꯟ ꯄꯤꯖꯁꯦꯅꯕꯨ ꯄꯤꯖ ꯌꯥꯔꯤꯕꯣ ꯂꯩꯀꯥꯏ ꯍꯤꯡꯒꯣꯜꯅꯨꯡ ꯍꯥꯏꯕ ꯑꯃ ꯂꯩꯔꯤ ꯃꯈꯣꯏꯅ ꯀꯔꯤꯅꯦꯅ ꯍꯥꯏꯈꯤꯅꯤ ꯅꯪꯁꯦ ꯐꯅ ꯁꯤꯡꯕꯣꯏ ꯅꯤꯡꯉꯤ ꯌꯥꯝ ꯄꯪꯉꯤꯕꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯁꯦ ꯑꯩꯒꯤ ꯏꯆꯥ ꯏꯆꯟꯅꯤꯅꯦ 이베ꯂꯩꯅ ꯑꯗꯨꯒ ꯑꯩꯕꯨ ꯅꯃꯤꯠꯇꯣ ꯐꯠꯇꯕꯤ ꯅꯠꯇ꯭ꯔꯣ 이보할나 ꯑꯁ ꯅꯪ ꯁꯤꯗꯤ ꯀꯣ 이베ꯂꯩ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯒꯤ ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯔꯦ ꯁꯅꯥ ꯁꯥꯎ ꯁꯥꯕꯤꯔꯤ ꯑꯗꯨ ꯄꯤꯌꯨ ꯄꯤꯔꯤ ꯑꯗꯨ ꯂꯩꯌꯨ ꯂꯩꯔꯤ 이베ꯂꯩꯅ ꯍꯣꯏ ꯌꯥꯔꯦꯁꯦ ꯇꯣꯛꯄꯤꯔꯣ ꯉꯁꯤꯗꯤ ꯍꯣꯇꯦꯜꯗ ꯆꯠꯂꯒ ꯅꯟ ꯚꯦꯖꯇꯣ ꯑꯝꯇ ꯄꯦꯟꯅ ꯆꯥꯊꯔꯨꯁꯤ 이보할나 ꯍꯣꯏꯗꯥ ꯍꯣꯏꯗꯥ ꯌꯥꯏꯐꯕꯤꯅ ꯅꯦꯅꯦ ꯄꯥꯕꯨꯡꯅ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯑꯒ ꯂꯧꯔꯁꯦ ꯍꯥꯏꯌꯦ ꯃꯣꯏꯗꯤ ꯆꯥꯛꯁꯨ ꯆꯥꯔꯔꯣꯏꯌꯦ ꯊꯥꯗꯣꯏꯅ ꯑꯁ ꯑꯩꯈꯣꯏꯅ ꯀꯝꯗꯧꯕ ꯅꯪꯅꯁꯨ ꯆꯥꯛ ꯊꯥꯡꯒꯠꯂꯨꯔꯦ ꯍꯥꯏ ꯐꯔꯦꯁꯦ ꯃꯩꯇꯥꯜ ꯂꯩꯔꯒ ꯍꯦꯛ ꯏꯃꯧꯒ ꯍꯥꯎꯅ ꯆꯥꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯅꯪꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯔꯣꯏꯗ꯭ꯔꯥ ꯌꯥꯏꯐꯕꯤꯅ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯒꯦ ꯅꯦꯅꯦ ꯑꯣꯖꯥꯁꯨ ꯑꯃꯠꯇ ꯂꯥꯛꯇꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯦ ꯊꯥꯗꯣꯏꯅ ꯐꯔꯦ ꯐꯔꯦ ꯅꯦꯅꯦ ꯃꯩꯇꯥꯜ ꯂꯩꯔꯨꯔꯒꯦ ꯅꯪ ꯍꯦꯟꯖꯥꯡꯁꯦ ꯄꯨꯁꯟꯈ꯭ꯔꯣꯁꯦ ꯏꯃꯨꯡꯗ 이베ꯂꯩꯅ ꯍꯩ ꯌꯥꯏꯐꯕꯤ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯌꯥꯏꯐꯕꯤꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ 이베ꯂꯩꯅ ꯁꯦ 이마ꯒꯤ ꯐꯤꯁꯤꯡꯁꯦ ꯈꯔ ꯁꯨꯗꯣꯛꯑꯝꯃꯨ ꯁꯦꯡꯅ ꯁꯨꯀꯣ ꯅꯅꯦꯗꯒ ꯑꯃꯨꯛ 이마ꯅ ꯐꯤ ꯁꯨꯍꯜꯂꯦꯅ ꯍꯥꯏꯔꯨꯅꯨ ꯅꯪ ꯁꯨꯐꯝ ꯊꯣꯛꯄ ꯁꯨꯀꯣ ꯌꯥꯏꯐꯕꯤꯅ ꯑꯗꯨ ꯏꯃꯥ ꯑꯩ ꯍꯌꯦꯡ ꯄꯔꯤꯈꯥ ꯂꯩꯌꯦ ꯐꯤꯁꯦ ꯄꯔꯤꯈꯥ ꯂꯣꯏꯔꯒ ꯁꯨꯒꯦ 이베ꯂꯩꯅ ꯀꯔꯤ ꯄꯔꯤꯈꯥ ꯂꯩ ꯀꯥꯏꯅ ꯑꯗꯨ ꯑꯗꯥ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯉꯁꯥꯏꯅ ꯁꯨꯔꯨꯔꯗꯤ ꯂꯣꯏꯔꯅꯤ ꯆꯠꯂꯣ ꯁꯦꯡꯅ ꯁꯨꯒꯗꯕꯅꯤ ꯌꯥꯏꯐꯕꯤ ꯎꯄꯥꯏ ꯂꯩꯇ ꯂꯩꯇ ꯐꯤꯁꯤꯡꯗꯨ ꯄꯨꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯈꯨꯗꯦꯡ ꯄꯨꯊꯣꯛꯇꯨꯅ ꯐꯤ ꯁꯨꯕ ꯍꯧꯏ ꯌꯨꯝꯂꯣꯟꯅꯕꯗ ꯊꯔꯣꯅ ꯌꯦꯡꯉꯣꯏ ꯃꯤꯃꯤ ꯌꯥꯏꯐꯕꯤꯁꯦ ꯃꯃꯥꯇꯣꯟ ꯑꯁꯤꯅ ꯐꯤ ꯌꯥꯡꯀꯣꯟ ꯑꯃꯃꯨꯛ ꯁꯨꯍꯟꯕꯤꯔꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯦꯟꯃꯜꯂꯕꯅꯤ ꯃꯤꯃꯤꯅ ꯑꯩꯗꯤꯅꯦ ꯅꯍꯥꯟꯅ ꯉꯥꯡꯅꯤꯡꯕꯅ ꯐꯨꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯕꯦꯂꯩ ꯍꯥꯏꯕꯤꯗꯣ ꯃꯔꯝ ꯆꯠꯇꯨꯅꯅꯤ ꯑꯇꯣꯝꯕꯤꯒ ꯑꯣꯏꯁꯜꯂꯦ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯤꯁꯦ ꯍꯥꯏꯔꯨꯔꯒ ꯉꯥꯡꯂꯨꯔꯒ ꯑꯩꯈꯣꯏꯕꯨ ꯃꯤꯋꯥ ꯉꯥꯡꯕꯤ ꯌꯨꯝ ꯀꯥꯏꯅꯕ ꯁꯤꯜꯂꯤꯅ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯛꯄ ꯉꯥꯡꯅꯕ ꯌꯥꯔꯔꯣꯏꯗꯕ ꯅꯨꯄꯤꯅꯦꯁꯦ ꯊꯔꯣꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ 이보할ꯗꯨꯁꯨ ꯅꯨꯄꯤ ꯑꯁꯦ ꯋꯥꯔꯛꯄꯁꯨ ꯉꯝꯗꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯑꯉꯥꯡ ꯅꯠꯇꯦ ꯅꯨꯄꯤ ꯑꯁꯦ ꯊꯤꯈꯤꯕꯗꯩ ꯃꯆꯜ ꯃꯆꯥꯒꯁꯦ ꯃꯤꯇꯣꯞ ꯇꯧꯅ ꯍꯦꯛ ꯈꯜꯍꯟꯕ ꯉꯝꯃꯤꯗ ꯏꯃꯧ ꯂꯇꯥꯗꯣ ꯂꯩꯔꯤꯉꯩꯗꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯅ ꯃꯣꯏ ꯏꯃꯨꯡꯁꯤ ꯁꯥꯟꯇꯤ ꯑꯣꯏ ꯒ꯭ꯌꯥꯟ ꯇꯥꯏꯅ ꯍꯥꯏꯅꯔꯝꯅꯤꯅꯤ ꯍꯧꯖꯤꯛꯅ ꯑꯉꯥꯡꯁꯤꯒꯤ ꯈꯟꯕꯗ 이베ꯝꯃ ꯊꯥꯗꯣꯏꯁꯤꯁꯨ ꯃꯌꯨꯝ ꯄꯥꯟꯗ ꯂꯩꯔꯦ ꯃꯅꯝꯃꯒ ꯈꯠꯅꯕꯅꯁꯨ ꯃꯤꯃꯤꯅ 이제마 미ꯑꯣꯏꯕ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯗꯨꯅ ꯁꯨꯝ ꯂꯩꯌꯣ ꯌꯥꯗꯕꯅꯤ ꯃꯤ ꯑꯃꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯌꯦꯡꯈꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯊꯥꯗꯣꯏꯅ ꯍꯩꯃꯥ ꯅꯪꯗꯤ ꯄꯔꯤꯈꯥ ꯍꯌꯦꯡꯅꯦ ꯍꯥꯏꯔꯒ ꯐꯤ ꯑꯃꯨꯛ ꯁꯨꯗꯨꯅ ꯂꯩꯔꯕꯣ ꯌꯥꯏꯐꯕꯤ ꯌꯥꯏꯐꯕꯤꯅ ꯅꯦꯅꯦ ꯑꯩ ꯂꯣꯏꯅ ꯐꯥꯔꯦ ꯏꯃꯥꯒꯤ ꯐꯤ ꯈꯔꯁꯦ ꯃꯣꯠꯂꯦꯅ ꯁꯨꯕꯤꯔꯝꯕꯅꯦ
ꯊꯥꯗꯣꯏꯅ ꯍꯦ ꯐꯤꯗꯣ ꯊꯝꯃꯨ ꯑꯩ ꯇꯧꯔꯒꯦ ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯁꯨ ꯆꯠꯂꯣ ꯌꯥꯏꯐꯕꯤꯅ ꯅꯦꯅꯦ ꯌꯥꯔꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯊꯥꯗꯣꯏ ꯁꯥꯎꯔꯗꯨꯅ ꯌꯥꯏꯐꯕꯤꯕꯨ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯈꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯏꯟꯁꯤꯟꯈꯤ ꯆꯪꯉꯣꯗꯤ ꯆꯪꯉꯣ ꯂꯥꯏꯔꯤꯛ ꯄꯥꯔꯁꯨ ꯍꯥꯏꯔꯒ ꯐꯠꯇꯦꯗꯀꯣ ꯃꯤꯁꯤꯡꯁꯦ ꯑꯉꯥꯡ ꯃꯆꯥꯁꯤꯗ ꯐꯤꯒ ꯁꯨꯍꯟꯗꯅ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦꯅꯦ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯌꯥꯏꯐꯕꯤꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯈꯪꯂꯛꯂꯦ ꯑꯗꯨꯕꯨ ꯏꯃꯨꯡꯁꯤꯗ ꯃꯅꯦꯒ ꯃꯥꯒꯗꯤ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯌꯥꯏꯐꯕꯤ 10 ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖ ꯑꯃꯗ 11 ꯃꯤꯡ ꯆꯟꯁꯤꯟꯗꯨꯅ ꯀꯣꯂꯦꯖ ꯆꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯌꯥꯏꯐꯕꯤꯅ ꯅꯦꯅꯦ ꯅꯪ ꯅꯁꯥꯁꯨ ꯉꯝꯗꯦ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯔꯣ ꯑꯩ ꯆꯥꯛꯁꯦ ꯊꯣꯡꯂꯒꯦꯕ ꯊꯥꯗꯣꯏꯅ ꯐꯔꯦ ꯊꯣꯡꯉꯣꯀꯣ ꯐꯖꯅ ꯑꯗꯣ ꯅꯪ ꯀ꯭ꯂꯥꯁꯀꯗꯣ ꯈꯔ ꯆꯠꯁꯤꯜꯂꯨꯅꯦ ꯌꯥꯏꯐꯕꯤꯅ ꯍꯣꯏ ꯅꯦꯅꯦ ꯀ꯭ꯂꯥꯁꯁꯨ ꯐꯖꯅ ꯇꯧꯗꯕꯗꯨꯗ ꯆꯠꯇ꯭ꯔꯕꯅꯦ ꯊꯥꯗꯣꯏꯅ ꯅꯄꯥꯅꯦꯅ ꯃꯆꯥꯁꯨ ꯃꯊꯟꯇꯅꯤ ꯏꯝꯐꯥꯜꯒꯤ ꯁ꯭ꯀꯨꯜ ꯑꯐꯕ ꯑꯃꯗ ꯇꯝꯍꯟꯁꯤ ꯍꯥꯏꯕꯕꯨ ꯅꯃꯥꯇꯣꯟꯅ ꯌꯥꯗꯗꯅ ꯑꯗꯨꯝ ꯇꯣꯛꯑꯦ ꯅꯅꯦꯅ ꯁꯦꯜ ꯊꯣꯛꯂꯕꯗꯤ ꯐꯕ ꯌꯥꯏꯐꯕꯤꯅ ꯑꯁ ꯌꯥꯔꯤꯕ ꯅꯦꯅꯦ ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯗꯦꯕ ꯃꯄꯥꯟꯂꯣꯝꯗꯒꯤ ꯏꯕꯦꯂꯩꯅ ꯍꯩ ꯌꯥꯏꯐꯕꯤ ꯇꯥꯕ꯭ꯔꯅ ꯌꯥꯏꯐꯕꯤꯅ ꯅꯦꯅꯦ ꯏꯃꯥꯅ ꯀꯧꯔꯦ ꯑꯩ ꯑꯝꯇ ꯊꯣꯛꯂꯨꯒꯦꯀꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯏ ꯏꯕꯦꯂꯩꯅ ꯁꯦ ꯉꯥꯁꯦ ꯑꯍꯤꯡꯕ ꯉꯥꯛꯇꯅꯤ ꯐꯖꯅ ꯇꯥꯎꯊꯣꯛꯂꯒ ꯃꯐꯝ ꯆꯥꯅ ꯊꯝꯃꯨ ꯑꯃꯨꯛ ꯍꯧꯗꯣꯛꯅꯒ ꯆꯥꯈꯤꯅꯤꯀꯣ ꯌꯥꯏꯐꯕꯤꯅ ꯉꯥꯗꯨ ꯃꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯂꯧꯕꯗꯨꯗ ꯅꯥꯟꯊꯣꯛꯇꯅ ꯃꯥꯡꯒꯣꯟꯗ ꯍꯩꯗꯣꯛꯂꯝꯃꯤ ꯏꯕꯦꯂꯩꯅ ꯍꯩꯃꯥ ꯃꯁꯤꯈꯛ ꯄꯥꯏꯕꯁꯤꯗ ꯃꯁꯥꯁꯦ ꯊꯔꯦꯛ ꯅꯥꯔꯦꯛꯅꯔꯗꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯐꯖꯅ ꯂꯣꯏꯁꯜꯂꯨ ꯋꯥꯏꯒ ꯇꯩꯊꯣꯛꯎꯀꯣ ꯉꯥꯍꯤꯡ ꯅꯝꯅꯤ ꯃꯁꯤꯗꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯐꯅ ꯈꯗꯣꯏꯕ ꯅꯤꯡꯉꯨꯔꯦ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ ꯏꯔꯥꯡ ꯆꯦꯜꯂꯤꯅꯦ ꯃꯁꯥꯁꯦ ꯍꯥꯏꯗꯨꯅ ꯉꯥꯡꯗꯅ ꯆꯠꯈꯤ ꯌꯥꯏꯐꯕꯤ ꯍꯩꯗꯣꯛꯂꯤꯕꯗꯨ ꯐꯖꯅ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯏ ꯊꯥꯗꯣꯏꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯅꯃꯥꯅ ꯏꯁꯧ ꯇꯧꯔꯤꯗꯨꯅ ꯌꯥꯏꯐꯕꯤꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯦꯅꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯏꯐꯕꯤ ꯁꯥꯏꯀꯜ ꯑꯃꯗ ꯐꯧ ꯏꯟꯕ ꯆꯠꯂꯝꯃꯤ ꯂꯝꯕꯤꯗ ꯃꯉꯥꯜꯅ ꯚꯥꯏ ꯑꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯍꯦ ꯋꯥ ꯃꯁꯛ ꯈꯨꯐꯖꯁꯤꯗꯤ ꯃꯅꯤꯅ ꯑꯉꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯇꯥꯁꯜꯂꯤꯔꯥ ꯍꯥ ꯇꯧꯅꯨ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯏꯆꯜꯅꯤ ꯃꯉꯥꯜꯅ ꯅꯪꯒ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯚꯥꯏ ꯃꯁꯤꯃꯗꯤ ꯑꯩꯒꯤ ꯍꯩꯅꯕꯤꯗ ꯌꯥꯗ꯭ꯔꯦꯍꯦ ꯃꯅꯤꯅ ꯇꯥꯅꯤꯡꯗꯦꯍꯦ ꯑꯉꯥꯡꯅꯤ ꯑꯗꯨꯝꯕꯩ ꯋꯥꯈꯜ ꯂꯩꯖꯕ ꯑꯉꯥꯡ ꯅꯠꯆꯗꯦ ꯌꯥꯔꯦꯀꯣ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯕꯤꯔꯣ ꯏꯇꯥꯎ ꯃꯉꯥꯜꯅ ꯚꯥꯏ ꯅꯪꯁꯦ ꯑꯩ ꯊꯥꯖꯗꯕ ꯃꯥꯜꯂꯤ ꯑꯩ ꯁꯤꯃꯥ ꯇꯣꯛꯅꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯀꯣꯏꯗꯅ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯥ ꯇꯟꯖꯥꯗꯨꯗ ꯌꯥꯏꯐꯕꯤꯅ ꯏꯜꯂꯛꯂꯤꯕ ꯁꯥꯏꯀꯜꯗꯨ ꯅꯨꯡ ꯑꯃꯗ ꯏꯟꯖꯤꯟꯗꯨꯅ ꯍꯦꯛ ꯇꯨꯔꯦ ꯃꯅꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯥꯏꯐꯕꯤ ꯁꯣꯛꯄ꯭ꯔꯥ ꯌꯥꯏꯐꯕꯤꯅ ꯑꯁ ꯈꯨꯅꯤꯡꯗ ꯈꯔ ꯇꯠꯂ ꯃꯥꯜꯂꯦ ꯃꯅꯤꯅ ꯁꯦ ꯍꯧꯒꯠꯂꯣꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯥꯏꯀꯜꯁꯤꯗ ꯐꯧ ꯕꯣꯔꯥ 2ꯒ ꯄꯨꯔꯒ ꯂꯥꯛꯏꯁꯤꯅ ꯅꯣꯏ ꯍꯤꯡꯒꯣꯜꯅꯨꯡꯒꯤ ꯅꯕꯨꯡꯁꯤꯡꯗꯨꯗ ꯀꯣꯛ ꯍꯥꯏꯔꯒ ꯄꯨꯍꯟꯅꯤ ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅꯗꯤ ꯄꯨꯊꯣꯛꯑꯔꯣꯏ ꯈꯪꯉꯦ ꯌꯥꯏꯐꯕꯤꯅ ꯗꯥꯃꯅꯤ ꯑꯩꯁꯨ ꯉꯝꯃꯤꯗ ꯅꯍꯥꯟꯈꯩ ꯑꯗꯨꯝ ꯄꯨꯏ ꯅꯨꯡ ꯂꯩꯕ ꯎꯍꯧꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯃꯤꯜ ꯊꯣꯡ ꯂꯣꯟꯈ꯭ꯔꯅꯤ ꯑꯩ ꯆꯠꯂꯒꯦ ꯃꯅꯤꯅ ꯁꯦ ꯑꯩ ꯃꯤꯜ ꯐꯥꯎ ꯏꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯅꯤꯅ ꯁꯥꯏꯀꯜꯗꯨ ꯏꯜꯂꯤ ꯃꯉꯥꯜꯗꯤ ꯌꯥꯏꯐꯕꯤ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯗꯨꯅ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯤ ꯃꯅꯤꯅ ꯌꯥꯏꯐꯕꯤ ꯃꯥꯅ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯃꯉꯥꯜ ꯀꯧꯕꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯃꯉꯥꯜ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯜꯅꯤ ꯌꯥꯏꯐꯕꯤꯅ ꯏꯝꯐꯥꯜꯗꯒꯤ ꯑꯩꯗꯤ ꯏꯝꯐꯥꯜꯁꯦ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯗꯤ ꯆꯠꯇ꯭ꯔꯤ ꯃꯉꯥꯜꯅ ꯇꯞꯅ ꯏꯝꯐꯥꯜꯗ ꯆꯠꯅꯤꯡꯉꯨꯅꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯅꯣꯏ ꯁ꯭ꯋꯥꯏꯁꯤꯅ ꯏꯆꯤꯛ ꯆꯤꯛꯂꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯍꯦꯜꯂꯦ ꯃꯅꯤꯅ ꯅꯪꯕꯨ ꯏꯝꯐꯥꯜ ꯆꯠꯅꯤꯡꯕ꯭ꯔꯅꯦ ꯆꯠꯅꯤꯡꯉꯗꯤ ꯑꯩꯅ ꯄꯨꯕꯤꯔꯒ ꯂꯣꯏꯔꯦ ꯌꯥꯏꯐꯕꯤꯅ ꯆꯠꯄꯨꯗꯤ ꯆꯠꯅꯤꯡꯉꯦ ꯑꯗꯨꯗ ꯑꯁ ꯍꯌꯦꯡꯋꯥꯏ ꯀꯣꯟꯅ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯃꯅꯤꯅ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯁꯥꯏꯒ ꯆꯠꯇꯣꯏꯔꯕ ꯌꯥꯏꯐꯕꯤꯅ ꯗꯥꯃꯅꯤ ꯀꯥꯔꯟ ꯉꯥꯡꯖꯅꯨꯀꯣ ꯁꯥꯏꯀꯜꯗꯣ ꯈꯥꯝꯃꯣ ꯍꯦꯟꯗꯣꯛꯑꯒꯦ ꯍꯥꯏꯔꯣ ꯃꯤꯜꯁꯤꯗ ꯂꯩꯔꯦ ꯃꯉꯥꯜꯅ ꯐꯧ ꯕꯣꯔꯥꯗꯨ ꯊꯥꯡꯊꯩ ꯃꯅꯤꯅ ꯃꯉꯥꯜ ꯅꯃꯥꯅ ꯄꯣꯛꯄꯗꯩ ꯐꯧ ꯕꯣꯔꯥꯒ ꯊꯥꯡꯗꯕꯁꯦ ꯑꯍꯥꯟꯕ ꯑꯣꯏꯔꯤꯅꯤꯅꯦ ꯍꯥꯏꯔꯒ ꯀꯔꯤꯝꯅꯩ ꯃꯉꯥꯜꯅ ꯆꯠꯂꯣꯗ ꯌꯥꯝ ꯊꯥꯡꯊꯈ꯭ꯔꯖꯥꯅꯤꯗ ꯌꯥꯏꯐꯕꯤ ꯃꯤꯜ ꯃꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯄꯥꯟ ꯊꯣꯔꯛꯏ ꯌꯥꯏꯐꯕꯤꯅ ꯗꯗꯥ ꯍꯣꯏ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯗꯥꯃꯅꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯗꯥꯃꯉꯥꯜ ꯆꯠꯂꯦ ꯃꯊꯪ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯀꯧꯔꯛꯎꯀꯣ ꯍꯥꯏꯔꯝꯂꯒ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯌꯥꯏꯐꯕꯤ ꯆꯠꯈ꯭ꯔꯦ
ꯌꯥꯏꯐꯕꯤꯅ ꯆꯠꯈꯤꯕꯗꯨ ꯃꯉꯥꯜ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ꯫ ꯃꯉꯥꯜꯅ ꯃꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯚꯥꯏ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯑꯩ ꯉꯥꯎꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ꯫ ꯚꯥ ꯈꯨꯆꯝꯗꯣ ꯏꯪꯉꯥꯎ ꯉꯥꯎꯖꯔꯗꯅ ꯐꯅꯦꯛ ꯑꯃꯟꯕꯗꯨꯒ ꯁꯥꯏꯀꯜꯗꯨꯃꯒ ꯑꯁ ꯑꯁꯨꯛ ꯌꯥꯝ ꯆꯝꯖꯕꯤ ꯅꯨꯄꯤꯕꯨ ꯀꯗꯥꯏꯗ ꯊꯤꯔꯨꯅꯤ ꯑꯃꯨꯛ? ꯏꯇꯥꯎ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯣ ꯍꯥꯏꯅꯕꯤꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ? ꯃꯅꯤꯅ ꯌꯥꯝ ꯍꯦꯟꯖꯜꯂꯛꯏꯗ ꯌꯥꯝ ꯊꯨꯏꯗ ꯊꯨꯅ ꯈꯪꯅꯔꯒ ꯊꯨꯅ ꯀꯥꯏꯅꯒꯦ ꯍꯥꯏꯔꯕ? ꯃꯉꯥꯜꯅ ꯑꯃꯨꯛ ꯈꯥꯏꯗꯨꯅ ꯂꯩꯔꯅꯨ ꯐꯥꯒꯤ ꯅꯠꯇꯦ ꯚꯥꯏ꯫ ꯃꯅꯤꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯌꯥꯔꯛꯄ꯭ꯔꯥ ꯌꯦꯡꯉꯁꯤ ꯌꯥꯗ꯭ꯔꯗꯤ ꯈꯪꯗꯦꯍꯦ꯫ ꯃꯉꯥꯜꯅ ꯌꯥꯗ꯭रिꯐꯥꯎ ꯍꯥꯏꯗꯧꯅꯤ ꯏꯇꯥꯎ ꯑꯁ ꯃꯤꯠꯇꯒ ꯎꯗꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯁꯥꯕꯤ ꯃꯆꯥꯗꯒ ꯐꯧ ꯏꯜꯂꯨꯆꯣ ꯍꯥꯏꯔꯗꯤ ꯂꯥꯟ ꯊꯣꯛꯅꯅꯦꯕ꯫ ꯃꯅꯤꯅ ꯅꯣꯏ ꯁꯍꯔꯒꯗꯤ ꯀꯗꯥꯏ ꯃꯥꯟꯅꯅꯤꯒꯦ? ꯃꯉꯥꯜꯅ ꯚꯥꯏ ꯁꯍꯔ ꯁꯔꯥꯡꯗꯣ ꯇꯣꯛꯈ꯭ꯔꯣ ꯀꯔꯤ ꯌꯥꯏꯐꯕꯤꯗꯣ ꯑꯩꯒꯤ ꯍꯦꯛ ꯌꯥꯍꯟꯗ꯭ꯔꯕ ꯏꯇꯥꯎ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ ꯑꯩꯅ ꯃꯤꯡ ꯑꯣꯟꯊꯣꯛꯄꯤꯔꯅꯤ꯫ ꯃꯉꯥꯜ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯉꯥꯜꯅ ꯑꯁ ꯉꯁꯤꯗꯤ ꯗꯥꯎ ꯐꯖꯅ ꯌꯥꯏꯅꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯉꯁꯥꯏ ꯅꯨꯄꯤ ꯃꯆꯥꯗꯣ꯫ ꯐꯖꯕ ꯅꯨꯄꯤꯁꯤꯅ ꯂꯝ ꯂꯥꯞ ꯂꯩꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯃꯥꯕꯨ ꯅꯨꯄꯥꯒ ꯀꯣꯏꯔꯖꯥꯠꯂꯅꯦ? ꯇꯟꯖꯥꯗꯨꯗ ꯌꯥꯏꯃꯕꯤ ꯆꯪꯉꯛꯏ꯫ ꯌꯥꯏꯃꯕꯤꯅ ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ ꯀꯗꯥꯏ ꯀꯣꯏꯕꯤꯔꯨꯔꯦ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯆꯠꯈꯤꯕꯕꯣ? ꯏꯃꯥꯗꯤ ꯅꯣꯏ ꯅꯆꯟꯒ ꯅꯪꯒꯁꯦ ꯁꯦꯟꯅꯕꯗ ꯋꯥꯗꯧꯔꯤꯀꯣ? ꯃꯉꯥꯜꯅ ꯏꯃꯥ ꯉꯁꯤ ꯀꯣꯏ ꯆꯠꯄꯁꯤꯗꯤ ꯗꯥꯎꯊꯤ ꯌꯥꯏꯗ ꯅꯃꯧ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯊꯦꯡꯅꯔꯛꯑꯦ꯫ ꯌꯥꯏꯃꯕꯤꯅ ꯑꯉꯥꯡꯅ ꯏꯔꯥꯡ ꯇꯧꯅꯨꯀꯣ ꯅꯪ ꯑꯃ ꯃꯤ ꯑꯣꯏꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣ? ꯂꯥꯏꯔꯤꯛꯇ ꯍꯥꯏꯔꯦ ꯌꯥꯗ꯭ꯔꯦ ꯏꯃꯥꯗꯤ ꯋꯥꯗꯕ ꯉꯝꯗꯦ꯫ ꯃꯉꯥꯜꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ 12 ꯍꯥꯏꯗꯨꯗꯤ ꯂꯥꯟꯊꯣꯛꯈ꯭ꯔꯦꯗꯅ꯫ ꯌꯥꯏꯃꯕꯤꯅ ꯑꯗꯨꯁꯨ ꯄꯩꯁా ꯇꯞꯇꯥꯏ ꯆꯪꯂꯒ ꯅꯃꯥꯟꯅꯕꯁꯤꯡꯅ ꯀꯣꯂꯦꯖ ꯀꯥꯕ ꯂꯣꯏꯅꯈꯤꯗꯣꯔꯦ꯫ ꯃꯉꯥꯜꯅ ꯏꯃꯥꯁꯤꯃ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯌꯥꯝ ꯍꯩꯇꯕ ꯃꯥꯜꯂꯅꯤ꯫ ꯌꯥꯏꯃꯕꯤꯅ ꯍꯣ ꯑꯍꯩꯕ ꯅꯆꯟꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥ ꯀꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ ꯇꯞꯇꯥꯏ ꯀꯦꯔꯒ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯉꯥꯜꯅ ꯍꯣ ꯏꯔꯥꯡꯗꯣ ꯇꯧꯔꯦ ꯈꯪꯉꯗꯤ ꯄꯩꯁꯥꯗꯣ ꯄꯤꯔꯨꯔꯅꯨ ꯏꯃꯥꯅ ꯄꯩꯁꯥ ꯄꯤꯁꯟꯗꯅ ꯃꯥꯡꯍꯟꯗꯧꯔꯦ ꯈꯔ ꯉꯥꯡꯖꯧ ꯑꯩꯅ ꯉꯥꯡꯉꯨꯔꯦ ꯐꯨꯔꯨꯔꯦ ꯏꯃꯥꯅ ꯀꯟꯈꯠꯂꯛꯀꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯦꯝꯕꯤꯅ ꯏꯃꯥ ꯍꯣꯏ ꯏꯃꯥ꯫ ꯌꯥꯏꯃꯕꯤꯅ ꯀꯩꯗꯧꯔꯦ ꯅꯕꯨꯡꯒꯤ ꯀꯥꯗ ꯂꯩ ꯍꯟꯗꯤ ꯍꯜꯂꯛꯑꯕ ꯃꯥꯜꯂꯦꯅꯦ꯫ ꯊꯦꯝꯕꯤꯅ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯩ ꯃꯍꯤ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ꯫ ꯃꯉꯥꯜꯅ ꯀꯥꯏ ꯆꯠꯂꯨꯏ ꯍꯥ? ꯊꯦꯝꯕꯤꯅ ꯀꯩꯁꯨ ꯆꯠꯇꯦꯗ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗꯒꯤ ꯅꯣꯠ ꯁꯤꯜꯂꯨꯕꯅꯦ꯫ ꯃꯉꯥꯜꯅ ꯁꯤꯟꯅꯤ ꯅꯪ ꯏꯔꯥꯡꯒ ꯇꯧꯔꯝꯃꯕ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯨ 12ꯇꯨꯗ ꯄꯥꯁ ꯇꯧꯅꯕ ꯇꯧꯀꯣ꯫ ꯊꯦꯝꯕꯤꯅ ꯍꯣ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝ ꯋꯥꯔꯨꯅꯨ ꯇꯥꯃꯣꯒꯤ ꯊꯥꯐꯝꯗꯨꯗ ꯊꯥꯔ ꯂꯣꯏꯔꯦ꯫ ꯃꯉꯥꯜꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯅꯪꯗ ꯍꯥꯠꯂꯒꯦ꯫ ꯊꯦꯝꯕꯤꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯌꯥꯏꯃꯕꯤꯅ ꯑꯃꯨꯛ ꯈꯠꯅꯔꯅꯨꯀꯣ ꯄꯦꯜꯂꯕꯅꯤ ꯃꯈꯣꯏ ꯃꯕꯨꯡ ꯃꯆꯟꯁꯤ꯫ ꯁꯣꯝꯗꯅ ꯊꯥꯗꯣꯏꯅ ꯏꯕꯦꯝꯃ ꯅꯄꯥꯕꯨꯡ ꯍꯣꯏ ꯍꯜꯂꯛꯈ꯭ꯔꯕ ꯌꯦꯡꯉꯨꯁꯣ ꯆꯥꯛꯇꯤ ꯂꯣꯏꯔꯕꯅꯤ꯫ ꯌꯥꯏꯐꯕꯤꯅ ꯍꯜꯂꯛꯄ ꯃꯈꯣꯜꯗꯤ ꯇꯥꯈꯤ ꯂꯥꯛꯑꯝꯃꯅꯤ ꯑꯩ ꯌꯦꯡꯉꯨꯒꯦ ꯅꯦꯅꯦ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯌꯥꯏꯐꯕꯤꯅ ꯄꯥꯕꯨꯡ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ꯫ ꯏꯕꯣꯍꯜꯅ ꯂꯥꯛꯑꯒꯦ ꯆꯠꯂꯝꯃꯣ꯫ ꯏꯕꯦꯂꯩꯅ ꯈꯣꯏꯗꯧꯒ ꯁꯥꯎꯒꯠꯂꯤꯗ ꯉꯁꯤꯗꯤ ꯑꯣꯐꯤꯁꯁꯤꯗꯅꯦ ꯌꯥꯝ ꯄꯛꯇꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤꯌꯦ ꯐꯖꯕꯤ ꯁꯥꯕꯤ ꯌꯥꯝ ꯄꯛꯇꯕꯤ ꯑꯃ꯫ ꯏꯕꯣꯍꯜꯅ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯍꯥ? ꯏꯕꯦꯂꯩꯅ ꯍꯣ ꯒꯞ ꯇꯧꯁꯜꯂꯛꯏꯕ ꯑꯩꯒꯤ ꯐꯤꯁꯦ ꯃꯟꯃꯜꯂꯦ ꯑꯃ ꯁꯤꯜꯂꯣ ꯀꯥꯏꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ 3,000 ꯄꯤꯔꯤꯕ ꯐꯤꯅꯤ ꯃꯥꯒꯤ ꯐꯗꯤ ꯐꯤꯒꯥꯏ ꯃꯥꯟꯕ ꯈꯔ ꯗꯦꯜꯂꯤꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯛꯑꯦꯅ ꯈꯔ ꯁꯤꯟꯗꯅ ꯁꯦꯠꯂꯤꯌꯦ ꯑꯗꯨꯒꯤ ꯌꯥꯝ ꯂꯩꯕ ꯁꯥꯖꯔꯤ꯫ ꯏꯕꯣꯍꯜꯅ ꯌꯥꯔꯦꯗ ꯅꯪ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯨꯔꯅꯨ꯫ ꯏꯕꯦꯂꯩꯅ ꯍꯌꯦꯡꯗꯤ ꯁꯣꯄꯤꯡ ꯆꯠꯇꯕ ꯌꯥꯗꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯉꯥꯛꯇꯅꯦ ꯑꯩꯅ ꯇꯧꯗꯣꯏꯁꯦ꯫ ꯏꯕꯣꯍꯜꯅ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯂꯥꯛꯏ꯫ ꯏꯕꯦꯂꯩꯅ ꯀꯩ ꯍꯦꯟꯖꯥꯡꯅꯣ ꯉꯁꯤꯗꯤ? ꯌꯥꯏꯐꯕꯤꯅ ꯀꯥꯡꯁꯣꯏꯅꯤ ꯏꯃꯥ꯫ ꯏꯕꯦꯂꯩꯅ ꯕꯤꯠꯀ ꯇꯦꯛꯏꯍꯦ ꯀꯥꯡꯁꯣꯏꯕꯨ ꯍꯦꯟꯖꯥꯡꯂꯣ ꯑꯩꯅ ꯉꯥꯐꯛ ꯃꯌꯥꯝ ꯂꯩꯈꯤꯗ꯭ꯔꯣ ꯊꯥꯎꯗꯣ ꯉꯧꯔꯒ ꯊꯣꯡꯕ ꯀꯩꯗꯧꯒꯦ? ꯊꯥꯗꯣꯏꯅ ꯊꯥꯎ ꯇꯣꯏꯅ ꯆꯥꯕꯁꯦ ꯐꯠꯇꯦꯅ ꯆꯝꯊꯣꯡ ꯑꯣꯏꯅ ꯇꯧꯕꯅꯤ ꯏꯅꯝꯃ ꯀꯥꯡꯁꯣꯏꯁꯤꯁꯨ ꯍꯦꯟꯖꯥꯡꯅꯤ ꯀꯩꯅꯣ꯫ ꯏꯕꯦꯂꯩꯅ ꯃꯁꯤꯒꯤ ꯑꯔꯤꯕꯤꯁꯦ ꯉꯥꯡꯕ ꯌꯥꯝ ꯍꯩꯗꯣꯔꯤ ꯁꯤꯗꯤ ꯅꯈꯣꯏ ꯅꯄꯥ ꯑꯁꯤꯕꯗꯨꯗ ꯄꯤꯖꯧ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯂꯒ ꯆꯠꯈꯤ꯫ ꯏꯕꯣꯍꯜꯅ ꯑꯁ ꯅꯪꯁꯨ ꯅꯅꯝꯃꯒ ꯍꯦꯛ ꯃꯥꯟꯅꯩꯍꯦ ꯏꯕꯦꯝꯃ꯫ ꯊꯥꯗꯣꯏꯅ ꯇꯥꯃꯣꯆꯧꯁꯨ ꯏꯅꯝꯃꯅ ꯍꯧꯖꯤꯛ ꯉꯥꯡꯂꯤꯁꯤꯡꯗꯣ ꯇꯥꯕꯤꯔꯤꯕ ꯅꯠꯇ꯭ꯔꯥ? ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯄꯟꯗꯨꯅ ꯍꯦꯛ ꯉꯥꯡꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥꯆꯧ꯫ ꯏꯕꯣꯍꯜꯅ ꯅꯪꯁꯨ ꯍꯦꯟꯃꯜꯂꯤ ꯏꯕꯦꯝꯃ ꯃꯤꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯗ꯭ꯔꯣ
nachindo hek khumlui phareni chadan chakhrese nangsu disalakpasi mi lai kidrene ha thadoi wa makha tadre tumina phamduna amitagi mapi tari Yefhabina nene adumna kapkano se chak se chatho seba ibohalna as chak na hak chabasida amuk kapsan laksandana tawre noi loi chahoro ko haiduna chak tu da isin hejilamaga thokre Thadoina Yefhabi konduna makhol thokna kapli Yefhabi ekhoibu asumna kyam kuina hingigani ima abo nacha yam nungairiye nacha gi awabase udrabo ima masidi tamojona machalai phau machalni khanbu ngamkhidre nungsiraba machana pi phauba nungsiba ngamsilaktre hena pi oibi karigino nupina khoina pi akhoibu asu waba chaina bibirabasebo masira nuebegi lichat haibodo ima babo nakhoi amukta halakho nachagi kumhai yengkho ima Yefhabi kaptuna nene adumaina tawno nene na adumna kapladi aisu kapninge nene ekhoni tungana charasiba aisu inegi mating pangba ngamlaniye Thadoina imau ibema imaudi likningaidegi mamagi minungsi phangjaraktrabane ninegi awabada nangsu saru yaduna lerklibane nene se sel thokpa thabaksu tawdabanina awabase khaminaba tare ninena lairba orubana imausu ware ko Yefhabina nene kaplano ai kesu wadiye aigidi nene lairisidi nene nang kaplano haiduna manibu thimbirami asumna ahinga do hokre Yefhabi ayuk nganna hawatuna imungi sumang thelo sit singduna tawri makhota matena mapaiduna mapan thoktuna santi khulami memana onthokna maram mokre da kho Yefhabi se ekhoisu nangomba icha amata yaramladi kyada numaigania ekhoigidi hojipau yaho hodri Yefhabina ine kadai da chapirubano memana kadai da bujatni hotel da icha mayam hogalaga chanaba tan leiruribani haiduna noknoktana chatki mairabana Yefhabini ne santi khuli male Yefhabina da mairaba kadai chatoino mairabana angang tuition tawuge tawbani wai de na ba santi ro nang do Yefhabina mani yamna di tadre mina loina khunkhra male mairabana ijandi maram mokreda tawto nupi haisidi ado ay mu chatle he Yefhabina hoi haiduna yumlomda jangai Yefhabina santi sing adu mangona madi sumangda khra thamduna wai derami thadoisu iru mai thajaduna mabung amadi manama thabak kaba nangnaba hobe tawduna chak thongli ibeleina tamo nasidi office to nangsu thengna chatlo ekhoini phikite yeng lukhise chaksu bazar dum jara seba ibolna hoi aisu gari se amta pukri mapalda chamlukhi ko ibele iru mai thajaraga ningsel mamangda isai ngangduna keri ibeleina aisa sakti hafet phasabajani aina nokpasidani nupa mayam kelise office sida ainu phajaba yawponte kanagi akhoi officer fo kelini iranga tawsilaktana madusu akhoi nupa sidi aina haibada yari do onthokna nusikre siguma nupa apangba phangbase aibak yam phakre ahan bagi dudi kadai dagi khajak mapi oramdana pyada waramnani imana khadok pirahubagi asidi nungaire adubu aina nungaitaba haibabu icha yawbudi ngamdre hoida ichigi macha yangbona malaisibu aina semi ngaktani moisu macha ahangi macha nabidu real thaloiraga ekhoida thamini dana magi kari wahangani gyan sutaba ngani madu Yefhabi mamai kada changai Yefhabina ima ninena chak thehore charase babungdu kadai chakrage ibelei khon warotna ekhoidi chararoi noi cha thoro Yefhabi tapna chakhumda changai Thadoina napabung hoi lahoraba Yefhabina nine makhoi chararoi hare Thadoi so sangna hondaraga phare lao inega cha thoasi makhoi jaksina he horen jara wan tho ogalore Yefhabi tapna phumde hoi nine matamdi asum lepa leitana chalagli adubu Thadoi amadi Yefhabi gi punsidi awhaba haibedo aduma oiri Yefhabi sanabulama paiduna makhoi ne he
ising sokpa pukri achauba tuda lai. Pukri mapalda Mangalga maniga famduna leirami. Mangalna, "Bhai, ngasidi haidaba sunya yaroiko. Mihunga yaudri, ma thoropasidi." Manina, "Hoi haigi kaidoroge bhai. Yarakpa yaraktaba haidudi tamba ngamdeko." Mangalna, "Nangna yanaba mongduda hayo." Manina, "Hoi he. Yephabi, ai kenumta haigene." Mangaldi khara laptakna chathoki. Yephabina, "Damani, kai leirage, udabasu kuire." Manina, "Ai wa amta haige, nang saudi saurakanuko." Yephabina, "Sauroyi, ibungna machalda wa haibabu pedok saudoino." Manina, "Nang Mangal khangidana, nongma nongna phau inba lakpada thinaba imanabado tu asida laise." Yephabi icham chamna, "Khangi, madi asida kadoiba. Da Mangal, kaino na thanda adaida leiriduna." Mangal haikraboi ningduna mamai lei thortuna harau harau khumlai. Yephabi sum ado ai wado yarabo haiduna changlai. Yephabina, kai wano?" Manina, "Akoi marupsina nangse yam nungsijaba aduda khangnasegi." Yephabi nahak tumina lei aduga tapna, "Damani, da Mangal, aina nakoibu ibungmakni khalli. Aidi angang yam oiri, madugi matam watli. Wakhaldo thadokpiyo. Aibu nachalmakni khanbiyo." Haramlaga tapna pukriromda ikai ikai kumki. Mangalga Maniga kitang laptakna pukri mapanduda phamthagi. Mangalna, "As chopihi, aidi haikraboi ningdana mana kropatuda harau harau sangai." Manina, "Nangsu ngaingamdaba haiduni. Changaadi adum chopminaba taba. Ado nang karisu khaluno. Angangnina ikaidana panghai harini. Takpada kanse adum maini yajarkanida." Mangalna, "Hoida, sidi ahanba try ni. Hainaba leidaine. Try again at last success kainaga." Manina, "Aduni hawbada ngairi sidi. Kainomdi khalamani masu. Ikai chakhrene se." Mangalna, "Magi jamjaba mawong sidani aina ngaujari se maru." Manina, "Hoida, itawna pharikai mani aina mating soidana pangani. Yephabi se yamna wajaraklaba ijalni." Somda Yephabi mayumda halaktuna manigi manakta changai. Yephabina, "Nene, ai wama haibiyura." Thadoina, "Kai wano hayune ninida." Yephabina, "Aduburo nupa amana aibu nungsi koinarase hairaiba." Thadoina, "Hei, na angang yam oiri, adugumba thabak tawnuko. Adubu nupa machadubu aikhoi lekai macharo." Yephabina, "Ai keim khangnaroi nine. Ado nupado akhoi damanigi marupni. Imphaldagi oira male." Thadoina, "Imphaldagi? Hei, Imphal machase khadrak yam hai haibani. Cheksaluko, mina haibadaga yarunuko." Yephabina, "Yaroi nine, aidi angang yam oirisidi." Thadoina, "Phare, nangbu ising honba loirabo?" Yephabina, "Loire nine." Asumna leirapana Mangaldi Yephabibu nutigi pukri mapalda laktuna hairami. Adubu Yephabina sunya yaramde. Maramdi maha angangni. Adugi sumatakta Mangal Imphal machanina ngausinarangani khanjarami. Mangalna nutigi sangba lapadu maneda loina taklami. Thadoina, "Karigino mana nutigi laktuna imobu hairi haise. Mina yadradi okto odana." Yephabina, "Ai yam hainadene. Ai mapanga thoktok tale. Mana sumaina sum tawradi awuba minasu lana ukhrani." Thadoina, "Mingondagadi thina chairunuko. Irenjana hayuko Yephabi." Yephabina, "Hoinine." Yephabi phabungda hiptuna wakhal khalli. "Kaigino aina nungsinaba talle angang oiri hairaga mana sum hanjin hairisibo. Aibo pesabi pharabrane?" "Phadrida. Aidi angang yam oiri. Aina tabadasu nupa koinabase yam wai yam kappe haina tai. Imphal machaga oisile khadrak yam hairamdo male. Adubu kaigino aina ngamloi yararoi hairaga mana hanjin sum hairisina. Asengbagi ma aibu tasengna nungsiba jala. Aibu paka amu pudoi jala khangde. Aibu matam khara yaraga yenglasirane. Hoida, mi otpasisu phate.
ꯃꯤꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯖꯕ ꯑꯣꯏꯔꯝꯂꯗꯤ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯉꯁꯤꯗꯤ ꯌꯥꯔꯒ ꯂꯦꯞꯄ ꯌꯥꯏꯐꯕꯤ. ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4:30 ꯇꯥꯔꯦ. ꯍꯥꯟꯅꯒꯨꯝ ꯌꯥꯏꯐꯕꯤ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ. ꯃꯉꯥꯜꯁꯨ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯃꯅꯤꯒ ꯂꯥꯞꯅ ꯂꯩꯕ ꯎꯏ. ꯃꯅꯤꯅ, ꯚꯥꯏ, ꯑꯩ ꯑꯉꯥꯡ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏ. ꯑꯉꯥꯡꯗꯨꯅ ꯅꯨꯡꯁꯤꯅꯕ ꯇꯜꯂꯦ, ꯃꯥ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯅꯤ. ꯅꯪꯒꯤ ꯃꯔꯩꯗ ꯑꯩꯁꯨ ꯆꯣꯞꯄ ꯑꯗꯨꯝ ꯌꯥꯎꯔꯦ ꯇꯧꯔꯤꯁꯦ. ꯃꯉꯥꯜꯅ, ꯚꯥꯏ, ꯅꯪꯁꯨ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯏꯀꯥꯏꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ. ꯐꯔꯦ, ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ. ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯝꯈꯤꯒꯦ ꯚꯥꯏ. ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯉꯥꯎꯖꯔꯨꯕ ꯈꯛꯇꯅꯤ. ꯌꯥꯝꯅ ꯆꯝꯕ ꯃꯥꯟꯕꯗꯨꯗ ꯍꯥꯏꯅ ꯂꯥꯛꯑꯦ ꯚꯥꯏ. ꯃꯅꯤꯅ, ꯉꯁꯤꯗꯤ ꯑꯩ ꯆꯪꯕ ꯉꯝꯂꯔꯣꯏ ꯚꯥꯏ, ꯅꯇꯣꯝꯗ ꯆꯪꯉꯣꯀꯣ. ꯃꯉꯥꯜꯅ ꯇꯞꯅ ꯌꯥꯏꯐꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ. ꯌꯥꯏꯐꯕꯤ, ꯑꯩ ꯏꯀꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦ. ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯒꯤ, ꯄꯥꯝꯖꯔꯨꯕꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯅꯐꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ. ꯉꯁꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯉꯥꯏꯖꯔꯤꯌꯦ. ꯌꯥꯏꯐꯕꯤ ꯇꯞꯅ, ꯍꯣꯏꯗ ꯃꯉꯥꯜ, ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ. ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒꯨꯝꯁꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯏꯀꯥꯏꯕꯣꯏ ꯄꯥꯈꯠꯄꯣꯏ ꯇꯧꯅ ꯊꯨꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯒ ꯏꯁꯤꯡ ꯁꯣꯛꯀꯠꯂꯤ. ꯃꯉꯥꯜ ꯍꯔꯥꯎꯒꯨꯝ ꯀꯩꯒꯨꯝ, ꯌꯥꯏꯐꯕꯤ, ꯑꯁꯦꯡꯕꯩꯔꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯍꯥ, ꯑꯁꯦꯡꯕ꯭ꯔꯕ? ꯌꯥꯏꯐꯕꯤ ꯁꯅꯥꯕꯨꯟ ꯌꯦꯞꯈꯠꯇꯨꯅ ꯈꯣꯡꯊꯥꯡ ꯂꯨꯝꯅ ꯊꯥꯡꯈꯤ. ꯑꯁꯦꯡꯕꯅꯦꯗ ꯃꯉꯥꯜ, ꯃꯊꯪ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ. ꯃꯉꯥꯜ ꯍꯔꯥꯎ ꯍꯔꯥꯎ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ. ꯃꯅꯤꯅ, ꯀꯩꯗꯧꯔꯦ ꯃꯉꯥꯜ, ꯅꯪꯅ ꯅꯌꯥ ꯏꯍꯤꯒ ꯀꯩ ꯆꯦꯜꯂꯛꯏꯗꯨꯅ? ꯍꯥ, ꯌꯥꯏꯐꯕꯤꯅ ꯌꯥꯔꯦꯒ ꯍꯥꯏꯔꯝꯃꯕꯣ? ꯃꯉꯥꯜꯅ, ꯚꯥꯏ, ꯉꯁꯤꯁꯦ ꯗꯥꯎ ꯊꯤꯅ ꯌꯥꯏꯌꯦ. ꯌꯥꯏꯐꯕꯤꯅ ꯌꯥꯔꯦ ꯍꯥꯏꯔꯝꯃꯦ ꯚꯥꯏ. ꯑꯁ, ꯏꯁꯥꯒꯁꯦ ꯈꯪꯌꯥꯡ ꯌꯥꯡꯉꯤꯍꯦ ꯚꯥꯏ. ꯃꯅꯤꯅ, ꯑꯁ, ꯌꯥꯔꯦꯗꯤ ꯍꯥꯏ, ꯌꯥꯏꯐꯕꯤꯅ ꯊꯨꯅ ꯆꯠꯈ꯭ꯔꯤꯁꯦ ꯊꯥꯖꯕ ꯏꯋꯥꯠ ꯋꯥꯠꯂꯤꯕꯣ? ꯃꯉꯥꯜꯅ, ꯚꯥꯏ, ꯗꯥꯎ ꯍꯥꯠꯂꯛꯀꯅꯨ, ꯃꯊꯪ ꯊꯦꯡꯅꯕꯗ ꯈꯪꯅꯅꯤ, ꯂꯥꯛꯑꯣ. ꯁꯣꯝꯗ ꯌꯥꯏꯐꯕꯤꯁꯨ ꯄꯥꯈꯠ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯁꯠ ꯆꯪꯉꯛꯄꯗ ꯏꯕꯦꯂꯩꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯍꯦꯛ ꯊꯦꯡꯖꯤꯟꯅꯗꯅ ꯁꯅꯥꯕꯨꯟꯗꯨ ꯏꯕꯦꯂꯩꯒꯤ ꯃꯈꯣꯡꯗ ꯇꯥꯁꯤꯜꯂꯝꯃꯤ. ꯏꯕꯦꯂꯩꯅ, ꯍꯣ ꯏꯃꯥ, ꯁꯤꯔꯦꯅꯦꯍꯦ, ꯍꯩ, ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯅꯦꯍꯦ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯕꯨ ꯐꯨꯔꯝꯃꯤ. ꯌꯥꯏꯐꯕꯤꯅ, ꯏꯃꯥ, ꯁꯣꯏꯈ꯭ꯔꯦ ꯏꯃꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯏꯕꯦꯂꯩꯅ, ꯀꯔꯤꯒꯤ ꯁꯣꯏꯕ? ꯅꯪꯒꯤꯗꯣ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯅꯤ. ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ? ꯍꯥ, ꯃꯤꯅꯥꯏ ꯅꯨꯕꯤ. ꯊꯥꯗꯣꯏ ꯂꯥꯎꯅꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟ ꯊꯣꯔꯛꯏ. ꯊꯥꯗꯣꯏꯅ, ꯀꯩꯗꯧꯅꯔꯦ ꯌꯥꯏꯐꯕꯤ? ꯏꯕꯦꯂꯩꯅ, ꯀꯩꯗꯧꯅꯔꯦ ꯀꯥꯏꯅ ꯌꯥꯝ ꯆꯤꯡ ꯂꯦꯝꯗ ꯃꯑꯣꯡꯗ. ꯍꯩ, ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯥ? ꯁꯅꯥꯕꯨꯟ ꯑꯁꯤꯕꯨ ꯃꯤꯒꯤ ꯃꯈꯣꯡ ꯑꯁꯤꯗ ꯇꯧꯒꯦ ꯌꯥꯎꯅ ꯊꯥꯗꯔꯤꯕꯅꯤꯅꯦ. ꯀꯩ ꯁꯥꯔꯦꯁꯦ? ꯂꯦꯡꯕꯒ ꯉꯝꯗ꯭ꯔꯦ, ꯐꯤꯒꯁꯦ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦꯕ. ꯌꯥꯏꯐꯕꯤꯅ, ꯅꯦꯅꯦ, ꯑꯩ ꯁꯣꯏꯈꯤꯕꯅꯦ ꯅꯦꯅꯦ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ. ꯊꯥꯗꯣꯏꯅ, ꯑꯉꯥꯡꯁꯤꯅ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯤꯗꯅ ꯏꯅꯝꯃ. ꯏꯕꯦꯂꯩꯅ, ꯀꯔꯤꯒꯤ ꯁꯣꯏꯕ? ꯃꯥꯒꯤꯗꯣ ꯁꯣꯏꯕ ꯁꯨꯡꯅꯠ ꯅꯠꯇꯦ, ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯅꯤ. ꯃꯥꯕꯨ ꯃꯃꯤꯠ ꯇꯥꯡꯕ꯭ꯔꯣ? ꯍꯥ, ꯑꯐꯥꯎꯕꯤ, ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ? ꯊꯨꯅ ꯍꯥꯏꯔꯛꯀꯗꯕꯅꯤ. ꯊꯥꯗꯣꯏꯅ, ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯏꯅꯝꯃ, ꯑꯉꯥꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯂꯒ ꯀꯔꯤꯅꯣ ꯀꯥꯟꯅꯗꯣꯏꯁꯦ? ꯏꯕꯦꯂꯩꯅ, ꯍꯩ ꯑꯔꯤꯕꯤ, ꯅꯪꯅ ꯑꯉꯥꯡꯁꯦ ꯀꯟꯈꯠ ꯀꯟꯈꯠꯇꯅ ꯃꯥꯡꯍꯟꯗꯣꯔꯕꯅꯤ. ꯐꯠꯇꯕꯁꯤꯡꯗꯣ ꯑꯉꯥꯡꯁꯤꯗ ꯏꯟꯁꯤꯜꯂꯣ, ꯀꯛꯁꯥꯕꯤ ꯁꯥꯗꯅ. ꯊꯥꯗꯣꯏꯅ, ꯏꯅꯝꯃ. ꯏꯕꯦꯂꯩꯅ, ꯀꯧꯔꯛꯀꯅꯨ, ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕꯁꯤꯡꯁꯤꯗꯤ ꯍꯥꯏꯗꯨꯅ ꯉꯥꯡꯗꯅ ꯃꯥꯏ ꯀꯥꯗ ꯑꯃꯨꯛ ꯆꯪꯈꯤ. ꯌꯥꯏꯐꯕꯤ ꯀꯞꯂꯒ, ꯅꯦꯅꯦ, ꯑꯩ ꯏꯃꯥꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯅꯠꯇꯤꯌꯦ, ꯁꯣꯏꯈꯤꯕꯅꯦ. ꯊꯥꯗꯣꯏꯅ, ꯌꯥꯔꯦꯁꯦ, ꯅꯦꯅꯦ ꯈꯪꯉꯤ, ꯀꯞꯀꯅꯨꯁꯦ, ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯌꯥꯏꯐꯕꯤꯒ ꯃꯉꯥꯜꯒꯁꯨ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯄꯨꯟꯅ ꯈꯣꯡꯗꯥꯔꯝꯃꯤ. ꯌꯥꯏꯐꯕꯤꯅ, ꯗꯥ ꯃꯉꯥꯜ, ꯅꯪꯅ ꯍꯦꯛ ꯑꯉꯥꯡ ꯊꯥꯖꯤꯜꯂꯛꯑꯒ ꯑꯩꯕꯨ ꯀꯧꯊꯣꯛꯍꯟꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥꯇꯣꯟꯅ ꯆꯤꯡꯅꯕ ꯃꯥꯜꯂꯦ. ꯃꯊꯪꯗꯤ ꯄꯥꯛꯅ ꯎꯅꯔꯒꯨꯝꯁꯤꯀꯣ, ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦꯕ. ꯃꯉꯥꯜꯅ, ꯅꯣꯏ ꯏꯃꯥꯇꯣꯟꯗꯣ ꯑꯩ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏ ꯃꯥ. ꯑꯩꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯑꯩ ꯐꯣꯟꯁꯦ ꯂꯧꯍꯧꯔꯣ ꯍꯥꯏꯁꯨ ꯅꯪꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯗꯣ. ꯈꯪꯗꯦ, ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯅꯤꯒꯤ ꯈꯨꯅꯨꯡꯁꯤꯅꯁꯦ ꯌꯥꯝ ꯋꯥꯏꯀꯣ. ꯌꯥꯏꯐꯕꯤꯅ, ꯍꯣꯏ ꯏꯕꯨꯡꯉꯣ, ꯋꯥꯗꯅ ꯅꯨꯡꯉꯥꯏ ꯌꯥꯗꯕꯅꯤ. ꯈꯪꯗꯦ, ꯑꯩꯁꯨ ꯋꯥꯃꯟꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ. ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯩꯅꯔꯦꯗ. ꯃꯉꯥꯜꯅ, ꯑꯗꯣ ꯋꯥꯗꯅꯕ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤꯗꯅ. ꯑꯩꯈꯣꯏꯗ ꯂꯩꯔꯗꯤ ꯅꯪ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣꯏ. ꯌꯥꯏꯐꯕꯤꯅ, ꯑꯗꯨꯒꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯗ. ꯑꯩꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤ ꯂꯩꯔꯤ? ꯂꯨꯍꯣꯡꯕ ꯑꯃꯗ ꯆꯪꯕ ꯄꯣꯠꯂꯝ ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦꯗ. ꯃꯉꯥꯜꯅ, ꯑꯗꯨꯒꯤꯗꯃꯛ ꯋꯥꯔꯨꯅꯨ, ꯅꯪꯗ ꯂꯥꯛꯄꯤꯌꯣ, ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ. ꯌꯥꯏꯐꯕꯤꯅ,
ꯅꯨꯄꯥꯁꯤꯡꯁꯦ ꯆꯤꯝꯕꯥꯜ ꯊꯣꯡꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯊꯃꯣꯏꯗꯗꯤ ꯇꯣꯛꯁꯤꯗ ꯋꯥꯔꯤꯁꯦ ꯅꯪꯁꯨ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯥꯟꯅ ꯍꯣꯠꯅꯈꯣ ꯃꯉꯥꯜꯅ ꯑꯁ ꯅꯪꯁꯨ ꯑꯩꯕꯨ ꯊꯥꯖꯗꯕ ꯃꯥꯜꯂꯦ ꯍꯣꯏ ꯊꯕꯛꯄꯨꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯇꯧꯅꯕ ꯇꯧꯅꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯅꯈ꯭ꯔꯕꯅꯤ ꯑꯩꯁꯨ ꯏꯀꯥꯏꯔꯤꯅꯤ ꯌꯥꯏꯐꯕꯤꯅ ꯊꯥꯖꯗꯕꯩ ꯋꯥ ꯅꯠꯇꯦꯗ ꯇꯣꯛꯑꯁꯤꯗ ꯁꯤ ꯋꯥꯁꯦ ꯃꯉꯥꯜꯅ ꯑꯗꯣ ꯅꯪꯁꯨ ꯐꯣꯟ ꯑꯃ ꯄꯥꯏꯅꯕ ꯇꯧꯁꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯏꯐꯕꯤꯅ ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯔꯣꯏꯗꯗ ꯅꯤꯅꯦꯅꯁꯨ ꯆꯩꯅꯤ ꯅꯤꯅꯦꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯔꯣꯏꯗ ꯃꯉꯥꯜꯅ ꯐꯣꯟ ꯄꯥꯏꯕꯕꯨ ꯀꯩꯗꯧꯒꯦꯕ ꯅꯨꯡꯁꯤꯅꯕꯗ ꯐꯣꯟ ꯌꯥꯎꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯏꯐꯕꯤꯅ ꯌꯥꯔꯦꯗ ꯀꯔ ꯉꯥꯡꯅꯨ ꯊꯥꯏꯅ ꯐꯣꯟ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯤ ꯀꯔꯝꯅ ꯅꯨꯡꯁꯤꯅꯔꯝꯅꯤ ꯐꯣꯟ ꯌꯥꯎꯗ꯭ꯔꯁꯨ ꯅꯨꯡꯁꯤꯅꯕ ꯌꯥꯏꯅ ꯃꯉꯥꯜꯅ ꯐꯔꯦ ꯐꯔꯦ ꯄꯥꯏꯕꯤꯔꯅꯨ ꯑꯝꯇ ꯑꯗꯣ ꯑꯩꯗꯤ ꯅꯪ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯦꯕ ꯑꯉꯥꯡ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤꯀꯣ ꯌꯥꯏꯐꯕꯤꯅ ꯗꯥ ꯅꯪ ꯁꯤꯗꯤꯕ ꯃꯔꯩ ꯌꯥꯝ ꯀꯜꯂꯦ ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯅꯤꯅꯦꯅ ꯍꯜꯂꯛꯇ꯭ꯔꯦꯅ ꯍꯥꯏꯔꯝꯅꯅꯤ ꯃꯉꯥꯜꯅ ꯐꯔꯦ ꯐꯔꯦ ꯑꯩ ꯅꯈꯣꯏꯒꯤ ꯃꯅꯤꯡ ꯂꯝꯕꯤꯐꯥꯎ ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ ꯌꯥꯏꯐꯕꯤꯕꯨ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯐꯥꯎꯕ ꯊꯤꯜꯂꯝꯃꯒ ꯃꯉꯥꯜ ꯍꯟꯈ꯭ꯔꯦ ꯃꯩꯔꯥꯕꯅ ꯌꯥꯏꯐꯕꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯌꯥꯏꯐꯕꯤꯅ ꯗꯥ ꯃꯩꯔꯥꯕ ꯑꯩ ꯃꯅꯤꯡꯗ ꯆꯠꯂꯨꯕꯅꯤ ꯃꯩꯔꯥꯕꯅ ꯏꯆꯜꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯇꯥꯟꯅꯔꯝꯂꯅꯤ ꯆꯦꯛꯁꯜꯂꯨꯀꯣ ꯌꯥꯏꯐꯕꯤꯅ ꯑꯁ ꯗꯥ ꯃꯩꯔꯥꯕꯁꯤꯃ ꯑꯩꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯖꯔꯤꯌꯦ ꯗꯥꯁꯨ ꯄꯥꯈꯪ ꯐꯥꯔꯕꯅꯤꯅ ꯏꯅꯝꯃ ꯄꯨꯁꯟꯕ ꯌꯥꯔꯦꯀꯣ ꯂꯨꯍꯣꯡꯕꯩ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯁꯨꯔꯒꯦꯅ ꯉꯥꯏꯔꯤꯅꯦ ꯃꯩꯔꯥꯕꯅ ꯀꯗꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯏꯪ ꯇꯞꯄꯤ ꯂꯩꯁꯥꯕꯤꯗꯤ ꯃꯅꯤꯄꯨꯔꯁꯦ ꯄꯥꯛꯅ ꯏꯔꯩ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦꯅꯦ ꯂꯩꯀꯥꯏꯁꯤꯗ ꯑꯃꯕꯨꯗꯤ ꯂꯩꯕ ꯑꯗꯨꯗ ꯄꯥꯡꯒꯟ ꯏꯟꯊꯣꯛ ꯊꯣꯛꯇ꯭ꯔꯦꯅꯦ ꯌꯥꯏꯐꯕꯤꯅ ꯀꯅꯥꯅꯣꯅꯦ ꯏꯕꯨꯡꯒꯤꯕꯣ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯏꯕꯨꯡꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩ ꯒ꯭ꯌꯥꯟꯁꯨ ꯇꯥꯏ ꯀꯅꯥꯅ ꯍꯥꯏꯕꯗ ꯌꯥꯔꯛꯂꯣꯏꯗꯣꯏꯅꯣꯅꯦ ꯃꯩꯔꯥꯕꯅ ꯂꯩ ꯅꯣꯡꯃ ꯍꯥꯏꯒꯦ ꯑꯗꯣ ꯅꯕꯨꯡ ꯍꯥꯜꯂꯝꯃꯒꯦ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ ꯌꯥꯏꯐꯕꯤꯅ ꯍꯣꯏ ꯌꯥꯏꯐꯕꯤ ꯏꯃꯨꯡ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯊꯩ ꯊꯥꯗꯣꯏꯅ ꯌꯥꯏꯐꯕꯤ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯅꯪꯅ ꯌꯥꯏꯐꯕꯤꯅ ꯅꯤꯅꯦ ꯃꯉꯥꯜ ꯂꯥꯛꯇꯅ ꯎꯅꯔꯨꯕꯅꯤ ꯊꯥꯗꯣꯏꯅ ꯑꯗꯣ ꯅꯪ ꯆꯦꯛꯁꯜꯂꯨꯀꯣ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯃꯤ ꯊꯥꯖꯕ ꯌꯥꯝ ꯂꯨꯔꯕꯅꯤ ꯌꯥꯏꯐꯕꯤꯅ ꯍꯣꯏ ꯅꯤꯅꯦ ꯑꯗꯣ ꯗꯥ ꯃꯉꯥꯜꯁꯦ ꯃꯕꯨꯛ ꯆꯦꯜꯕꯨꯗꯤ ꯁꯦꯡꯉꯤ ꯊꯥꯗꯣꯏꯅ ꯑꯗꯨꯕꯣꯕ ꯃꯤꯁꯦ ꯃꯄꯥꯜ ꯊꯣꯡꯗꯅ ꯑꯃ ꯊꯃꯣꯏꯗꯅ ꯑꯃꯅꯤ ꯍꯩꯁꯤꯡꯅ ꯆꯠꯂꯨ ꯏꯝꯐꯥꯜ ꯃꯆꯥꯒ ꯑꯣꯏꯔꯦ ꯌꯥꯏꯐꯕꯤꯅ ꯍꯣꯏ ꯅꯤꯅꯦ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤ ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅꯤ ꯏꯕꯦꯂꯩꯅ ꯍꯩ ꯊꯥꯁꯅꯥ ꯂꯥꯛꯑꯣ ꯁꯤꯗ ꯄꯣꯠ ꯆꯩꯗꯣ ꯊꯝꯂꯣ ꯁꯤꯗ ꯅꯪꯒꯤ ꯀꯥꯅꯤ ꯏꯟꯗꯣꯝꯆꯥꯗ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯗꯧꯅꯤꯀꯣ ꯊꯥꯁꯅꯥꯅ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯏꯕꯦꯂꯩꯅ ꯅꯪ ꯀꯔꯤꯝꯇ ꯀꯣꯏꯒꯅꯨ ꯀꯅꯥꯝꯇꯅ ꯏꯆꯥꯗ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯂꯣꯏ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯇꯧꯕ ꯈꯪꯉꯦꯗꯅ ꯊꯥꯁꯅꯥꯅ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯊꯥꯁꯅꯥ ꯏꯕꯦꯂꯩꯒꯤ ꯃꯆꯦ ꯑꯍꯟꯒꯤ ꯃꯆꯥꯅꯤ ꯌꯨꯝꯁꯤꯗ ꯂꯩꯅꯕ ꯂꯥꯛꯂꯤꯕꯅꯤ ꯃꯥꯒꯤ ꯀꯥꯗ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯄꯣꯊꯥꯔꯤ ꯊꯥꯗꯣꯏꯅ ꯌꯥꯏꯐꯕꯤ ꯅꯃꯥꯇꯣꯟꯒꯤ ꯃꯆꯦꯒꯤ ꯃꯆꯥ ꯑꯃ ꯂꯥꯛꯅꯤ ꯍꯥꯏꯗꯣ ꯂꯥꯛꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯌꯥꯏꯐꯕꯤꯅ ꯃꯈꯣꯜ ꯇꯥꯏꯌꯦꯅꯦ ꯂꯥꯛꯈ꯭ꯔ ꯃꯥꯜꯂꯦ ꯊꯥꯗꯣꯏꯅ ꯈꯪꯗ꯭ꯔꯦ ꯅꯃꯥꯇꯣꯟꯁꯤꯅ ꯅꯪꯕꯨ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝ ꯈꯟꯕꯁꯨ ꯉꯝꯗꯦ ꯅꯄꯥ ꯍꯥꯏꯔꯦ ꯄꯨꯔꯥ ꯃꯥꯅ ꯂꯩꯈ꯭ꯔꯦ ꯑꯩ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦꯅꯦ ꯌꯥꯏꯐꯕꯤ ꯌꯥꯏꯐꯕꯤꯅ ꯅꯤꯅꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯤ ꯃꯁꯤꯃꯨꯛ ꯄꯦꯟꯕ ꯑꯩ ꯑꯇꯩ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯅꯤꯅꯦ ꯂꯩꯔꯤꯁꯤꯗꯤ ꯌꯥꯏꯐꯕꯤ ꯃꯥꯡꯒꯣꯟꯗ ꯊꯨꯝꯃꯣꯛ ꯑꯃꯒ ꯌꯥꯡꯀꯣꯛꯀ ꯄꯨꯊꯣꯛꯇꯨꯅ ꯆꯦꯡ ꯈꯩꯔꯤ ꯊꯥꯁꯅꯥ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯌꯥꯏꯐꯕꯤꯅ ꯐꯧ ꯈꯜꯂꯤꯕ ꯑꯗꯨ ꯐꯝꯊꯗꯨꯅ ꯌꯥꯎꯔꯛꯏ ꯊꯥꯁꯅꯥꯅ ꯁꯣꯝ ꯌꯥꯏꯐꯕꯤ ꯌꯥꯏꯐꯕꯤꯅ ꯃꯥꯅꯦ ꯊꯥꯁꯅꯥꯅ ꯑꯣ ꯑꯩꯒꯤ ꯃꯤꯡꯅ ꯊꯥꯁꯅꯥ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯦꯛ ꯃꯅꯥꯎꯅꯨꯄꯤꯅꯤ ꯏꯟꯗꯣꯝꯆꯥ ꯏꯕꯦꯂꯩꯁꯦ ꯌꯥꯏꯐꯕꯤꯅ ꯑꯣ ꯄꯥꯎꯕꯨꯗꯤ ꯇꯥꯔꯦ ꯁꯛꯇꯤ ꯍꯥꯟꯅ ꯈꯪꯖꯗ꯭ꯔꯦ ꯑꯗꯣ ꯏꯆꯦ ꯀꯧꯒꯗ꯭ꯔꯥ ꯑꯩꯕꯣ ꯊꯥꯁꯅꯥꯅ ꯁꯣꯝꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯌꯥꯏꯐꯕꯤꯅ ꯆꯍꯤꯕꯨꯗꯤ 53 ꯁꯨꯔꯦ 54 ꯆꯪꯉꯛꯏꯅꯦ ꯊꯥꯁꯅꯥꯅ ꯑꯣ ꯑꯗꯨꯗꯤ ꯂꯦꯡꯒꯥꯅꯤ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯁꯤꯀꯣ ꯀꯩꯝꯇ ꯀꯣꯏꯅꯒꯨꯝꯁꯤ ꯌꯥꯏꯐꯕꯤꯅ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯊꯥꯁꯅꯥꯅ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯁꯦ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯥ ꯌꯥꯏꯐꯕꯤ
ꯇꯞꯅ ꯇꯧꯕꯤꯌꯦ ꯊꯥꯁꯅꯥꯅ ꯑꯣ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯁꯤꯗ ꯂꯩꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯇꯤꯟꯅꯁꯤꯀꯣ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯀꯅꯥꯕꯨꯁꯨ ꯏꯗꯣꯝꯆꯥꯒ ꯀꯀꯥꯒ ꯅꯠꯇꯅ ꯀꯅꯥꯒ ꯈꯪꯅꯗꯦꯕ ꯌꯥꯏꯐꯕꯤꯅ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯝ ꯇꯤꯟꯅꯁꯦ ꯑꯁꯨꯝꯅ ꯌꯥꯏꯐꯕꯤꯒ ꯊꯥꯁꯅꯥꯒꯁꯨ ꯐꯖꯅ ꯈꯪꯅꯔꯦ ꯏꯕꯦꯂꯩꯅ ꯍꯩ ꯊꯥꯁꯅꯥ ꯅꯪ ꯌꯥꯏꯐꯕꯤꯒ ꯄꯥꯛꯅ ꯄꯨꯜꯂꯨꯅꯨꯀꯣ ꯃꯥꯁꯦ ꯌꯥꯝ ꯉꯝꯕ ꯑꯉꯥꯡꯅꯤ ꯆꯦꯛꯁꯤꯟꯖꯧ ꯅꯄꯣꯠ ꯅꯆꯩꯒꯗꯣ ꯑꯃꯨꯛ ꯍꯨꯔꯥꯟꯕꯤꯅꯤ ꯊꯥꯁꯅꯥꯅ ꯏꯟꯗꯣꯝꯆꯥ ꯏꯕꯦꯂꯩꯅ ꯑꯩꯗꯤꯅꯦ ꯃꯈꯣꯏ ꯃꯅꯤꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯗꯕꯅ ꯅꯥꯔꯕꯅꯤ ꯏꯆꯥꯗꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯃꯅꯥꯛꯇꯅ ꯌꯥꯔꯣꯏ ꯃꯈꯣꯏꯅ ꯀꯩꯅꯣꯝꯇꯪ ꯇꯧꯕꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯇꯧꯕ ꯈꯪꯉꯤꯗꯅ ꯊꯥꯁꯅꯥꯅ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯏꯕꯦꯂꯩꯅ ꯆꯣ ꯅꯪ ꯀꯥꯗ ꯂꯩꯖꯔꯨꯔꯣ ꯌꯥꯏꯐꯕꯤ ꯊꯥꯁꯅꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯊꯥꯁꯅꯥꯅ ꯌꯥꯏꯐꯕꯤ ꯅꯦꯅꯦꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯕꯣ ꯌꯥꯏꯐꯕꯤꯅ ꯊꯣꯡꯈ꯭ꯔꯦ ꯀꯩꯅꯣ ꯁꯤꯕꯣ ꯊꯥꯁꯅꯥꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯐꯣꯇꯣ ꯉꯥꯛꯇꯅꯦ ꯌꯥꯏꯐꯕꯤꯅ ꯀꯅꯥꯅꯣ ꯁꯤꯕꯣ ꯃꯁꯛ ꯀꯌꯥꯝ ꯐꯖꯩꯌꯦ ꯊꯥꯁꯅꯥꯅ ꯅꯍꯥꯟꯋꯥꯏ ꯈꯪꯅꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯣꯛꯅꯈ꯭ꯔꯦ ꯅꯨꯄꯥꯁꯦ ꯊꯥꯖꯕ ꯑꯝꯇ ꯌꯥꯗꯦ ꯏꯕꯦꯝꯃ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅ ꯀꯅꯥꯝ ꯀꯣꯏꯗꯅ ꯂꯩꯖꯔꯦ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯈꯪꯅꯔꯤꯒꯦ ꯌꯥꯏꯐꯕꯤꯅ ꯑꯁ ꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯑꯩꯁꯨ ꯏꯝꯐꯥꯜꯗꯒꯤ ꯑꯃꯁꯨꯡ ꯈꯪꯅꯔꯤꯌꯦ ꯊꯥꯁꯅꯥꯅ ꯏꯝꯐꯥꯜ ꯀꯥꯏ ꯖꯒꯥꯗꯒꯤꯅꯣ ꯍꯥꯏꯁꯦ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯌꯥꯏꯐꯕꯤꯅ ꯃꯣꯏꯗꯣ ꯎꯔꯤꯄꯣꯛ ꯍꯥꯏꯕ ꯃꯥꯜꯂꯤ ꯃꯃꯤꯡꯗꯤ ꯃꯉꯥꯜ ꯀꯧꯋꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯦ ꯊꯥꯁꯅꯥꯅ ꯑꯗꯨꯗꯤ ꯈꯪꯉꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯕꯨꯡꯁꯤꯡꯅꯤ ꯀꯧꯕꯨꯗꯤ ꯀꯧꯅꯗꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯏꯐꯕꯤꯅ ꯒ꯭ꯌꯥꯟꯕꯨꯗꯤ ꯇꯥꯏꯌꯦ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯊꯥꯖꯔꯤ ꯑꯩꯁꯨ ꯑꯗꯨꯝ ꯊꯥꯁꯅꯥꯅ ꯏꯃꯨꯡꯒꯗꯤ ꯂꯤꯡꯕꯅꯦ ꯑꯗꯣ ꯃꯆꯟꯅꯨꯄꯤꯗꯨꯗꯤ ꯃꯆꯤꯟ ꯌꯥꯝ ꯀꯟꯕꯅꯦ ꯅꯍꯥꯟꯋꯥꯏ ꯇꯤꯟꯅꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯄꯥꯛꯅ ꯀꯧꯅꯈꯤꯗ꯭ꯔꯦ ꯌꯥꯏꯐꯕꯤꯅ ꯑꯣ ꯊꯥꯁꯅꯥꯅ ꯌꯥꯏꯐꯕꯤ ꯅꯪꯁꯦ ꯌꯥꯝ ꯆꯝꯃꯦ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯁꯦ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯦ ꯑꯩꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯕꯁꯤꯗ ꯈꯪꯕ ꯉꯝꯃꯦ ꯌꯥꯏꯐꯕꯤꯅ ꯋꯥꯗꯦꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤ ꯂꯨꯞꯊꯈꯤ ꯊꯥꯁꯅꯥꯅ ꯌꯥꯏꯐꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯩꯔꯕꯅꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯅꯤꯌꯦ ꯃꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯗꯨꯅ ꯂꯩꯒꯅꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯃꯥꯇꯣꯟ ꯆꯪꯉꯛꯏ ꯏꯕꯦꯂꯩꯅ ꯍꯩ ꯌꯥꯏꯐꯕꯤ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯌꯥꯏꯐꯕꯤꯅ ꯏꯃꯥ ꯊꯥꯁꯅꯥꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯝꯕꯅꯦ ꯏꯕꯦꯂꯩꯅ ꯆꯠꯂꯣ ꯅꯪ ꯀꯥꯗ ꯃꯊꯧ ꯇꯧꯒꯦ ꯂꯩꯇ꯭ꯔꯗꯅ ꯌꯥꯏꯐꯕꯤ ꯏꯀꯥꯏ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯏꯕꯦꯂꯩꯅ ꯍꯩ ꯊꯥꯁꯅꯥ ꯃꯣꯏꯁꯦ ꯀꯥꯗꯒ ꯆꯪꯍꯜꯂꯨꯅꯨꯅꯦ ꯌꯥꯝ ꯇꯧ ꯉꯝꯕꯅꯦ ꯊꯥꯁꯅꯥꯅ ꯏꯟꯗꯣꯝꯆꯥ ꯑꯩꯅ ꯀꯧꯕꯅꯦ ꯏꯕꯦꯂꯩꯅ ꯍꯣ ꯑꯗꯨꯕꯣꯕ ꯌꯥꯝ ꯅꯣꯟꯗꯤ ꯅꯧꯅꯨꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯏꯐꯕꯤꯅ ꯗꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯣꯗ ꯃꯉꯥꯜꯅ ꯌꯥꯏꯐꯕꯤ ꯄꯨꯡꯁꯦ 8 ꯇꯥꯔꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯌꯥꯏꯐꯕꯤ ꯑꯩꯗꯤ ꯌꯨꯝꯗ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯌꯥꯏꯐꯕꯤꯅ ꯗꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯃꯤ ꯃꯌꯨꯝꯁꯤꯗ ꯑꯩꯕꯨ ꯏꯊꯟꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ ꯑꯩ ꯉꯁꯥꯏꯅ ꯆꯠꯂꯒꯦ ꯇꯧꯕꯅꯤ ꯂꯝꯁꯨ ꯑꯃꯠꯇ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯅꯤꯅꯦꯗꯣ ꯑꯩ ꯍꯜꯂꯛꯇ꯭ꯔꯦꯅ ꯌꯥꯝ ꯋꯥꯔꯝꯂꯅꯤꯌꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯌꯨꯝꯗ ꯊꯤꯟꯕꯤꯌꯣ ꯃꯉꯥꯜꯅ ꯌꯥꯏꯐꯕꯤ ꯁꯦ ꯀꯞꯂꯅꯨ ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣꯅ ꯇꯝꯂꯝ ꯇꯧꯔꯤꯅꯤ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏꯌꯦ ꯌꯥꯏꯐꯕꯤ ꯑꯩꯕꯨ ꯊꯥꯖꯋꯣ ꯌꯥꯏꯐꯕꯤꯅ ꯍꯦ ꯏꯁꯣꯔ ꯀꯩꯅꯣ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯕꯣ ꯗꯥ ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯌꯦ ꯅꯪ ꯌꯥꯝ ꯐꯠꯇꯤꯌꯦ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯁꯣꯝꯗꯅ ꯊꯥꯗꯣꯏꯅ ꯀꯩꯗꯧꯔꯕꯅꯣ ꯃꯗꯨ ꯑꯉꯥꯡꯗꯨꯕꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯖꯥꯠꯂꯥ ꯊꯥꯁꯅꯥꯅ ꯅꯤꯅꯦ ꯑꯩꯅ ꯈꯟꯕꯗ ꯌꯥꯏꯐꯕꯤꯗꯣ ꯆꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯊꯥꯗꯣꯏꯅ ꯍꯥ ꯀꯔꯤ ꯀꯅꯥꯗ ꯀꯝꯗꯧꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯈꯖꯤꯛꯇꯪ ꯈꯟꯗꯕ ꯌꯥꯗꯕ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯊꯥꯁꯅꯥꯅ ꯅꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯋꯥ ꯊꯣꯛꯑꯗꯤ ꯊꯕꯛꯁꯨ ꯃꯔꯥꯏꯅ ꯊꯣꯛꯆꯔꯅꯤ ꯊꯥꯗꯣꯏꯅ ꯍꯧꯖꯤꯛꯄꯨ ꯇꯥꯃꯣꯆꯧꯅ ꯀꯔꯤ ꯍꯥꯏꯔꯒꯕ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯔꯦ ꯊꯥꯁꯅꯥꯅ ꯅꯤꯅꯦ ꯋꯥꯈꯜꯗꯣ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯁꯦ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯁꯦ ꯊꯥꯗꯣꯏꯅ ꯌꯥꯏꯐꯕꯤꯒꯤ ꯃꯔꯝꯗ ꯏꯕꯣꯍꯜꯗ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ ꯏꯕꯣꯍꯜꯅ ꯍꯧꯖꯤꯛꯄꯣ ꯍꯔꯦ ꯀꯌꯥꯗ ꯉꯛꯈ꯭ꯔꯕ ꯑꯉꯥꯡꯅꯣ ꯏꯕꯦꯂꯩꯅ ꯍꯥꯍꯥꯌꯣ ꯃꯃꯤꯠꯇ ꯀꯥꯛꯇ ꯉꯥꯏꯔꯤ ꯃꯋꯥ ꯅꯥꯏꯔꯒ ꯀꯩꯗꯧꯗꯣꯔꯤꯒꯦ
ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯕꯤꯗ꯭ꯔꯣ ꯑꯉꯥꯡꯁꯦ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯑꯣꯖꯥ ꯐꯕ ꯌꯥꯝ ꯂꯩꯌꯦꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯅꯕ ꯄꯩꯁꯥꯒ ꯂꯩꯖꯗꯦ ꯊꯣꯛ ꯏꯟꯊꯣꯛꯈꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯕꯣꯍꯜꯅ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯑꯉꯥꯡꯅ ꯏꯔꯥꯡ ꯏꯇꯧ ꯇꯧꯔꯗꯅ ꯃꯃꯥ ꯃꯄꯥꯒꯤ ꯏꯖꯠ ꯌꯣꯟꯕ ꯈꯪꯅꯤꯃ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯅꯣꯏ ꯊꯣꯛ ꯇꯧꯈ꯭ꯔꯣ ꯊꯥꯗꯣꯏꯅ ꯇꯥꯃꯣꯆꯧ ꯃꯗꯨ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯥ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯍꯥꯛ ꯇꯥꯃꯣꯒꯤ ꯏꯆꯥꯅꯤ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛꯇꯪ ꯎꯠꯄꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ 이보할나 ꯑꯩꯒꯤ ꯃꯔꯣꯛꯇ ꯂꯦꯞꯄꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯃꯥ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯇꯨꯅ ꯀꯞꯂꯤ ꯊꯥꯗꯣꯏꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯊꯤꯗꯀꯣ ꯅꯪꯕꯨ ꯇꯨꯡꯒꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯕꯣ ꯅꯪꯁꯨ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯃꯈꯣꯏ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯄꯥꯎ ꯄꯤꯔꯁꯤꯔ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯊꯣꯛꯂꯛꯂꯣꯏ ꯃꯄꯨ ꯃꯕꯦꯟ ꯂꯩꯔꯤꯉꯩ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯃꯥꯝꯃ ꯑꯃꯈꯛ ꯂꯩꯕꯗꯨꯁꯨ ꯇꯥꯃꯣꯆꯧꯒ ꯆꯞ ꯃꯥꯟꯅꯩ ꯀꯅꯥꯅꯅꯣ ꯍꯧꯖꯤꯛꯄꯨ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯁꯤꯕꯣ ꯃꯅꯤ ꯂꯥꯏꯔꯕꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯄꯤꯕ ꯉꯝꯂꯣꯏꯗꯧꯔꯦ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯀꯦꯁꯣꯅ ꯍꯔꯦ ꯍꯔꯦ ꯑꯣꯟꯊꯣꯛꯅ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯎꯁꯤꯠꯈꯤꯗ꯭ꯔꯦ ꯋꯥꯅꯤ ꯌꯥꯏꯃꯕꯤꯅ ꯍꯣ ꯀꯩꯗꯧꯕꯤꯔꯒꯦ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯅꯨꯄꯤ ꯃꯌꯨꯝꯅꯕꯣ ꯀꯦꯁꯣꯅ ꯂꯝꯗꯥꯗꯨꯒ ꯁꯛꯇꯥꯁꯤꯡꯗꯨꯒ ꯂꯋꯥꯏꯗ ꯂꯋꯥꯏꯅꯤ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯅ ꯈꯪꯗ꯭ꯔꯤꯕ ꯌꯥꯏꯃꯕꯤꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯍꯥꯏꯅꯔꯛꯑꯒꯦ ꯀꯦꯁꯣꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯁꯤꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯟ ꯇꯥꯍꯜꯂꯣꯏ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯍꯥꯏꯔꯛꯏꯅꯦ ꯌꯥꯏꯃꯕꯤꯅ ꯑꯁ ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯇꯥꯔꯦ ꯐꯔꯦ ꯏꯆꯥꯅꯨꯄꯥꯁꯨ ꯃꯊꯟꯇꯅꯤ ꯏꯆꯦꯒꯤ ꯃꯌꯨꯝꯗ ꯇꯧꯔꯒ ꯆꯥꯎꯅ ꯍꯣꯡꯗꯣꯛꯑꯒ ꯂꯣꯏꯔꯦ ꯀꯦꯁꯣꯅ ꯍꯣꯏ ꯀꯩꯗꯧꯒꯅꯤ ꯍꯌꯦꯡ ꯂꯥꯡꯆꯤꯠꯂ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯍꯣꯡꯗꯣꯛꯄ ꯍꯥꯏꯗꯨꯅꯤ ꯃꯌꯥꯝꯅ ꯌꯥꯏꯐꯕꯤꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯋꯥ ꯋꯥ ꯂꯥꯡꯉꯤ ꯊꯦꯝꯕꯤꯅ ꯏꯅꯝꯃꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯌꯥꯝ ꯆꯝꯃꯤ ꯏꯀꯥꯏꯅꯨ ꯑꯩꯈꯣꯏꯗ ꯌꯧꯔꯛꯑꯗꯤ ꯌꯥꯏꯃꯕꯤꯅ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯌꯥꯝ ꯍꯩꯅ ꯊꯤꯔꯤꯅꯦ ꯑꯩꯈꯣই ꯕꯨꯡꯉꯣꯁꯦ ꯃꯦꯝꯃꯅ ꯌꯥꯝ ꯍꯩ ꯅꯆꯥꯅꯨꯄꯥꯁꯤ ꯅꯃꯧ ꯊꯤꯕ ꯑꯁꯣꯝꯗꯅ ꯊꯥꯗꯣꯏꯅ ꯏꯅꯦꯒꯤ ꯏꯕꯦꯝꯃ ꯏꯃꯧꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯀꯔꯝ ꯂꯩꯔꯝꯒꯅꯤ ꯅꯄꯥꯅꯁꯨ ꯏꯟꯊꯣꯛꯄꯤꯔꯦ ꯍꯦ ꯏꯁꯣꯔ ꯏꯃꯧꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯕꯨ ꯀꯔꯤꯅꯣ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯌꯥꯏꯐꯕꯤ ꯅꯪꯕꯨ ꯀꯔꯝꯅ ꯂꯩꯔꯤꯕꯒꯦ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ 이베레이나 와이 ꯑꯃ ꯄꯨꯛꯁꯪ ꯍꯦꯛ ꯁꯪꯉꯤ ꯁꯩꯇ 이보할나 ꯑꯁ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯏꯆꯥꯗꯨꯕꯨ ꯀꯔꯝ ꯂꯩꯔꯝꯒꯗꯕ 이베레이나 ꯀꯩꯅꯣ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜꯅꯣ ꯑꯃꯨꯛ ꯂꯥꯛꯏꯗꯨꯅ 이보할나 이자 ꯀꯧꯕꯅꯤꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅꯦ 이베레이나 ꯕꯤꯠꯀ ꯌꯥꯎꯗꯦꯍꯦ ꯁꯩꯇ ꯃꯃꯥ ꯃꯄꯥꯒꯤ ꯏꯖꯠ ꯌꯣꯜꯂꯝꯃꯒ ꯑꯉꯥꯡ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯕ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯅꯤ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯏꯀꯥꯏꯕ ꯈꯥꯡꯂꯤ 이보할나 ꯐꯔꯦꯁꯦ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯣ ꯊꯥꯁꯅꯥꯗꯤ ꯆꯥꯈ꯭ꯔꯕꯣ 이베레이나 ꯊꯥꯗꯣꯏꯒ ꯆꯥꯈ꯭ꯔ ꯃꯥꯜꯂꯦ ꯃꯥꯗꯤ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯀꯣꯛꯀꯁꯦ ꯏꯉꯥꯎ ꯉꯥꯎꯏ ꯍꯛꯆꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯗꯣꯛꯇꯔꯗ ꯑꯝꯇ ꯌꯦꯡꯊꯣꯛꯎꯁꯤ ꯃꯈꯣꯏ ꯄꯥꯕꯨꯡ 이보할나 ꯀꯌꯥꯝ ꯀꯨꯏꯔꯒꯦꯅꯦ ꯃꯗꯨꯗꯤ ꯊꯨꯅ ꯌꯦꯡꯊꯣꯛꯇꯕ ꯌꯥꯗꯦꯅꯦ 이베레이나 ꯍꯣ ꯀꯩꯁꯨꯕꯨꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯩꯁꯨ ꯄꯥꯈꯠꯇꯅ ꯍꯥꯏꯔꯤꯁꯤꯅꯤ 이보할나 ꯍꯣ ꯍꯪꯆꯤꯠ ꯑꯌꯨꯛ ꯍꯦꯛ ꯌꯦꯡꯉꯨꯔꯁꯦ ꯑꯗꯨꯗꯤ ꯃꯉꯥꯜꯒ ꯌꯥꯏꯐꯕꯤꯒ ꯂꯨꯍꯣꯡꯕꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯅꯤ ꯀꯦꯁꯣ ꯃꯄꯥꯟꯗ ꯈꯕꯔ ꯄꯥꯔꯤ ꯌꯥꯏꯐꯕꯤꯅ ꯄꯥꯕꯨꯡ ꯆꯥꯁꯤꯗ ꯂꯩꯖꯔꯦ ꯀꯦꯁꯣꯅ ꯌꯥꯔꯦ ꯊꯝꯃꯣ ꯌꯥꯏꯐꯕꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯃꯥꯗ ꯆꯥ ꯄꯤꯔꯕ ꯃꯇꯨꯡ ꯃꯥꯏ ꯀꯥꯗ ꯂꯥꯛꯏ ꯌꯥꯏꯐꯕꯤꯅ ꯗꯥ ꯍꯣ ꯗꯥ ꯇꯥꯔꯤꯕꯣ ꯄꯨꯡꯁꯦ ꯊꯦꯡꯈ꯭ꯔꯦ ꯍꯧꯒꯠꯅꯕ ꯇꯧꯕꯤꯔꯣ ꯃꯉꯥꯜ ꯍꯀꯥꯝ ꯂꯥꯎꯅ ꯆꯟꯗꯨꯅ ꯑꯁ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦꯅꯦ ꯌꯥꯍꯧ ꯌꯥꯝ ꯉꯜꯂꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯌꯥꯏꯐꯕꯤꯅ ꯀꯥꯡꯒꯟꯗꯨ ꯍꯥꯏꯒꯠꯅ ꯄꯨꯡꯁꯦ 8:30 ꯇꯥꯔꯦ ꯅꯍꯥꯟꯈꯩꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯥꯍꯧ ꯊꯦꯡꯕ꯭ꯔꯣ ꯆꯥꯒꯁꯦ ꯏꯪꯈ꯭ꯔꯅꯤꯌꯦ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯄꯤꯔꯨꯔꯣ ꯃꯉꯥꯜꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯕꯩꯔꯥ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯐꯪꯍꯧꯔꯔꯣꯏꯅ ꯂꯧꯍꯧꯔꯤꯁꯦ ꯌꯥꯏꯐꯕꯤꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯣꯏꯔꯦꯗꯅ ꯅꯨꯡꯁꯤꯔꯕ ꯌꯨꯝꯗꯨꯅ ꯑꯩꯕꯨ ꯂꯥꯞꯅ ꯏꯟꯊꯣꯛꯄꯤꯔꯦ ꯑꯗꯨꯁꯨ ꯅꯪꯅ ꯃꯉꯥꯜꯅ ꯍꯣ ꯅꯣꯏꯒꯤ ꯖꯦꯜꯗꯨꯗ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤꯅ ꯐꯠꯇ꯭ꯔꯣ ꯌꯥꯏꯐꯕꯤꯅ ꯌꯥꯔꯦ ꯋꯥꯊꯤꯗꯣ ꯉꯥꯡꯗꯅ ꯂꯩꯕꯤꯔꯅꯨ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯄꯤꯔꯨꯔꯣ ꯍꯥꯏꯕꯅꯤ ꯃꯉꯥꯜꯅ ꯍꯣꯏ ꯕꯥ ꯉꯥꯏꯍꯥꯛꯇ ꯐꯝꯂꯨ ꯂꯥꯎꯕ ꯁꯤꯗ ꯌꯥꯏꯐꯕꯤꯅ ꯐꯝꯕꯩ ꯃꯇꯝ ꯅꯠꯇꯦ ꯊꯕꯛꯁꯦ ꯃꯩ ꯍꯧꯔꯕꯅꯤ ꯃꯉꯥꯜꯅ ꯅꯨꯡꯁꯤꯗꯦꯍꯦ ꯉꯥꯏꯍꯥꯛꯇ ꯑꯣꯏꯅꯁꯦ ꯍꯥꯏꯔꯒ ꯑꯅꯧꯕꯤ ꯃꯥꯟꯖꯗꯦ ꯌꯥꯏꯐꯕꯤꯅ
nang adum oina horoko ai chale he mangalna masi nupisidi ba into romantic oijade aise pakhum phangado haidok lene tawrise nongmadi mangalgi marup khara mangalbu unaba laklami mangalna bhai chango lao khongtu yaw sano naubana bhai di nupiga thigibade ukidaba kuirene duhongbusu yahodre nakhoi amada amte yengedana mangalna kesu gaideda matang ni bhai duhongbu yawdrasu mathang myam leiri kaino hotari bo efabi aigi marup sing laiye chagado lolo he efabi na tare da malemna kokogadi yam naliko saksai ko mangalna as wangang bagase ludori bhai duhongbai photo ni yengo haiduna table makhadagi album khara lokthoi naubana wa phajai he nang nupi sidi bhai nupi khanbagadi perfect ni ko kai lamdaino masiba mangalna Bishampur dagi ne bhai yam chamma nupi malemna daudi poti kape ita yafabi chapu thorai mangalna yafabi da hafet munni yare thamo changkro yafabi na da hairam laga imungda changki naubana kaino bhai isau saubro kaino noi saida yare changkro kaina kanna hairi dubo akhoina ukhrani na pakhaliro mangal noklaga adina te he bhai onthokpa Lahak wari batai saraga mai marup singsu chakre mangal mai kada changai mangal na kaino nangna tori dubo yefabina aina kaidorage da mangal na aina su imana bala ina hairiba na phinaron ga do khran nana thorpu yadabro nangi phane aman buduga imot mo kai thorei dubo aina ga kainte yingsan bida malamani yefabi tapna da adugi oire engona sauri da aigi ni habada ipamna kari bibirakpage da araiba kharasina pangai leijabane aisu phajabagado seingdabana tiye haiduna yefabi kapi mangalna aya ai lalese kaplan ai matungda hayaroiba kapanu ko kapapaksadeba yefabina da nasidi ipukning yam nungsiye mangalna sorry please aini yam wahalaba yefabina da aise yam toliko mangalna nanga dumaina haigano se haying dine ekhoni shopping chatlusi ko nong matusu aina hodokte aise yam bad boy orami yefabina nungside jo somdana ibelaina thasna tando loidribo thasna na lore indomsa se ibelaina chado chini mu hapjalamni thasna na hartobani indomsa ibohalna nungaite da sanga pamjaram khaba ai nupi se tanganga chini yaudaba cha se kada hektai da ibelaina nangi do laknar bra ingonda ai sauge tawi ko sibu aina nagina na bro mogi diabetes haiba mahatandan se engon na jadi na family te dongna ayam pen di haisini ibohalna lakna bana tiye kesu khaluno maina phajani nasana joton dawjari do yam pharabani nongma thasna yefabi hoida taklami yaimabina kana hambi bano ibema thasna na ima tamo mangalbu lebi kibro yaimabina madi thaba ma chathokini ibema thasna na adudi inambe ma hoi thembi hoidi lebi kibro yaimabina leile kakhalo ibema ho thembi e naman bila ine mapanam do thoro thembina kanano ne ma thasna udaba kuire yan thajadana nungai ba thasna na nungai nangdi keke honarige thembina hairstylist na tammi laktokna lakbani kai jane thasna na ayum dasu thaba khra lehori ado no inama FB bu lekibro thembina nangdi akoi inama ga kamai khamliba thasna na akoi indom jagi macha singni thembina yam nakna ri jani ne mari se ai kok thorake ko FB mapana thorai FB tapna thasna midu pirang ani ihorai thasna na FB nungai ko FB na ayam nungai ri leramo ai chalo lake ko haraga FB imung jangkre thembina nangdi nasaga do mai nyam darami sini na faja thoebo thasna na kadai dagi nangbu thaini hero sing do khangnari bo thembina khangnadreda loina change tawre thaini wabu nangdi kaide khangnari ge thasna na khangnadreda amta single loina khra kuina lekige yefabi chabu duna tholai
ꯊꯥꯁꯅꯥ ꯁꯦ ꯆꯥ ꯊꯛꯁꯦ ꯊꯥꯁꯅꯥꯅ ꯇꯥꯃꯣ ꯃꯉꯥꯜꯗꯤ ꯀꯗꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯌꯥꯏꯐꯕꯤꯅ ꯃꯥꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯅꯤꯅ ꯆꯠꯈꯤꯕꯅꯤ ꯊꯦꯝꯕꯤꯅ ꯊꯥꯁꯅꯥ ꯑꯩ ꯏꯃꯨꯡꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ ꯅꯪ ꯏꯅꯝꯃꯒ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ ꯊꯥꯁꯅꯥꯅ ꯍꯣꯏ ꯍꯣꯏ ꯌꯥꯏꯐꯕꯤꯅ ꯊꯥꯁꯅꯥ ꯅꯤꯅꯦꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯥ ꯊꯥꯁꯅꯥꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗꯦ ꯑꯗꯣ ꯅꯪꯒꯤ ꯃꯔꯝꯗꯗꯤ ꯑꯗꯨꯝ ꯍꯪꯉꯤ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯕꯅꯤ ꯅꯤꯅꯦꯗꯣ ꯌꯥꯏꯐꯕꯤꯅ ꯑꯣ ꯅꯤꯅꯦ ꯑꯩ ꯅꯪ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯊꯥꯁꯅꯥ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯕ ꯊꯥꯁꯅꯥꯅ ꯃꯣꯏꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯏꯗꯣꯝꯆꯥꯗꯣ ꯗꯥꯏꯕꯦꯇꯤꯁ ꯅꯥꯗꯅ ꯏꯟꯁꯨꯂꯤꯟ ꯀꯥꯞꯄꯤꯕꯅꯤ ꯊꯨꯝ ꯊꯥꯎꯒ ꯑꯝꯇ ꯆꯥꯈꯤꯗ꯭ꯔꯦ ꯌꯥꯏꯐꯕꯤꯅ ꯑꯣ ꯅꯤꯅꯦꯗꯣ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯊꯥꯁꯅꯥ ꯊꯥꯁꯅꯥꯅ ꯑꯩ ꯂꯩꯁꯤꯗꯤ ꯑꯗꯣ ꯅꯪ ꯀꯥꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯔꯨꯁꯦ ꯂꯥꯛꯑꯣ ꯌꯥꯏꯐꯕꯤꯅ ꯍꯣꯏ ꯆꯪꯉꯣ ꯁꯣꯝꯗ ꯊꯥꯁꯅꯥꯅ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯅꯪꯒꯤ ꯁꯦꯠꯅꯕ ꯐꯤ ꯐꯅꯦꯛ ꯈꯔ ꯄꯨꯔꯛꯄꯅꯤ ꯁꯦ ꯂꯧꯁꯜꯂꯣ ꯌꯥꯏꯐꯕꯤꯅ ꯊꯥꯁꯅꯥꯅ ꯅꯪ ꯚꯥꯞ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯌꯨꯝ パンꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯊꯝꯖꯤꯜꯂꯣ ꯅꯤꯅꯦꯅꯁꯨ ꯅꯪꯁꯦ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯂꯧꯈꯠꯄꯤꯔꯅꯤ ꯍꯥꯏꯕꯅꯤ ꯌꯥꯏꯐꯕꯤꯅ ꯄꯥꯕꯨꯡꯅꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯕ꯭ꯔꯥ ꯊꯥꯁꯅꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦꯗ ꯅꯪ ꯀꯔꯤꯝ ꯈꯜꯂꯨꯅꯨꯁꯦ ꯑꯩꯅ ꯐꯅꯕ ꯂꯣꯏ ꯇꯧꯒꯅꯤ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯌꯥꯏꯐꯕꯤ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯕꯨ ꯇꯥꯃꯣ ꯃꯉꯥꯜꯅ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯥ ꯌꯥꯏꯐꯕꯤꯅ ꯑꯗꯨꯝ ꯇꯧꯋꯦ ꯊꯥꯁꯅꯥꯅ ꯐꯩ ꯑꯗꯨꯗꯤ ꯑꯗꯣ ꯐꯔꯦ ꯑꯩꯁꯨ ꯊꯦꯡꯈꯤꯅꯤ ꯆꯠꯅꯕ ꯇꯧꯔꯒꯦ ꯁꯦ ꯁꯤ ꯄꯥꯏꯁꯤꯜꯂꯣ ꯌꯥꯏꯐꯕꯤꯅ ꯊꯥꯁꯅꯥ ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯑꯩ ꯂꯧꯕ ꯉꯝꯂꯣꯏꯌꯦ ꯊꯥꯁꯅꯥꯅ ꯌꯥꯝꯗꯤ ꯌꯥꯝꯗꯕꯅꯤ 2,000 ꯈꯛꯇꯅꯤ ꯂꯧꯗꯕ ꯌꯥꯔꯣꯏ ꯁꯦ ꯑꯩ ꯊꯦꯝꯕꯤ ꯍꯣꯏꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯈꯤꯒꯦ ꯑꯁꯥꯏꯕꯧ ꯊꯤꯜꯂꯨ ꯂꯥꯛꯑꯣ ꯊꯥꯁꯅꯥꯅ ꯌꯥꯗꯕꯗꯒꯤ ꯌꯥꯏꯐꯕꯤ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯦ ꯊꯥꯁꯅꯥꯕꯨ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯦ ꯊꯥꯁꯅꯥ ꯃꯌꯨꯝꯗ ꯍꯜꯂꯛꯑꯗꯨꯅ ꯃꯅꯦꯗ ꯌꯥꯏꯐꯕꯤ ꯎꯅꯔꯛꯄꯒꯤ ꯄꯥꯎ ꯇꯝꯂꯝꯃꯤ ꯊꯥꯗꯣꯏꯅ ꯊꯥꯁꯅꯥ ꯌꯥꯏꯐꯕꯤꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯥ ꯊꯥꯁꯅꯥꯅ ꯃꯥ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯤ ꯅꯤꯅꯦꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯍꯥꯏꯍꯧꯕꯅꯤ ꯅꯤꯅꯦ ꯅꯥꯗꯅꯕ ꯍꯣꯠꯅꯧ ꯍꯥꯏꯔꯛꯄꯅꯤ ꯊꯥꯗꯣꯏꯅ ꯃꯅꯦ ꯑꯩꯕꯨ ꯎꯅꯤꯡꯉꯤ ꯍꯥꯏꯔꯛꯏꯕ ꯑꯣ ꯏꯃꯧꯗꯣ ꯅꯨꯡꯁꯤꯕꯅꯤꯗ ꯀꯨꯏꯔꯛꯂꯦꯀꯣ ꯎꯔꯛꯇꯕ ꯊꯥꯁꯅꯥꯅ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏ ꯌꯥꯏꯐꯕꯤꯁꯦ ꯂꯧꯈꯠꯄꯤꯅꯕ ꯇꯧꯁꯦ ꯀꯀꯥꯗ ꯑꯩ ꯍꯥꯏꯒꯦ ꯊꯥꯗꯣꯏꯅ ꯍꯥꯏꯔꯨꯔꯒ ꯋꯥ ꯃꯥꯡꯒꯗ꯭ꯔꯥ ꯈꯜꯂꯤꯕꯅꯤ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯏꯃꯧꯗꯣ ꯇꯁꯦꯡꯅ ꯋꯥꯔꯝꯒꯅꯤ ꯑꯩ ꯈꯪꯉꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯃꯉꯥꯜꯅ ꯍꯩ ꯅꯨꯄꯤ ꯑꯩ ꯂꯥꯛꯑꯦꯍꯦ ꯌꯥꯏꯐꯕꯤꯅ ꯗꯥ ꯀꯩꯒꯤꯅꯣ ꯌꯨꯒ ꯊꯛꯑ ꯂꯥꯛꯏꯁꯤꯅ ꯀꯩꯗꯧꯔꯒꯦ ꯃꯉꯥꯜꯅ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯟꯗ ꯀꯨꯏꯔꯦꯅ ꯄꯨꯜꯂꯨꯕꯅꯦ ꯌꯥꯏꯐꯕꯤꯅ ꯁꯦ ꯐꯤꯔꯣꯟꯒꯁꯦ ꯍꯣꯡꯗꯣꯛꯁꯤꯁꯦ ꯑꯩꯗꯤ ꯅꯨꯄꯥꯅ ꯌꯨ ꯊꯛꯄꯁꯦ ꯀꯌా ꯄꯥꯝꯖꯗꯕꯅꯤ ꯃꯉꯥꯜꯅ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯊꯛꯄ꯭ꯔꯅꯦ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯁꯤꯕꯣ ꯌꯥꯏꯐꯕꯤꯅ ꯋꯥꯗꯦꯗ ꯗꯥ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯗꯥꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯕ ꯌꯨꯝꯗꯣ ꯊꯥꯗꯣꯛꯂꯒ ꯂꯥꯛꯏꯕꯁꯤꯗꯤ ꯃꯉꯥꯜꯅ ꯋꯥ ꯉꯥꯡꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯄꯥꯝꯖꯅ ꯂꯧꯕ ꯅꯨꯄꯤꯅꯤꯅ ꯅꯨꯡꯁꯤꯕꯅ ꯌꯥꯏꯐꯕꯤꯅ ꯌꯥꯔꯦꯁꯦ ꯉꯥꯎꯁꯤꯟꯅꯔꯅꯨ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯄꯥꯕꯨꯡꯍꯣꯏ ꯏꯃꯥꯍꯣꯏꯗꯤ ꯄꯤꯖꯊꯣꯛꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯗ ꯉꯥꯏꯔꯤ ꯗꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯃꯉꯥꯜꯅ ꯑꯁ ꯑꯩꯗꯤ ꯆꯥꯛꯄꯨ ꯂꯥꯝꯗ꯭ꯔꯦꯅꯦ ꯐꯔꯦꯁꯦ ꯅꯪꯒꯤ ꯈꯜꯂꯒ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯌꯥꯏꯐꯕꯤ ꯏꯆꯝ ꯆꯝꯅ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯌꯦꯡꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯛꯄꯅ ꯃꯃꯥ ꯑꯣꯏꯒꯗꯣꯔꯦ ꯊꯥ 4 ꯍꯥꯏꯔꯛꯂꯦ ꯊꯥꯗꯣꯏꯅ ꯇꯥꯃꯣꯆꯥ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯉꯥꯡꯗꯣ ꯊꯥ 4 ꯍꯥꯏꯔꯦ ꯍꯥꯏ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯧꯈꯠꯄꯤꯕꯗ ꯀꯌꯥꯝ ꯀꯥꯏꯕꯒꯦ ꯃꯤꯅ ꯀꯔꯤꯅꯤ ꯍꯥꯏꯔꯝꯒꯅꯤ ꯃꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯊꯥꯁꯅꯥꯅ ꯀꯀꯥ ꯑꯁꯦꯡꯕꯅꯤ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯕꯨ ꯑꯁꯨꯝ ꯇꯧꯕꯤꯕꯁꯦ ꯐꯠꯇꯦ ꯍꯧꯖꯤꯛꯇꯤ ꯁꯥꯎꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯃꯥꯕꯨ ꯂꯧꯈꯠꯄꯤꯔꯁꯦ ꯏꯕꯣꯍꯜꯅ ꯍꯣꯏꯗ ꯏꯆꯥꯗꯣ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯑꯩ ꯏꯕꯦꯂꯩꯒ ꯇꯥꯟꯅꯔꯛꯈꯤꯒꯦ ꯊꯥꯗꯣꯏꯅ ꯇꯥꯃꯣꯆꯥ ꯏꯅꯝꯃꯗ ꯍꯥꯏꯔꯗꯤ ꯌꯥꯔꯛꯂꯔꯣꯏ ꯊꯥꯁꯅꯥꯅ ꯅꯤꯅꯦ ꯍꯥꯏꯖꯁꯅꯨ ꯑꯩ ꯍꯥꯏꯒꯦ ꯏꯟꯗꯣꯝꯆꯥꯗ ꯑꯁꯨꯝꯅ ꯊꯥꯁꯅꯥꯅ ꯏꯕꯦꯂꯩꯕꯨꯁꯨ ꯊꯦꯝꯂꯝꯃꯤ ꯊꯥꯁꯅꯥꯅ ꯏꯟꯗꯣꯝꯆꯥ ꯃꯤꯅ ꯐꯅ ꯉꯥꯡꯅꯗ꯭ꯔꯕꯅꯤ ꯃꯆꯥ ꯑꯄꯣꯛꯄ ꯅꯠꯇꯕꯅꯤꯅ ꯏꯟꯗꯣꯝꯆꯥꯅ ꯉꯝꯗꯅ ꯏꯟꯊꯣꯛꯄꯤꯔꯦꯅ ꯄꯣꯠ ꯆꯩ ꯄꯤꯗ꯭ꯔꯁꯨ ꯑꯝꯇ ꯂꯧꯈꯠꯄꯤꯔꯁꯤ ꯌꯥꯏꯐꯕꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯃꯤꯅ ꯚꯥꯞ ꯐꯠꯇꯅ ꯂꯧꯔꯅꯤ ꯀꯀꯥꯗꯁꯨ ꯏꯕꯦꯂꯩꯅ ꯐꯔꯦ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯧꯈꯠꯂꯁꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯄꯤꯕꯒꯗꯤ ꯉꯝꯂꯔꯣꯏ ꯊꯥꯁꯅꯥꯅ ꯑꯗꯨꯅꯦꯕ ꯍꯣꯏ ꯄꯣꯠ ꯆꯩꯗꯤ ꯄꯤꯗ꯭ꯔꯁꯨ ꯌꯥꯏ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯁꯦ ꯐꯩꯗꯅ
ꯑꯁꯨꯝꯅ ꯃꯌꯥꯝ ꯍꯧ ꯇꯧꯗꯅ ꯌꯥꯏꯐꯕꯤꯕꯨ ꯂꯧꯈꯠꯄꯤꯔꯝꯃꯤ꯫ ꯌꯥꯏꯐꯕꯤꯅ ꯉꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯋꯦ ꯑꯩ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯏꯄꯥꯝ ꯂꯝꯗꯝꯗꯣ ꯉꯁꯤꯗꯤ ꯎꯕ ꯐꯪꯂꯨꯕꯁꯦ ꯑꯩ ꯍꯌꯦꯡꯈꯩ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯅꯤꯀꯣꯗ꯫ ꯃꯉꯥꯜꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯁꯥꯗꯣ ꯂꯨꯝꯂꯤꯕꯅꯤꯅ ꯌꯥꯝ ꯇꯣꯏꯅ ꯆꯠꯄ ꯈꯣꯠꯄ ꯇꯧꯒꯅꯨꯀꯣ꯫ ꯑꯩꯁꯦ ꯃꯄꯥꯈꯩꯗꯣ ꯑꯣꯏꯗꯣꯔꯦꯅꯦ ꯈꯪꯍꯧꯗꯦꯀꯣ ꯃꯇꯝꯁꯦ꯫ ꯌꯥꯏꯐꯕꯤꯅ ꯑꯗꯣꯗ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯨ ꯌꯥꯎꯔꯛꯂꯅꯤ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯕꯗꯤ ꯐꯩ ꯏꯃꯥ ꯄꯥꯕꯨꯡꯗꯒꯤ ꯁꯨꯝ ꯉꯥꯏ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯉꯥꯜꯅ ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯈꯪꯗ꯭ꯔꯗꯤ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ꯫ ꯌꯥꯏꯐꯕꯤꯅ ꯈꯪꯗꯦ ꯍꯦꯛꯇ ꯍꯥꯏ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯅꯪꯅ ꯈꯣꯏꯖꯩ ꯑꯃꯒ ꯂꯩꯀꯥꯏ ꯅꯃꯥꯟꯅꯕ ꯈꯔꯒ ꯁꯨꯝ ꯆꯠ ꯂꯩꯕꯅꯗꯤ ꯊꯕꯛ ꯐꯪꯂꯣꯏꯌꯦ꯫ ꯃꯉꯥꯜꯅ ꯅꯪꯁꯨ ꯍꯥꯏꯃꯟꯗ꯭ꯔꯣ ꯁꯦ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯇꯨꯝꯂꯁꯤꯕ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯌꯥꯏꯐꯕꯤ ꯊꯥ 3 ꯍꯥꯏꯔꯛꯂꯦ꯫ ꯌꯥꯏꯐꯕꯤꯅ ꯗꯥ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩ ꯁꯣꯝꯗ ꯑꯩ ꯑꯃ ꯂꯩꯍꯧꯔꯤ ꯍꯥꯏꯕꯒꯁꯦ ꯀꯥꯎꯔꯕꯣ? ꯃꯉꯥꯜꯅ ꯀꯩꯗꯧꯕꯒꯤ ꯀꯥꯎꯗꯣꯏꯅꯣ ꯀꯥꯎꯗꯗꯅꯕꯨ ꯅꯨꯡꯇꯤꯒꯤ ꯌꯨꯝꯗ ꯍꯜꯂꯛꯏꯅꯦ꯫ ꯌꯥꯏꯐꯕꯤꯅ ꯍꯟꯗꯛꯇꯤ ꯄꯩꯁꯥ ꯆꯤꯜꯂꯦꯅ ꯗꯣꯛꯇꯔꯁꯨ ꯌꯦꯡꯗ꯭ꯔꯦ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯌꯨꯝꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯁꯅꯤ ꯈꯣꯏꯔꯝ ꯊꯣꯛꯇ ꯌꯥꯔꯔꯣꯏ꯫ ꯃꯉꯥꯜꯅ ꯀꯩꯗꯧꯔꯒꯦꯅꯦ ꯑꯗꯣ ꯆꯥꯛꯇꯤ ꯂꯣꯏꯈ꯭ꯔꯕꯣ? ꯌꯥꯏꯐꯕꯤꯅ ꯑꯩꯅ ꯉꯝꯗ ꯂꯣꯏꯁꯤꯜꯂꯝꯃꯕꯅꯤ꯫ ꯃꯉꯥꯜꯅ ꯅꯁꯥ ꯂꯨꯝꯃꯤꯕ ꯅꯉꯣꯟꯗ ꯆꯥꯛꯀ ꯊꯣꯡꯍꯜꯂꯤꯔꯥ ꯍꯥ? ꯌꯥꯏꯐꯕꯤꯅ ꯅꯠꯇꯦ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯕ ꯑꯗꯨꯏꯅꯦ ꯊꯦꯝꯕꯤꯁꯨ ꯃꯕꯨꯛ ꯅꯥꯏꯌꯦꯅ ꯐꯃꯨꯡꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯉꯝꯗꯕ ꯍꯥꯏꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯛꯅꯔꯤ ꯉꯥꯛꯇꯅꯦ ꯃꯈꯣꯏꯗꯒꯤꯗꯤ ꯑꯩꯅ ꯈꯔ ꯉꯝꯃꯤ ꯑꯗꯨꯒꯤꯅꯦ꯫ ꯃꯉꯥꯜꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯁꯥꯎꯒꯦ ꯇꯧꯏꯀꯣ꯫ ꯐꯔꯦ ꯅꯪꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯁꯣꯝꯗ ꯏꯕꯦꯂꯩꯁꯨ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯔꯦ꯫ ꯏꯕꯦꯂꯩꯅ ꯍꯩ ꯊꯥꯁꯅꯥ ꯅꯣꯏꯕꯨ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯅꯟꯗꯣꯝꯆꯥꯁꯦ ꯀꯣꯛꯁꯦ ꯂꯨꯝꯕꯅ ꯂꯣꯏꯔꯦ꯫ ꯊꯥꯁꯅꯥꯅ ꯏꯗꯣꯝꯆꯥ ꯀꯩꯗꯧꯔꯒꯦ ꯁꯦ ꯐꯃꯨꯡꯗ ꯍꯤꯞꯄꯣꯁꯦ꯫ ꯊꯥꯗꯣꯏꯅ ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ ꯁꯦ ꯁꯣꯝꯗ ꯍꯤꯞꯄꯣ ꯐꯦꯟꯗꯣ ꯇꯞꯅ ꯊꯥꯔꯛꯑꯣ ꯊꯥꯁꯅꯥ꯫ ꯊꯥꯗꯣꯏꯅ ꯏꯕꯦꯂꯩꯒꯤ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯇꯞꯅ ꯅꯝꯕꯤꯔꯝꯃꯤ꯫ ꯊꯥꯁꯅꯥꯅ ꯑꯩꯅ ꯉꯁꯥꯏꯁꯦ ꯊꯥꯎ ꯆꯥꯔꯨꯅꯨ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯏꯟꯗꯣꯝꯆꯥꯅ ꯆꯥꯈꯤꯕꯒꯤ ꯑꯣꯏꯔꯤꯅꯤ ꯁꯣꯏꯗꯅ꯫ ꯊꯥꯗꯣꯏꯅ ꯗꯣꯛꯇꯔꯅ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯈꯔ ꯑꯆꯝꯕ ꯆꯥꯕ ꯇꯝꯁꯦ ꯏꯅꯝꯃ ꯁꯦ ꯁꯣꯝꯗ ꯆꯦꯞꯄꯣ ꯑꯩ ꯀꯣꯛꯁꯦ ꯇꯞꯅ ꯄꯥꯏꯕꯤꯒꯦ꯫ इबोहल चंगई है कईदोंनरगेने नोइबो थादोइना इनमसे मकोक ngaweना हाये ताचो इबोहलना नंबु केके चासिलुरगेने थासनाना ngasai yena tawo kitang chakibani kaka ibohalna aina phana janinga leirasu matam kharadi khangkho haire ibeleina as nuina ngangbaduna hena kok ngawkhre ai tumina leiroba ahing tumnamdai matam yaure efabidi wadana ningaidana tungkre mangalna phadiyamana efabigi momaidu nanbina makut namana phone du metli mangalna network sisu tokna nungai kidreda hojikan whatsapp ni manungai re he message ama lermini bimolana hosa phajaba tumlaba mangalna hais online leine message tum hangeda tumdrida humang saudana tumbe yadre bimolana ai la o haibro inghanaba mangalna ngamloidabada khadrak kik tawrano bimolana gyandi leine asinu pase ho oza nangi phajaba sakto इनिंगे अमुता थारौदना मंगालना मै मुथले हयिंग डायरेक्ट ओइना लाके संगद्रो बिमलाना होय बुंगो नंगनाबु लाकेदि एदि थबक अतैगा लोइना थादोखै एरंदुनि बुंगो मंगालना अस खंगलाक हे लांगिदा हजिकतो नंगी हजि फोटो अमता थारौदना बिमलाना थारके नमी का लोइन थखनगे अदो हयिंग लापदा लोइना मानबा पिक्चरदो पुरकनुको अयाम हैनदे wapepa yang ngangeba mangalna hoida mana natro masi ekhoni sakhangna halisibo bimolana adu ereso photo phanglabo mangalna phangi ai leiba yadre ko nangi minoksidi chai ko bimolana minoksinani nangumba masak phajaba nupa mayam pharise mangalna bimola nang aina pakhang oiringai daga thingnaramnadi khangdongni bimolana थेना उदबना फैबुंगो नुपी थीरब नोइना अखोइ थीरैसे अंगकपनि अदुबदी नुपा हाइरेदना मंगालना अस चोपे हे ऐ लाक्तोगा इकाइरेको
Bimolana ikai binga sadana oi bungo ai chingthira ura hojita ikai kaina mangalna sum haibanida akoi sai masawai sangdabasida akoi su lam helori ni kaino sibu ai thandaro Bimolana wa ngang bayam hairen dakti aina taba satra yam leira maleda mangalna aibu yam uktaba dawna aikhoidi thamoi seng khajani Tamorajena nangse yam phabani haibe khangnarube wani Bimolana honagun khange ado aida bakara leire kona muk che tawrasiko Mangalna okay good night Mangal mathanta mabukningda somje punsi sisu angapani ko aina tawrise phati khangna hekta khong thangjeleba adobu akhoi nupi ai phabi mu nusiba sangsasida ani subodeda ahinga du hokre ayuki cha ising charaduna Mangal phina na setuna ningsel mamangda ising nangi Efabina da nasina kaidam chatpidoino Mangalna thabak thiruge lemna lay yadre hojikan Efabina thabak thi chatbabu adu kuina ningsel mamangda post tawbraba Mangalna nang suba thabak thi chatbabu chamo chakadro phajana leramuko Efabi Mangalna chatkiba mai keidu leplaga yengja hoi Mangalna Tamorajen nasidi ai tonda chalage nang purakano ye Rajena maduru pido aduma he haibra masi aina babu khar tapi mayang mana dena phagi sum tawbasida aisa phatana ukhrene fare nang cha thouro natai mana ngasidi yumdagi thokpa yaroina war torom da ngai ni Mangalna hoi tamo chale he Rajena phagi dagi masi angang sisu haurene nairo napan pharingaida Thadoiga thasnaga Efabigi manakta laklami Yamabina nakhoi lakli braibirma kakhalo Efabi nani hoi lai he tabra Efabina nine yam thajadi thasna nungairi ko thasna na nungairi habatare Thadoina imodi yam nungaina leiri bizani na mangadi udi leitabra Efabina leiti nine thabak thiru nu chakhibane nine ai chalo lakke phamlamo Yamabina nakoibu kadai chalubano sida sum lakpro Thadoina sida sum lakpani aidi ikabu kawi jema se hinjang se hingonda panbani ene sum pijaningdana purakpani Yamabina as onthokni yamkhreda puraktasu yabasida Thadoina nong phado lakpasida sum jema imong nupi se yam pangjabani angang oiringaidagi yamna wazarabani mana soikiba langkiba yawrusu Ijema hoina angani khana warak watem biu ko Yamabina imodi gyan takreda lekai sina ingtapada nangnari bani tanjaduda Efabi chapudana tholai Efabina nine thasna cha thakse ma cha somda numidangi pung 8 tarakle Mangaldi hoji phawa halaktri Efabi chaksu lamsing lakle tafom khangda phamungda ungduna lairinge Mangalgi makhol tare Efabi hogatuna tapna mapan thore Efabina da kaino asuk thengla sibu kadai chapirubano Mangalna yada tawrine imanu mayam thengladana chakcharabo nangde Efabina dana chadringaida ene nongta chaba yawkhraba Mangalna lao chathourase Efabina yumda ayama layori kaise kaubirabo khangde Efabi tabli chakhum changdana chakchaminarami Mangalna konsidi kanana phengdore Efabina aina phengba tabani mi loina tumnakhre Mangalna nang nasadusu tha pharabani ai phembiragi thamo Efabina yareda ai dum tapna tawragi se hagatpiro Mangalna nang wani habanida phare dudi ai hagalage ko Efabina masaksiga tapti haiduni Efabi kolek singdu phengdoklami Mangal maikada changduna phamungda hipli Efabina kangan sidasu thabiramba yabani hekta ning thodona leibiramiba Mangalna ikaw kawida wamandana Efabina wani nunghonba japhirubanina se nakhongado khara jangsinbiyo Mangalna akoi saise yam nungsikhre da ngasidi icha sisu khara lerdi baba mama tawrani makholamtabu tagini Efabina yare khatlanujo anganga saina tumlamnani Mangalna
ꯅꯪꯉꯣꯟꯗ ꯈꯠꯇꯅ ꯀꯅꯥꯗ ꯈꯠꯂꯨꯁꯨ ꯍꯥꯏꯅꯣ? ꯌꯥꯏꯐꯕꯤꯅ ꯌꯥꯔꯦꯀꯣ, ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯔꯅꯨ ꯅꯆꯥꯒꯤ ꯃꯃꯥꯡꯗ. ꯑꯇꯩ ꯂꯥꯏꯔꯤ, ꯏꯆꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯇꯣꯔꯦ. ꯅꯪꯕꯨ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯕꯗꯣ ꯇꯧꯔꯅꯨꯕ. ꯑꯐꯪꯕ ꯑꯃ ꯀꯣꯛ ꯇꯧꯔꯣ. ꯃꯉꯥꯜꯅ ꯇꯧꯔꯅꯤ. ꯍꯟꯗꯛ ꯕꯦꯡꯀꯤ ꯀ꯭ꯂꯕꯀꯤ ꯑꯃ ꯍꯥꯏꯅꯔꯤ ꯄꯥꯕꯨꯡꯅ. ꯑꯣꯏꯗꯧꯕꯗꯤ ꯃꯥꯜꯂꯦ. ꯌꯥꯏꯐꯕꯤꯅ ꯐꯔꯦꯗ, ꯃꯗꯨꯗ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯑꯣꯏꯔꯁꯅꯨ. ꯃꯉꯥꯜꯅ ꯌꯥꯏꯐꯕꯤ, ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯁꯤꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ? ꯌꯥꯏꯐꯕꯤꯅ ꯋꯥꯗꯦ ꯗꯗꯥ. ꯏꯅꯥꯛꯇ ꯅꯪꯅ ꯂꯩꯔꯕ ꯃꯤꯀꯨꯞꯁꯤꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯏ. ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕ. ꯃꯉꯥꯜꯅ ꯌꯥꯏꯐꯕꯤꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ. ꯌꯥꯏꯐꯕꯤꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯀꯅꯨꯕ, ꯏꯀꯥꯏꯌꯦ. ꯃꯉꯥꯜꯅ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯦ? ꯌꯥꯏꯐꯕꯤꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯁꯦ? ꯃꯉꯥꯜꯅ ꯅꯨꯡꯁꯤꯌꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯁꯤꯅ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯕ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯌꯥꯏꯐꯕꯤꯁꯨ ꯗꯣꯛꯇꯔꯅ ꯊꯥꯔꯛꯄ ꯃꯇꯝ ꯌꯧꯔꯛꯂꯦ. ꯕꯤꯃꯣꯂꯥꯅ ꯀꯨꯏꯔꯦꯅꯦꯀꯣ ꯅꯪ ꯂꯥꯛꯈꯤꯗꯕ, ꯍꯥ? ꯃꯉꯥꯜꯅ ꯉꯁꯤꯗꯒꯤꯗꯤ ꯂꯥꯛꯄꯨ ꯂꯥꯛꯑꯔꯣꯏꯗ. ꯕꯤꯃꯣꯂꯥꯅ ꯍꯣꯏꯗ ꯂꯥꯛꯑꯅꯨ. ꯅꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡ ꯎꯅꯗꯣꯔꯦꯁꯨ ꯍꯥꯏ, ꯅꯪꯅ ꯁꯨꯝ ꯉꯥꯎꯁꯤꯟꯅꯗꯅ ꯂꯩꯔꯤꯗꯣ ꯐꯠꯇꯦ. ꯃꯉꯥꯜꯅ ꯑꯗꯨꯗ ꯅꯪꯁꯦ ꯀꯥꯎꯕ ꯍꯦꯛꯇ ꯉꯝꯗꯕ. ꯕꯤꯃꯣꯂꯥꯅ ꯌꯥꯝ ꯑꯦꯗꯤꯛ ꯆꯨꯔꯅꯨ ꯏꯕꯨꯡꯉꯣ, ꯂꯩꯅꯥ ꯃꯥꯏꯅ ꯄꯛꯇꯅ ꯇꯣꯛꯆꯅꯤ. ꯃꯉꯥꯜꯅ ꯑꯩꯕꯨ ꯑꯄꯪꯕꯔ ꯍꯩ? ꯕꯤꯃꯣꯂꯥꯅ ꯇꯝꯕ ꯉꯝꯗꯕꯅꯤ ꯁꯣꯏꯕ ꯍꯥꯏꯕꯁꯦ ꯏꯕꯨꯡꯉꯣ. ꯃꯉꯥꯜꯅ ꯀꯥꯟꯗꯦ ꯂꯥꯛꯑꯣ, ꯃꯇꯝ ꯊꯦꯡꯈꯤꯅꯤ. ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯉꯁꯤ ꯍꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯤ. ꯕꯤꯃꯣꯂꯥꯅ ꯃꯇꯨꯁꯨ ꯅꯨꯡꯁꯤꯔꯤ, ꯑꯗꯨꯒ ꯅꯪꯅ ꯀꯥꯔꯟꯁꯦ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯔꯤꯅꯦꯕ. ꯈꯪꯂꯗꯤ ꯏꯕꯨꯡꯉꯣ ꯅꯪ. ꯃꯉꯥꯜꯅ ꯈꯪꯉꯣꯏꯗ ꯈꯪꯉꯣꯏꯗ. ꯁꯣꯝꯗ ꯌꯥꯏꯐꯕꯤꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯃꯤ. ꯌꯥꯏꯐꯕꯤ ꯃꯥꯏ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ. ꯊꯥꯗꯣꯏꯅ ꯁꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯁꯤ ꯏꯕꯦꯝꯃ, ꯑꯉꯥꯡꯗꯣ ꯇꯨꯝꯈ꯭ꯔꯕ? ꯌꯥꯏꯐꯕꯤꯅ ꯍꯣꯏ ꯅꯦꯅꯦ, ꯑꯗꯣ ꯅꯦꯅꯦ ꯅꯪ ꯃꯇꯝ ꯈꯔꯒ ꯂꯩꯊꯈꯣ ꯁꯤꯗ. ꯊꯥꯗꯣꯏꯅ ꯍꯩ ꯅꯨꯡꯉꯥꯏꯇꯦꯗ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯁꯥꯡꯅ ꯂꯩꯕꯁꯤ. ꯅꯪꯁꯨ ꯅꯁꯥ ꯈꯔ ꯀꯟꯈꯠꯂꯗꯨꯗ ꯅꯦꯅꯦ ꯍꯪꯆꯤꯠꯁꯦ ꯆꯠꯀꯦꯅ ꯈꯜꯂꯤ. ꯌꯥꯏꯐꯕꯤꯅ ꯑꯁ ꯅꯦꯅꯦ ꯅꯨꯃꯤꯠ 4-5ꯗꯪꯒ ꯂꯩꯕꯤꯈꯣ. ꯊꯥꯗꯣꯏꯅ ꯍꯣꯏ ꯍꯣꯏ ꯐꯔꯦꯁꯦ ꯅꯦꯅꯦ ꯂꯩꯔꯒꯦ. ꯃꯉꯥꯜꯅ ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯕ ꯌꯥꯏꯐꯕꯤ? ꯌꯥꯏꯐꯕꯤꯅ ꯇꯨꯝꯈ꯭ꯔꯦꯗ. ꯃꯉꯥꯜꯅ ꯅꯦꯅꯦ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ. ꯊꯥꯗꯣꯏꯅ ꯍꯣꯏ ꯍꯣꯏ ꯌꯥꯏꯐꯕꯤ, ꯅꯪ ꯇꯞꯅ ꯇꯞꯅ ꯆꯥꯔꯝꯃꯨꯀꯣ, ꯆꯦꯝꯃ ꯍꯣꯏꯁꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ. ꯌꯥꯏꯐꯕꯤꯅ ꯍꯣꯏ ꯅꯦꯅꯦ. ꯃꯉꯥꯜꯅ ꯃꯆꯥ ꯊꯣꯏꯗꯣ ꯑꯝꯇ ꯌꯦꯡꯉꯝꯒꯦꯁꯦ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤꯗ. ꯏꯁ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯅꯣ ꯌꯦꯡꯉꯨꯅꯦ. ꯌꯥꯏꯐꯕꯤꯅ ꯃꯌꯥꯝ ꯉꯥꯏꯅꯔꯝꯃꯅꯤ, ꯆꯠꯂꯣ. ꯃꯉꯥꯜꯅ ꯍꯣꯏ ꯍꯦ ꯆꯠꯂꯒꯦ, ꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ. ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯉꯥꯜꯁꯨ ꯊꯕꯛ ꯈꯟꯗꯨꯅ ꯖꯣꯏꯟ ꯇꯧꯔꯝꯃꯤ. ꯌꯥꯏꯐꯕꯤꯁꯨ ꯃꯁꯥ ꯈꯔ ꯐꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯍꯧꯔꯝꯃꯤ. ꯌꯥꯏꯐꯕꯤ ꯏꯃꯨꯡꯒꯤ ꯆꯐꯨ ꯏꯌꯥꯟꯁꯤꯡ ꯐꯦꯡꯗꯨꯅ ꯂꯩꯔꯤ. ꯌꯥꯏꯃꯕꯤꯅ ꯃꯁꯨ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ. ꯍꯩ ꯊꯦꯝꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯥ? ꯅꯅꯝꯃꯅ ꯀꯣꯟ ꯐꯦꯡꯂꯤꯁꯦ ꯈꯔ ꯌꯥꯎꯅꯤ ꯅꯪꯕꯣ. ꯊꯦꯝꯕꯤꯅ ꯏꯃꯥ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯌꯦ, ꯈꯨꯠ ꯊꯥꯗꯣꯛ ꯌꯥꯗ꯭ꯔꯦ. ꯌꯥꯏꯃꯕꯤꯅ ꯅꯪ ꯑꯃꯀꯣ ꯐꯣꯟꯗ ꯑꯗꯨꯝ ꯂꯥꯏꯆꯨ ꯂꯩꯔꯕꯅꯤ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯃ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯕꯅꯤ. ꯍꯩꯃꯥ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯀꯞꯄꯛꯑꯦꯅꯦ. ꯍꯩ ꯌꯥꯏꯐꯕꯤ ꯀꯣꯟꯗꯣ ꯊꯝꯃꯨ, ꯇꯞꯅ ꯐꯦꯡꯂꯁꯤ. ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯂꯥꯝꯕ ꯃꯥꯜꯂꯦ, ꯀꯞꯂꯦꯅꯦ. ꯌꯥꯏꯐꯕꯤꯅ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯦ. ꯌꯥꯏꯃꯕꯤꯅ ꯃꯁꯨ ꯊꯣꯏ ꯁꯦ ꯀꯞꯂꯅꯨ, ꯃꯃꯥ ꯂꯥꯛꯑꯦꯅꯦ. ꯁꯦ ꯑꯉꯥꯡꯁꯦ ꯇꯥꯅꯤꯀꯣ. ꯃꯉꯥꯜꯅ ꯊꯕꯛ ꯇꯧꯕꯗꯒꯤ ꯌꯥꯏꯐꯕꯤ ꯈꯔꯗꯤ ꯁꯥꯐꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯉꯥꯜ ꯆꯍꯤꯁꯨ ꯌꯥꯝꯕ ꯅꯠꯇ꯭ꯔꯤ. ꯄꯥꯈꯪ ꯁꯥꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯗꯅ ꯈꯥꯏꯕ ꯍꯧꯔꯝꯃꯤ. ꯅꯨꯄꯤꯗ ꯄꯩꯁꯥ ꯊꯥꯗꯗꯨꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯔꯛꯏ. ꯃꯁꯤ ꯄꯨꯝꯕ ꯌꯥꯏꯐꯕꯤꯗꯤ ꯑꯃꯠꯇ ꯈꯪꯖꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯉꯥꯜꯅ ꯄꯥꯈꯪ ꯁꯥꯗꯨꯅ ꯅꯨꯄꯤ ꯀꯣꯏꯕꯗ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯖꯖꯕꯤ ꯃꯤꯃꯤꯇꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ. ꯃꯤꯃꯤꯇꯥꯅ ꯃꯉꯥꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤ. ꯃꯉꯥꯜ ꯃꯥꯅ ꯐꯠꯇꯦ ꯈꯪꯂꯕ ꯊꯕꯛꯇꯨ ꯍꯨꯟꯗꯣꯛꯄ ꯉꯝꯂꯝꯗꯦ. ꯃꯔꯝꯗꯤ ꯌꯥꯏꯐꯕꯤꯅ ꯑꯉꯥꯡ ꯑꯗꯨꯝ ꯁꯦꯟꯅꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯏꯃꯨꯡꯒꯤ ꯍꯣꯠꯅꯔꯤꯉꯩ ꯃꯉꯥꯜꯗꯤ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯈꯪꯅꯕ ꯍꯧꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯇꯧꯔꯝꯗꯦ. ꯌꯥꯏꯐꯕꯤꯒꯤꯗꯃꯛ ꯑꯗꯨꯝ ꯂꯦꯞꯂꯤ. ꯁꯣꯝꯗꯁꯨ ꯃꯤꯃꯤꯇꯥꯅ ꯃꯉꯥꯜꯕꯨ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯛꯂꯤ. ꯃꯌꯨꯝꯗ ꯃꯃꯥꯗꯁꯨ ꯅꯨꯄꯥ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯑꯃ ꯈꯪꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ.
Mimita masak matau phasai mini hek ubada kalak ningai uba sakni mangasu Mimita bu sum din len bu oina khangnarami Bobina bhai nangna tawriba thabak to oiroine nantung atana thizelle aduga hojikta nupiga koiraktana Mangalna hey nang khangponte sibu aidaro hojikpudi mahausa natre yam halle Mimita khaktane hojik khangnari se aiga Bobina Manipur se nupi apangbadi okhak leijani ko mangali bo nang haibi di haini natu aduk phaba ma lerega nangna tawriba thabak to aidi aningde he Mangalna ado bai ai sumabu adum nusi sidi sum dillen mani kai dorage Bobina jekti jekselu bai Mimita su yana phaba nupi male nang mi masa do karan tawbiru ko Mangalna Mimita do budi atai ga manade aina thembadaga yadau nupi nati Yanu su singi, yanu su gyantai Madudane aina su hik thadok pangamdrisi Bobina Mimita na nang nupi thirese khangladi nang kari oini haiba ngambra Mangalna khanglaga maina toksakini bai Bobina khangdre bai nasidi khara ngaure akoi nupi do soi saurin tawrise ai halamage bai Mangalna hoi hoi ai su haladawni bai Asumna matam khara haukre Yefhabisu Mangalna honglakliba mawong matawadu khangdaba nate Yefhabina da handakti koiba langba party yam toikhalisibu kamain tawrino Mangalna as sangana ne mina hor abanina yawde yaribro Yefhabina sangana oirasu kharadi henmale thabak tawrokpa horakpadagi nahan kaiga iman manadre aisu yengi yawna yengpani Mangalna kaino ngasidi wayang ngangida kanana kai hajilage Yefhabina hajilak tabagi nate dada aisu khangba yaba khangbani phone duga adum metana wari sadana nungdang khudingi leibado ai khanglamloi haina khanganu Mangalna kaino nangna haining do ha maru mapanga wari sabaga se amta yadrene ha adumain torokano nupina wa sabeng ngango se ayam hainade Yefhabina ngangoi ai kenta ngangoi da ayum sida kari orige dana tawningba adum tawbiyu asisu numaijing naminina thabok mayam ma lebiramgani chatpiyu Mangal wa makhatadi mai kada changduna saujinaduna mafi marol sesali Mimita call tawrai Mimita na laktriboda Mangalna lagi leramoko haiduna phone thamni Yefhabina chapi dorobra chakhajitang chabi khodana Mangal wa karim ta haramdana chatki Yefhabina karino mana honglakliba mawong sibo He Ishwar karamba chang yengno famda bibirakliba sibo Yefhabisu angang adu poraduna mapamda laklami Thasnana Yefhabi nathandaro tamo Mangaldi Yefhabina ma thaba ama layena chatkre aibu tongal bawa thinbirame Thasnana as changa madi phadauba ibe leina haima ibe ma nang laibra Yefhabina hoi ma ibe leina udabu kuire chade isu sidi chawredana bo kongela o Yefhabina angang adu ibe leida piramlaga imungda changai Yefhabina nine ai lai thadoina haima yam thajadi angang di Yefhabina angang di imana lahore thadoina namatonsi hana natre gyan yam tarabani thasna lapodagi pon olabani yumgasi Yefhabina asing boroni aina khalleba yam harau harau korena thadoina lao mayam puna lairusi haiduna mapan thorei Thasnana kaino ibema nana nasakna chuga thoktre ahan manjalene khara ki khotana layuni nangbo luhongba sahi manga taruk pharadi abok malani khara ki khotana tawo Yefhabina as angang yarokan sida kadai dagi kening chaning buga phawjade da khoi ibe leina hey mau haisidi ke dongni ibema nang nahayam oiri ko hanobiga sajaninganu asomdana Memitana da imana nangse yimda chakauge amutala o hai Mangalna hoi laki khana si matamdo hairake Memitana khangde aidi yam pakhatle thabaka tawre matik chaba mi haida oire aduna nupi atopa mayam koram do male Mangalna as hoi deba aibu yam thajadaba dawno aise nangine kanamta ginati Memitana oidaba ngangbada hainaraba aikoi miyoibani aidi yam pakhatle punsida nangum nungsiba nupa amata su thingnadri
Nangi wangang sangang noong natawna ay bupungsum sumatkre. Mangalna, aduga ay nahayba sungin indri na karigya. Mimitana ay nakadaydi indri ba? Dana una si haybada ay idong thorai. Dana adu tawno, adu chatno haybada ay nung mutasat praba. Mangalna, adu nataba. Mimitana, yari bungo, makataraan, jaylaani. Mangalna, nang se singbadi okak singbajani ko, wangang bana hayriba. Mimitana, hayzadi kaysu. Matamdi, asumna asum chatki, yafhabiga, mangalga, nongmagi, maray tawnaduna, kana jaynaba thorai. Yafhabina, ay pauloy na tarabani, nang aybu pandre, nung sidre na, aybu miraraglaba na troda. Mangalna, mina hayba wada, nang naasuk hazaribasina, kay gino, ha, ay munda ba na bigedi, kanagano yafhabi. Yafhabina, da, nang naibu thawirektrise, ay su kangloy hay na kangbra. Ahing kuding, mapantok na wari sariba, suti layba kuding, koy ba liba mayamdo, matutira ba nupamana, sakataba sazatla. Hanadi, haraw-haraw, aray tatanarambani. Hojikti, punumok mangkre, ay bulap na thambire. Mangalna, nang naasing mani su khangde, oida bani su khangde, namit kudingi, engwanda usaw tawrise, kay gino ha. Ay buwayang ahan gano yafhabi. Nakanda, angang kan nakaplagli. Tanzaduda, mangalgi phone lai. Mangal, phone do pairaga, apan thoki. Yafhabi, machado pangkatuna, thini. Yafhabina, kapanuse, ichadi, marang mopani. Ahingda kapa, patabani, kikila kaniko. Masathwina, mama, papaga khatnagano. Yafhabina, haima, papaga khatnasu khanadana, dudu. Somda, mangalga, mimitaga wari sari. Mangalna, mimi, ay horen chak tuoga, phone torokeba. Hosik imado, masangang dina, ay na chak thongdoini. Mimitana, chak thongbaga haibro nangbo. Ado, hands-free habaga, adum saba yabadubo. Mangalna, sunungay da tawni, hinjang su semdoini. Ado, horen tumnamagano, phone torokdoini ko. Mimitana, ho tumzera moyi, nungsibo. Yafhabina, manam na machanapidu, podo na chak thongli. Yaimabina, haima, isudo engonda kokpirakpa yadrane nangbo. Yafhabina, yarani ma, tumthakra male. Yaimabina, sese, piro, kadayno angangdo. Masidi, mga yung salaga, Yafhabibu khatnaba hawrami. Yafhabina, kaino, dana tawbirisbo, piroon gase, loy na chayri. Mangalna, nang ingoda, chalamday kodingi khatnaba yang hawday, ha? Somda, tabak ka daw gamta yadre. Napina nung ti isaw langaga, kaday dagi daw no. Yafhabina, kay gino, ingoda tayo nabirisibo da, ay nakari lang trage nga si pawbada. Machathoy na, papa, mama, khatnaga no, papa nang adumay na saw no. Mangalna, thoy, nang bubog manakta chalo, namase, ngasi walo sinagi. Yaimabina, hay, kaitong naragin na noy bo, ha? Ahing sida na jadi, khatnaba yada bro. Mangalna, ima, ngasidi wachap chabi ma ngana ginupisi. Ay siya, chatpa, chaba, tumba, mana sumpa na dana layre. Asay pang thokpa ka yadre. Phone nga kitang lakpa siya, yade, nupi koirega, kholega. Yaimabina, fazana ngang no, ahing sida wawa law na ko, mi mamangda ikayze. Yafhabi, kapna, chari basing ado loisili. Mangalna, ay siya, yam thazaroy daba oiradi, napam chatkro, napamda, nungay na lizaruro. Yafhabina, wahay du phawba na chindu na hayba ngamlaba ko. Phay, ay na makata na pahum sida, layrubagi, karibu kanaro kiganye. Mangalna, pare, chakro, sumana sa ungyana tanadana laybasya, yam way. Yafhabi, kapna, mafi marol kara, yomsin bagum tawi. Mangal, wakari sungagdana, at magtumina sa hawzin naraga toki. Yafhabi, maningi kakat manakta, changay. Yafhabina, ima, ay mafam sida, huina layo tamang dramale. Ay chat lagi ima, nungsiriba ichase, buduna, ay chat krage. Yaimabina, hay, ahing sida, kaday da chatoriba no. Ngayhak saung na bagi, ngangnaba niya. Pirap to, hongdo oibima. Angang sidi ngasi, ay katum hawrage, no irenza na ngango ko. Upay litrabi Yafhabi, may kada changduna, hiknik na kapli. Ihang na baka da, thokiba thodoksi, ningsing lakli. Mangalna, ngasidagidi, kaase, nang aigi oirabani ko. Kaasina, ekoi nigi punsigi, seho oiribani. Yafhabina,
ꯄꯥꯕꯨꯡ ꯂꯩꯅ ꯂꯩꯅ ꯑꯩꯕꯨ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟꯗꯒꯤ ꯄꯣꯂꯣꯏ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯄꯗꯨꯃꯗꯤ ꯐꯪꯖꯈꯤꯗ꯭ꯔꯦꯀꯣ ꯃꯄꯣꯛꯁꯦ ꯀꯌꯥꯗ ꯊꯤꯔꯕꯅꯣ ꯑꯩꯁꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯕꯁꯤꯗ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄ ꯉꯝꯂꯤꯕꯅꯤꯗ ꯃꯉꯥꯜꯅ ꯄꯨꯛꯅꯤꯡꯗꯣ ꯁꯣꯟꯊꯒꯅꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯂꯦꯞꯈꯤꯅꯤ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯌꯥꯏꯐꯕꯤꯅ ꯑꯩꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯗꯥ ꯌꯥꯏꯐꯕꯤꯅ ꯗꯥ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯌꯨꯔꯥ ꯃꯉꯥꯜꯅ ꯀꯩ ꯄꯥꯎꯅꯣꯅꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯣ ꯌꯥꯏꯐꯕꯤꯅ ꯅꯥꯀꯣꯡꯗ ꯍꯥꯏꯕꯤꯒꯦ ꯆꯪꯁꯤꯜꯂꯛꯑꯣ ꯃꯉꯥꯜꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯆꯥꯍꯟꯈ꯭ꯔꯦꯗ ꯑꯌꯥ ꯑꯁꯦꯡꯕ꯭ꯔꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯍꯥ ꯀꯔꯤ ꯑꯩꯕꯨ ꯃꯄꯥ ꯑꯣꯏꯗꯣꯔꯕ ꯌꯥꯏꯐꯕꯤꯅ ꯃꯊꯪ ꯆꯍꯤꯗ ꯃꯤ ꯍꯦꯜꯂꯗꯧꯅꯦ ꯃꯉꯥꯜꯅ ꯄꯥꯎꯁꯦ ꯏꯃꯥ ꯍꯣꯏꯗꯤ ꯈꯪꯈ꯭ꯔꯕꯣ ꯍꯥ ꯌꯥꯏꯐꯕꯤꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯦ ꯃꯉꯥꯜꯅ ꯑꯣ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯄꯥꯎ ꯆꯗꯤꯛ ꯇꯥꯔꯦꯅꯦ ꯍꯥ ꯃꯉꯥꯜꯅ ꯍꯦ ꯌꯥꯏꯐꯕꯤ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯌꯥꯏꯐꯕꯤꯅ ꯇꯥꯔꯦ ꯀꯩ ꯍꯥꯏꯒꯦꯗ ꯃꯉꯥꯜꯅ ꯑꯩꯒꯤ ꯊꯕꯛꯇꯣ ꯌꯥꯔꯦꯌꯦ ꯃꯟꯗꯦꯗꯒꯤ ꯖꯣꯏꯟ ꯇꯧꯔꯣꯅ ꯑꯦꯄꯣꯏꯟꯃꯦꯟ ꯂꯦꯇꯔ ꯂꯥꯛꯑꯦ ꯑꯗꯨ ꯌꯥꯏꯐꯕꯤꯅ ꯑꯁ ꯅꯨꯡꯉꯥꯏꯔꯦꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔꯦꯗꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯔꯣꯏꯀꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯅꯤꯀꯣꯗ ꯃꯉꯥꯜꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯗꯧꯅꯦ ꯅꯪꯒꯤ ꯐꯤꯔꯣꯜ ꯑꯍꯟꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯗꯧꯅꯦ ꯌꯥꯏꯐꯕꯤ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯃꯉꯥꯜꯗꯤ ꯀꯥꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯂꯛꯇ꯭ꯔꯤ ꯌꯥꯏꯐꯕꯤꯅ ꯀꯩꯒꯤꯅꯣ ꯗꯥ ꯅꯪꯅ ꯑꯁꯨꯛ ꯊꯨꯅ ꯊꯃꯣꯏ ꯑꯣꯜꯂꯛꯂꯤꯕꯁꯤꯕꯣ ꯍꯥ ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕꯁꯦ ꯗꯥ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯗꯗꯥꯗꯣ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣ ꯌꯥꯏꯐꯕꯤ ꯀꯞꯅ ꯑꯍꯤꯡ ꯑꯗꯣ ꯑꯗꯨꯃꯛ ꯍꯧꯈꯤꯔꯝꯃꯤ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯉꯥꯜꯗꯤ ꯑꯗꯨꯃꯛ ꯂꯥꯛꯂꯝꯗ꯭ꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕ ꯃꯇꯨꯡ ꯃꯉꯥꯜ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯌꯥꯏꯐꯕꯤ ꯃꯉꯥꯜꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ ꯃꯉꯥꯜꯁꯨ ꯑꯗꯨ ꯃꯉꯥꯏ ꯌꯥꯏꯐꯕꯤꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯉꯥꯜ ꯐꯣꯡꯅ ꯌꯥꯏꯐꯕꯤꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯁꯥꯎꯖꯔꯕꯁꯨ ꯌꯥꯏꯐꯕꯤꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯝꯃꯤ ꯀꯥ ꯄꯨꯜꯂꯦ ꯍꯥꯏꯕꯇꯅꯤ ꯐꯃꯨꯡ ꯇꯣꯉꯥꯟꯅ ꯇꯨꯝꯅꯔꯝꯃꯤ ꯃꯆꯥ ꯊꯣꯏꯅ ꯀꯩꯒꯤꯅꯣ ꯃꯃꯥ ꯄꯄꯥꯅ ꯑꯁꯤꯗ ꯇꯨꯝꯃꯤꯁꯦ ꯁꯣꯝꯗꯁꯨ ꯂꯥꯛꯇꯦ ꯌꯥꯏꯐꯕꯤ ꯋꯥ ꯀꯔꯤꯝꯇ ꯉꯥꯡꯂꯝꯗꯦ ꯃꯆꯥ ꯊꯣꯏꯅ ꯃꯃꯥ ꯑꯁ ꯅꯪꯁꯤꯗꯤ ꯇꯜꯂꯦ ꯑꯩꯅ ꯍꯪꯕꯁꯨ ꯈꯨꯝꯗꯦ ꯍꯥꯏꯔꯝꯂꯒ ꯐꯃꯨꯡꯗꯒꯤ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯀꯨꯝꯊꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯃꯆꯥ ꯊꯣꯏꯅ ꯄꯄꯥ ꯑꯩ ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯦ ꯑꯝꯇ ꯆꯤꯡꯈꯠꯄꯤꯌꯣ ꯃꯉꯥꯜꯅ ꯃꯆꯥ ꯊꯣꯏꯕꯨ ꯐꯃꯨꯡꯗ ꯊꯥꯡꯒꯠꯂꯤ ꯃꯆꯥ ꯊꯣꯏ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯃꯆꯥ ꯊꯣꯏꯅ ꯑꯗꯣ ꯄꯄꯥ ꯀꯩꯒꯤꯅꯣ ꯅꯪ ꯅꯊꯟꯇ ꯁꯤꯗ ꯇꯨꯝꯃꯤꯁꯦ ꯃꯉꯥꯜ ꯍꯥꯏꯐꯦꯠ ꯌꯥꯏꯐꯕꯤꯗ ꯌꯦꯡꯉꯤ ꯄꯄꯥꯁꯦ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯏ ꯑꯗꯨꯒꯤꯅꯤ ꯃꯆꯥ ꯊꯣꯏꯅ ꯃꯄꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯑꯁꯣꯝꯗ ꯄꯨꯟꯅ ꯇꯨꯝꯁꯦ ꯄꯄꯥ ꯂꯥꯛꯑꯣ ꯁꯦ ꯑꯁꯣꯝꯗ ꯄꯨꯟꯅ ꯇꯨꯝꯃꯨꯁꯦꯕ ꯃꯉꯥꯜꯅ ꯃꯆꯥ ꯊꯣꯏ ꯁꯦ ꯄꯄꯥ ꯋꯥꯔꯤ ꯂꯤꯕꯤꯒꯦꯁꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯋꯥꯔꯤ ꯂꯣꯏꯔꯒ ꯄꯨꯟꯅ ꯇꯨꯝꯁꯤꯀꯣ ꯃꯆꯥ ꯊꯣꯏꯅ ꯍꯣꯏ ꯄꯄꯥ ꯃꯉꯥꯜꯅ ꯁꯨꯝ ꯋꯥꯔꯤ ꯂꯤꯔꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯇꯨꯝꯊꯈ꯭ꯔꯦ ꯃꯉꯥꯜꯅ ꯐꯩꯖꯨꯞ ꯁꯨꯞꯄꯤꯔꯝꯃꯤ ꯌꯥꯏꯐꯕꯤ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯌꯦꯡꯖꯩ ꯇꯨꯝꯈ꯭ꯔꯦ ꯈꯪꯂꯕ ꯃꯇꯨꯡ ꯅꯨꯡꯉꯥꯏꯇ ꯑꯗꯨꯝ ꯃꯥꯁꯨ ꯇꯨꯝꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯣꯝꯗ ꯃꯤꯃꯤꯇꯥꯒꯤ ꯃꯅꯦꯅ ꯍꯥꯏꯕꯗꯒꯤ ꯃꯉꯥꯜ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕꯁꯤ ꯈꯔ ꯆꯤꯡꯅꯕ ꯍꯧꯔꯛꯑꯦ ꯃꯤꯃꯤꯇꯥ ꯀꯔꯝꯅ ꯃꯉꯥꯜꯕꯨ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯗꯣꯛꯁꯤꯒꯦ ꯈꯟꯗꯨꯅ ꯃꯉꯥꯜꯅ ꯍꯥꯏꯕ ꯑꯦꯗ꯭ꯔꯦꯁꯇꯨꯗ ꯂꯥꯛꯑꯦ ꯃꯉꯥꯜꯅ ꯃꯤꯃꯤꯇꯥꯗ ꯑꯦꯗ꯭ꯔꯦꯁ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯤꯃꯤꯇꯥꯅ ꯍꯜꯂꯣ ꯗꯥ ꯑꯩ ꯅꯣꯏ ꯌꯨꯝ ꯃꯅꯥꯛꯇ ꯂꯩꯌꯦ ꯅꯪ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ ꯃꯉꯥꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯩ ꯌꯨꯝꯗ ꯂꯩꯇꯤꯌꯦ ꯌꯥꯝ ꯂꯥꯞꯅ ꯂꯩꯌꯦ ꯅꯪ ꯂꯥꯛꯅꯤꯗꯤ ꯉꯁꯥꯏꯅ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ ꯃꯤꯃꯤꯇꯥꯅ ꯂꯥꯛꯄ ꯌꯥꯔꯔꯣꯏꯗ꯭ꯔꯣꯅ ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯑꯒ ꯃꯉꯥꯜꯅ ꯑꯁ ꯀꯥꯏꯗꯒꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯂꯤꯌꯦ ꯌꯨꯝꯗ ꯍꯜꯂꯣ ꯅꯪ ꯃꯤꯃꯤꯇꯥꯅ ꯊꯝꯃꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯃꯤꯃꯤꯇꯥꯅ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯃꯉꯥꯜꯒꯤ ꯃꯔꯝꯗ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯗꯨꯗ ꯀ꯭ꯂꯔꯛ ꯑꯣꯏꯕ ꯃꯉꯥꯜ ꯀꯧꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ ꯃꯤꯃꯤꯇꯥꯁꯨ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯃꯉꯥꯜ ꯃꯊꯥ ꯁꯥꯔꯤ ꯃꯤꯃꯤꯇꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯃꯉꯥꯜꯅ ꯍꯜꯂꯕꯣ ꯅꯪꯕꯣ ꯃꯤꯃꯤꯇꯥꯅ ꯍꯣꯏ ꯕꯨꯡꯉꯣ ꯍꯟꯖꯔꯦ ꯃꯉꯥꯜꯅ ꯑꯁ ꯑꯩꯗꯤ ꯌꯨꯝꯗ ꯍꯣꯕꯦ ꯅꯪ ꯎꯅꯅꯤꯅ ꯂꯥꯛꯑꯦ ꯃꯤꯃꯤꯇꯥꯅ ꯌꯥꯔꯦ ꯕꯨꯡꯉꯣ ꯈꯗ꯭ꯔꯛ ꯇꯧꯔꯅꯨ ꯅꯣꯏ ꯂꯩꯀꯥꯏꯗ ꯃꯉꯥꯜ ꯀꯧꯕ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯉꯥꯜꯅ ꯅꯪꯗꯤ ꯂꯩꯀꯥꯏꯗꯒ ꯍꯪꯂꯤꯔꯣ ꯑꯁ ꯑꯩꯗꯤ ꯂꯩꯀꯥꯏꯗ ꯃꯉꯥꯜꯁꯨ ꯀꯧꯗꯅ ꯃꯌꯥꯝꯅ ꯇꯣꯝꯕ ꯍꯥꯏꯔꯒ ꯈꯪꯅꯩꯌꯦ ꯃꯤꯃꯤꯇꯥꯅ ꯑꯁꯦꯡꯕ꯭ꯔꯅꯦ ꯊꯥꯗꯤ ꯊꯥꯖꯗꯦꯗ ꯃꯉꯥꯜꯅ
ꯑꯁꯦꯡꯕꯩꯅꯦ ꯑꯩꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯣ ꯁꯣꯝꯗ ꯃꯦꯃꯤꯇꯥꯅ ꯃꯉꯥꯜꯒꯤ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯃꯉꯥꯜꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯧꯗꯨꯅ ꯃꯉꯥꯜꯒꯤ ꯌꯨꯝ ꯊꯤꯔꯒ ꯂꯥꯛꯂꯝꯃꯤ ꯃꯦꯃꯤꯇꯥꯅ ꯀꯩꯅꯣꯝꯇ ꯌꯨꯝꯁꯤꯕꯨ ꯃꯉꯥꯜꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯌꯥꯏꯐꯕꯤꯅ ꯃꯥꯅꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯃꯦꯃꯤꯇꯥꯅ ꯑꯩ ꯃꯉꯥꯜꯒꯤ ꯃꯔꯝꯗ ꯁꯨꯝ ꯀꯩꯅꯣꯝꯃ ꯈꯪꯅꯤꯡꯗꯅ ꯂꯥꯛꯄꯅꯤ ꯁꯣꯝꯅ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯌꯥꯏꯐꯕꯤꯅ ꯇꯞꯅ ꯑꯩ ꯃꯥꯒꯤ ꯅꯨꯄꯤꯅꯦ ꯇꯟꯖꯥꯗꯨꯗ ꯃꯆꯥꯊꯣꯏꯁꯨ ꯆꯦꯟꯊꯣꯔꯛꯏ ꯃꯆꯥꯊꯣꯏꯅ ꯃꯃꯥ ꯀꯅꯥꯅꯣ ꯅꯤꯅꯦꯁꯤꯕꯣ ꯃꯦꯃꯤꯇꯥ ꯁꯥꯎꯅꯤꯡꯕ ꯏꯀꯥꯏꯕ ꯀꯞꯅꯤꯡꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯌꯥꯏꯐꯕꯤꯅ ꯅꯤꯅꯦꯁꯦ ꯄꯄꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ ꯃꯦꯃꯤꯇꯥ ꯌꯥꯏꯐꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯃꯦꯃꯤꯇꯥꯅ ꯃꯉꯥꯜꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯪꯅꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯌꯥꯏꯐꯕꯤꯅꯁꯨ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯃꯦꯃꯤꯇꯥꯅ ꯇꯞꯅ ꯏꯅꯝꯃ ꯇꯣꯛꯄꯤꯔꯣ ꯀꯞꯂꯅꯨ ꯄꯨꯝꯅꯃꯛꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯄꯪꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯀꯟꯕꯤꯍꯧꯔꯦ ꯑꯩꯒꯤ ꯏꯖꯠꯄꯨꯗꯤ ꯀꯟꯕꯤꯍꯧꯔꯦ ꯃꯁꯤꯒꯤꯗꯃꯛ ꯏꯁꯣꯔꯕꯨ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯈꯪꯍꯧꯔꯝꯗ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯌꯦꯛꯅꯕꯒꯤ ꯄꯜ ꯑꯃꯗ ꯂꯥꯟꯖꯗ꯭ꯔꯕꯤ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯤꯔꯝꯒꯅꯤ ꯏꯅꯝꯃ ꯍꯧꯖꯤꯛꯇꯤ ꯊꯧꯅꯥ ꯂꯩꯌꯨ ꯗꯥ ꯃꯉꯥꯜꯕꯨ ꯀꯔꯝꯅ ꯈꯨꯗꯨꯝ ꯆꯟꯁꯤꯒꯦ ꯍꯥꯏꯕ ꯈꯟꯊꯕꯤꯌꯨ ꯑꯩꯅ ꯑꯩ ꯑꯣꯏꯈ꯭ꯔꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯪꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯊꯦꯡꯅꯈ꯭ꯔꯕꯗꯤ ꯏꯅꯝꯃꯒꯤ ꯄꯨꯟꯁꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯌꯥꯏꯐꯕꯤ ꯀꯞꯂꯒ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯁꯨꯛ ꯑꯣꯛꯇꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯅ ꯊꯦꯝꯖꯤꯟꯒꯅꯤ ꯃꯦꯃꯤꯇꯥꯅ ꯏꯅꯝꯃ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯑꯅꯧꯕ ꯄꯔꯥ ꯑꯃ ꯍꯧꯕꯤꯔꯣ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯗꯥ ꯃꯉꯥꯜꯗꯒꯤ ꯉꯜꯂꯤꯉꯩꯗ ꯂꯥꯞꯊꯣꯛꯍꯧꯔꯒꯦ ꯃꯦꯃꯤꯇꯥꯒ ꯌꯥꯏꯐꯕꯤꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯉꯥꯜ ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯣꯐꯤꯁ ꯂꯣꯏꯕ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯃꯉꯥꯜ ꯃꯦꯃꯤꯇꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯃꯦꯃꯤꯇꯥꯅ ꯍꯦꯜꯂꯣ ꯗꯥ ꯃꯉꯥꯜꯅ ꯊꯕꯛ ꯂꯣꯏꯗ ꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯀꯥꯏꯗ ꯂꯩꯒꯦ ꯃꯦꯃꯤꯇꯥ ꯍꯥꯏꯐꯦꯠ ꯌꯥꯏꯐꯕꯤꯗ ꯌꯦꯡꯉꯤ ꯌꯨꯝꯗ ꯂꯩꯌꯦ ꯗꯥ ꯃꯉꯥꯜꯅ ꯑꯩꯁꯨ ꯌꯨꯝ ꯌꯧꯗꯣꯔꯦ ꯋꯥꯕꯅꯤ ꯌꯥꯗ꯭ꯔꯦꯍꯦ ꯉꯁꯤꯗꯤ ꯃꯦꯃꯤꯇꯥꯅ ꯌꯨꯝ ꯌꯧꯔꯒ ꯍꯥꯏꯔꯛꯑꯣ ꯑꯩ ꯐꯣꯟ ꯊꯝꯂꯒꯦ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯃꯤ ꯃꯉꯥꯜꯅ ꯑꯌꯥ ꯐꯣꯟꯒ ꯊꯝꯈ꯭ꯔꯦꯅꯦ ꯍꯣꯏꯗ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯇꯧꯔꯒꯦ ꯃꯉꯥꯜ ꯃꯌꯨꯝ ꯌꯧꯔꯦ ꯏꯃꯨꯡꯗ ꯏꯁꯩ ꯉꯪꯂꯒ ꯆꯪꯉꯛꯏ ꯃꯥꯏ ꯀꯥꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯦꯃꯤꯇꯥꯒ ꯌꯥꯏꯐꯕꯤꯒ ꯄꯨꯟꯅ ꯂꯩꯔꯝꯕꯗꯨꯗ ꯁꯛꯂꯝꯕ ꯏꯁꯩ ꯆꯞ ꯂꯦꯞꯈꯤ ꯃꯦꯃꯤꯇꯥꯗ ꯑꯃꯨꯛ ꯌꯦꯡ ꯌꯥꯏꯐꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯐꯝ ꯈꯪꯗꯅ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯅ ꯂꯦꯞꯄꯤ ꯃꯦꯃꯤꯇꯥꯅ ꯀꯩꯗꯧꯔꯒꯦ ꯑꯩ ꯁꯤꯗ ꯂꯩꯔꯝꯕꯁꯤꯗ ꯉꯛꯏꯔꯣ ꯃꯉꯥꯜꯅ ꯃꯦꯃꯤꯇꯥꯅ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯃꯉꯥꯜ ꯌꯥꯏꯐꯕꯤꯗ ꯌꯦꯡꯉꯤ ꯋꯥꯗꯤ ꯉꯥꯡꯗꯦ ꯃꯦꯃꯤꯇꯥꯅ ꯈꯨꯝꯃꯣ ꯃꯍꯥꯛꯁꯦ ꯀꯅꯥꯅꯣ ꯃꯉꯥꯜꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯃꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯃꯄꯤ ꯂꯦꯞꯇꯅ ꯇꯥꯔꯛꯏ ꯃꯦꯃꯤꯇꯥ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯃꯦꯃꯤꯇꯥꯅ ꯅꯨꯄꯤꯁꯦ ꯁꯥꯟꯅꯄꯣꯠꯂꯥ ꯅꯨꯄꯤꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯌꯥꯏꯐꯕꯤꯗ ꯊꯣꯛꯂꯤꯕ ꯃꯑꯣꯡꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯂꯗꯤ ꯑꯩ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯨꯝꯃꯣ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥꯅ ꯈꯣꯏꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯅꯨꯄꯤꯕꯨ ꯁꯥꯟꯅꯔꯤꯕꯁꯦ ꯉꯁꯤ ꯑꯩꯒꯤ ꯏꯖꯠ ꯃꯥꯡꯂꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯗꯤ ꯑꯩ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯜꯂꯝꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯗꯨꯃꯗꯤ ꯀꯜꯍꯧꯔꯦ ꯃꯇꯨꯡꯗꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯄꯪꯕꯤ ꯀꯅꯥꯗ ꯁꯥꯟꯅꯒꯦ ꯈꯛ ꯈꯪꯕꯤꯒꯅꯨ ꯏꯅꯝꯃꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯄꯤꯛꯂꯕꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯕꯤꯌꯨ ꯌꯨꯝ ꯄꯥꯟꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯉꯁꯤꯗꯤ ꯊꯥꯖꯔꯨꯕꯅ ꯑꯩꯁꯨ ꯋꯥꯖꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯋꯥꯐꯝꯗꯒꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯍꯧꯔꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯛꯄꯤꯔꯛꯀꯅꯨ ꯐꯣꯟ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯪ ꯁꯤꯈ꯭ꯔꯦ ꯈꯜꯂꯕꯅꯤ ꯃꯦꯃꯤꯇꯥꯅ ꯌꯥꯏꯐꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯝꯃ ꯗꯥ ꯃꯉꯥꯜꯗ ꯊꯥꯈꯤꯕ ꯈꯨꯕꯥꯛꯇꯨꯒꯤꯗꯃꯛꯇ ꯅꯆꯜꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯊꯣꯡꯖꯤꯟꯗ ꯌꯥꯏꯃꯕꯤꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯦꯃꯤꯇꯥ ꯀꯞꯂꯒ ꯌꯨꯝꯗꯨꯗꯒꯤ ꯇꯞꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯏ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯔꯕ ꯃꯉꯥꯜ ꯃꯦꯃꯤꯇꯥꯁꯨ ꯈꯥꯝꯕ ꯉꯝꯗ ꯌꯥꯏꯐꯕꯤꯗꯁꯨ ꯌꯦꯡꯉꯝꯗ ꯇꯨꯃꯤꯟꯅ ꯁꯣꯐꯥꯗ ꯐꯝꯊꯩ ꯌꯥꯏꯃꯕꯤꯅ ꯏꯆꯥꯗꯤ ꯌꯥꯝ ꯉꯝꯂꯤꯖꯥꯠꯅꯤꯅ ꯅꯨꯄꯤꯒꯁꯦ 3-4 ꯂꯣꯟꯕꯩ ꯄ꯭ꯂꯥꯟ ꯂꯩꯕꯤꯔꯤ ꯍꯣꯅꯧ ꯍꯥꯏꯔꯝꯂꯒ ꯌꯥꯏꯃꯕꯤ ꯊꯣꯛꯈꯤ ꯌꯥꯏꯐꯕꯤꯁꯨ ꯐꯃꯨꯡꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯀꯞꯂꯤ ꯃꯆꯥꯊꯣꯏꯅ ꯃꯃꯥꯕꯨ ꯀꯞꯀꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤ ꯃꯉꯥꯜꯅ ꯃꯦꯃꯤꯇꯥꯕꯨ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯉꯥꯜ ꯃꯁꯥꯗ ꯄꯦꯟꯖꯗꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ
ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯤ꯫ ꯃꯉꯥꯜ ꯌꯨ ꯉꯥꯎꯗꯨꯅ ꯅꯨꯡꯇꯤꯒꯤ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯌꯥꯏꯐꯕꯤꯁꯨ ꯋꯥ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯉꯥꯜꯅ "ꯚꯥꯏ, ꯀꯩꯅꯣ ꯅꯪꯗꯤ ꯊꯛꯂꯔꯣꯏꯗ꯭ꯔꯣ?" ꯕꯣꯕꯤꯅ "ꯚꯥꯏ, ꯑꯩꯗꯤ ꯊꯛꯇꯕ ꯀꯨꯏꯔꯦ. ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯁꯨꯝ ꯄꯥꯝꯖꯗꯕꯗꯨꯗ ꯊꯥꯗꯣꯛꯄ ꯀꯨꯏꯔꯦ." ꯃꯉꯥꯜ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ. ꯊꯛꯂꯝꯕ ꯒ꯭ꯂꯥꯁ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯗ꯭ꯔꯦ. ꯕꯣꯕꯤꯅ "ꯚꯥꯏ, ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯒꯦ? ꯍꯟꯗꯛꯇꯤ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯎꯏ." ꯃꯉꯥꯜ ꯇꯞꯅ "ꯀꯩꯁꯨ ꯇꯧꯗꯦ ꯚꯥꯏ." ꯇꯟꯖꯥꯗꯨꯗ ꯕꯣꯕꯤꯒꯤ ꯃꯆꯥ ꯊꯣꯏꯕꯤꯁꯅꯥ ꯆꯦꯟꯊꯣꯔꯛꯏ꯫ ꯊꯣꯏꯕꯤꯁꯅꯥꯅ "ꯄꯄꯥ, ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯔꯁꯤꯔꯌꯦ." ꯕꯣꯕꯤ ꯃꯆꯥꯗꯨꯕꯨ ꯄꯝꯈꯠꯂꯤ꯫ "ꯆꯥꯔꯗꯧꯅꯦ. ꯅꯪ ꯍꯌꯦꯡꯒꯤ ꯍꯣꯝꯋꯥꯔꯛ ꯂꯣꯏꯔꯕꯣ?" ꯊꯣꯏꯕꯤꯁꯅꯥꯅ "ꯂꯣꯏꯔꯦ ꯄꯄꯥ." ꯕꯣꯕꯤꯅ "ꯑꯗꯣ ꯀꯀꯥ ꯍꯣꯏ ꯂꯩ, ꯅꯪ ꯆꯪꯉꯣꯀꯣ. ꯃꯃꯥꯗꯣ ꯆꯥꯛ ꯊꯤꯔꯣ ꯍꯥꯏꯌꯨ." ꯊꯣꯏꯕꯤꯁꯅꯥꯅ "ꯑꯧ ꯄꯄꯥ" ꯍꯥꯏꯔꯒ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯉꯥꯜ ꯊꯣꯏꯕꯤꯁꯅꯥꯕꯨ ꯎꯔꯒ ꯃꯥꯅ ꯀꯌꯥ ꯊꯧꯑꯣꯏꯕꯤꯗ꯭ꯔꯕ ꯃꯆꯥꯊꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯕꯣꯕꯤꯅ "ꯚꯥꯏ, ꯀꯩꯗꯧꯔꯦ?" ꯃꯉꯥꯜ ꯈꯪꯕꯣꯏ ꯀꯩꯕꯣꯏ "ꯍꯥ, ꯀꯩꯁꯨ ꯇꯧꯗꯦ ꯚꯥꯏ" ꯍꯥꯏꯔꯒ ꯃꯄꯤ ꯑꯃꯅꯤ ꯆꯦꯟꯊꯔꯛꯏ꯫ ꯕꯣꯕꯤꯅ "ꯚꯥꯏ, ꯀꯩꯗꯧꯔꯦ ꯀꯞꯂꯗꯤ?" ꯃꯉꯥꯜꯅ "ꯍꯥ, ꯑꯩꯕꯨ ꯀꯞꯂꯕ꯭ꯔꯅꯦ? ꯀꯩꯁꯨ ꯇꯧꯗꯦꯗ ꯚꯥꯏ." ꯃꯅꯤꯂꯩꯃꯅ "ꯗꯗꯥ, ꯆꯥꯛꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯄꯨꯊꯣꯔꯛꯑꯣꯔꯥ?" ꯕꯣꯕꯤꯅ "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯇꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯅꯕꯨꯛ ꯍꯦꯛ ꯍꯦꯛ ꯁꯥꯏ ꯍꯥꯏꯗꯣ ꯑꯩ ꯄꯥꯈꯠꯂꯤꯀꯣ." ꯃꯅꯤꯂꯩꯃꯅ "ꯍꯥꯞꯇꯤꯌꯦꯗ." ꯕꯣꯕꯤꯅ "ꯐꯩ ꯐꯩ, ꯅꯪꯗꯤ ꯃꯅꯨꯡꯗ ꯊꯣꯏꯕꯤꯁꯅꯥꯒ ꯆꯥꯔꯣꯀꯣ, ꯑꯩ ꯁꯤꯗ ꯏꯇꯥꯎꯒ ꯆꯥꯔꯒꯦ." ꯃꯅꯤꯂꯩꯃꯅ "ꯑꯩ ꯇꯞꯅ ꯆꯥꯔꯒꯦ, ꯗꯗꯥ ꯍꯣꯏ ꯑꯋꯥꯠꯄ ꯌꯦꯡꯁꯤꯟꯈꯤꯒꯦ." ꯕꯣꯕꯤꯅ "ꯍꯣꯏ ꯍꯣꯏ." ꯃꯅꯤꯂꯩꯃ ꯑꯃꯗꯤ ꯕꯣꯕꯤꯒꯤ ꯃꯇꯧ ꯎꯔꯒ ꯃꯉꯥꯜ, ꯌꯥꯏꯐꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯃꯇꯦꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯌꯥꯏꯐꯕꯤꯅ "ꯗꯥ, ꯅꯪꯅ ꯉꯟꯅ ꯍꯜꯂꯛꯇꯕꯩ ꯑꯩꯅ ꯆꯥꯛ ꯆꯥꯗꯅ ꯉꯥꯏꯕꯗꯣ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯍꯌꯦꯡꯗꯩ ꯉꯟꯅ ꯍꯜꯂꯛꯎꯀꯣ." ꯃꯉꯥꯜꯅ "ꯑꯩꯅ ꯉꯥꯏꯔꯝꯂꯅꯨ ꯆꯥꯊꯣꯛꯑꯣ ꯍꯥꯏꯔꯒ." ꯌꯥꯏꯐꯕꯤꯅ "ꯇꯧꯍꯩꯗꯤꯌꯦꯗ, ꯑꯗꯨꯒꯤꯅꯦ." ꯃꯉꯥꯜꯅ "ꯀꯥꯟꯅꯗꯕꯗ ꯄꯪꯊꯥ ꯊꯥꯖꯗꯅ ꯌꯥꯔꯔꯣꯏ, ꯅꯥꯔꯒ ꯄꯩꯁꯥ ꯇꯤꯡꯅꯕ ꯊꯕꯛ." ꯕꯣꯕꯤꯅ "ꯚꯥꯏ, ꯀꯩꯗꯧꯔꯒꯦ?" ꯃꯉꯥꯜꯅ "ꯍꯥ, ꯚꯥꯏ, ꯀꯩꯁꯨ ꯇꯧꯗꯦꯗ." ꯃꯉꯥꯜ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯏ ꯀꯥꯗ ꯆꯪꯕꯗꯗꯤ ꯌꯥꯏꯐꯕꯤꯒ ꯃꯆꯥꯊꯣꯏꯒ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯉꯥꯜꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯃꯥꯒꯤ ꯆꯥꯛ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯗ ꯌꯥꯏꯐꯕꯤꯒꯤ ꯆꯥꯛꯁꯨ ꯂꯩꯔꯝꯂꯤ꯫ ꯃꯥ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯃꯉꯥꯜ ꯈꯪꯂꯦ꯫ ꯃꯉꯥꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯊꯩ꯫ ꯃꯆꯥꯊꯣꯏꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, "ꯃꯃꯥ, ꯑꯩꯈꯣꯏ ꯄꯄꯥꯁꯦ ꯅꯨꯡꯁꯤꯗꯦꯀꯣ. ꯃꯃꯥꯗ ꯊꯤꯅ ꯑꯗꯨꯝ ꯉꯥꯡꯉꯤ. ꯍꯧꯖꯤꯛꯁꯨ ꯌꯨ ꯉꯥꯎꯕ ꯃꯥꯜꯂꯤꯉꯣ." ꯌꯥꯏꯐꯕꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯤ꯫ ꯃꯃꯥ ꯃꯆꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯃꯉꯥꯜ ꯂꯣꯟꯅ ꯌꯦꯡꯂꯤ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯂꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯝꯃꯤ꯫ ꯃꯉꯥꯜ ꯍꯟꯗꯛꯇꯤ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈꯤꯕꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯏꯐꯕꯤꯕꯨ ꯀꯧꯕ ꯉꯝꯂꯝꯗꯦ꯫ ꯑꯣꯐꯤꯁꯇ ꯔꯥꯖꯁ꯭ꯔꯤꯅ "ꯃꯉꯥꯜ, ꯅꯍꯥꯟ ꯅꯣꯡꯃ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯅ ꯅꯪꯒꯤ ꯃꯔꯝꯗ ꯌꯥꯝ ꯀꯨꯞꯅ ꯍꯪꯂꯝꯃꯤꯅꯦ. ꯑꯗꯨꯕꯨ ꯅꯪꯒ ꯑꯃꯨꯛ ꯈꯪꯅꯩꯔꯕ?" ꯃꯉꯥꯜꯅ "ꯍꯥ, ꯅꯠꯇꯦꯗ, ꯏꯃꯥꯟꯅꯕꯤꯅꯤ." ꯔꯥꯖꯁ꯭ꯔꯤꯅ "ꯊꯥꯖꯗꯦꯗ, ꯃꯉꯥꯜꯅꯕꯣ." ꯕꯣꯕꯤꯅ "ꯀꯩꯅꯣꯅꯦ, ꯃꯉꯥꯜꯗꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯂꯩꯖꯔꯒꯦꯅ ꯇꯥꯟꯅꯔꯤꯅꯦ, ꯅꯠꯇ꯭ꯔꯣ ꯃꯇꯥꯎ?" ꯃꯉꯥꯜ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯅꯣꯛꯁꯤꯟꯅꯔꯒ ꯇꯣꯛꯏ꯫ ꯃꯉꯥꯜ ꯍꯟꯗꯛꯇꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯆꯤ ꯃꯆꯤ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯉꯥꯜ ꯊꯕꯛ ꯍꯜꯂꯛꯄꯗ ꯕꯖꯥꯔ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯍꯦꯟꯖꯥꯡ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃ ꯃꯉꯥꯜꯒꯤ ꯅꯥꯀꯟꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯅ "ꯁꯣꯛꯄ꯭ꯔꯥ? ꯑꯁ, ꯐꯖꯅ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯣ? ꯁꯣꯛꯂꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ?" ꯍꯥꯏꯗꯨꯅ ꯐꯝꯊꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯡꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯚꯥꯅꯨꯅ "ꯗꯥ, ꯇꯧꯍꯩꯗꯤꯌꯦ, ꯈꯣꯡꯗꯣ ꯁꯣꯛꯄꯤꯒꯅꯨ. ꯐꯠꯇꯦꯕ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ ꯁꯦ." ꯍꯦꯟꯊꯣꯏꯅ "ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯈꯣꯡꯗ ꯁꯣꯛꯂꯒ ꯇꯧꯍꯩꯗꯦꯅ ꯑꯩꯅ ꯄꯥꯏꯗꯈꯩ ꯌꯦꯡ ꯇꯥꯔꯦ. ꯑꯗꯨꯗꯤ ꯈꯔ ꯌꯥꯝ ꯄꯥꯏꯒꯦ." ꯚꯥꯅꯨꯅ "ꯍꯩꯃꯥ, ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯦꯗ. ꯑꯁ, ꯅꯨꯡꯁꯤꯗꯦꯆꯣ." ꯍꯦꯟꯊꯣꯏꯅ "ꯅꯪꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯦ." ꯍꯥꯏꯗꯨꯅ ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯉꯥꯜ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯌꯥꯏꯐꯕꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯦꯝꯃꯅ "ꯏꯕꯨꯡꯉꯣ, ꯏꯅꯦꯒꯤꯁꯦ ꯉꯁꯤ ꯈꯔ ꯂꯧꯕꯤꯈꯣ." ꯃꯉꯥꯜꯅ "ꯀꯌꯥꯅꯣ ꯏꯅꯦ?" ꯃꯦꯝꯃꯅ "100 ꯄꯨꯈ꯭ꯔꯣ. ꯏꯅꯦꯁꯦ ꯌꯨꯝ ꯍꯟꯕꯁꯨ ꯊꯦꯡꯈ꯭ꯔꯅꯤ. ꯃꯄꯥ ꯃꯆꯥꯁꯨ ꯅꯥꯍꯧꯔꯤ. ꯄꯣꯠꯅ ꯁꯤꯠꯇꯕꯒ ꯏꯅꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ." ꯃꯉꯥꯜ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯑꯣ, ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ
kaya wazariba aduga aina aigidama wazaribi yafabibu memana nangsu tawroige hairo inena masaida indagi pharapa ngangakani mangal gyan dai ine lawniye bibirose paisa sida leire memana ibungo ine yam nungaire ichana tawba thaba khudima mai pa uko mangal mayum dalakle chakhum changlakpada yafabi hinjang semduna leirami yaimabina ngasidi kainumino ichase hinjang ga leireida nangi sibu nangna leireira nupina ga pirakpadi natteko mangalna ima aina leirakpani haramnaga mapan thoki yaimabina haima magi sibu sauri bahaidura bema se masimte yengunhe yafabina hoima chai sing chaba loraduna mayam tumna batawri yafabina mangali phamung fajana sembiraga magi phamung semli mangal mamai mami tathokloba matung mai kada changai mangal mai phamungda munni yengi amu yafabina thariba makhoigi hana tumna phamungduda yengi phamungduda changni changbadi ngamda tapna mai phamungduda hipthai macha thoina papa nang ekoi phamungda sunglak la roidra wahangduda yafabi mangalda yengi mangasu yafabida hafet yengoi ikaidina mu phatluk thai wadi ngangdi macha thoina lakpinu aina haibusu khumde mama asidi wari nungai bi libiu ko yafabina libi doini se lengdana tumuko mangal magi phamungda hipna haukraba thodoksing ningsing lakli mangalna yafabi akhoi macha thoise mama maliko machin macha se nang yam mali yafabina aduga manaton sina mapa mali mangalna yafabida munne yengi yafabina da kai khuyengno aduma yengkano kai mangalna isa leirasibo engon ikai biga tawi masi manaton si sikke yafabina da naimi as da kaluin ta tare nasa mamang sida ikai da tawzano mangalna mamit udriba angang sina urani dat yafabina yam khatra ijase mapaga loradi takna phana ngamloi mangalna is mapa loradi mi oidoine mi naga henjin yaroidoine yafabina ho adumaina ga tawba yaroi ijadi mi ingta phandoine doctor ohendoine mangalna mamit usanduna haukraba thodoksi ningsingningai yafabina mangal tumna boiningdana hongdai kumduna mangalgi phaizu sikhat pirami mangasu tumsinaba sari yafabina da nangdi kaya ningai dana tumliba adubu aigi thamoida chakliba maisak sidi karamba numitta ubigani ai nangbu yam nungsiye da aigi da mangaldo halaklo ai mabu yam nungsiye hairamlaga mai phamungda kakakre mangasu kadomdagino khangdi mapi sintarakli mabukningda mathanta khalli yafabi ai ichilsina nangbu kobu ngamdre isagi iral khanglaba aina nafamda lankre haiba wahaise haibigi pangal leitre aise kayada okludrabano aigi damakta wazarabi nangbu miraiduna kayada ngausinaruraba icha leiraba aina nupi koidana nangbu mirairure yaifabi adubu nasidi ai achumran karino khangle ai karamna ichilsina nangbu kaugani aisu nangbu nungsiye ai namana chabu nungsiye ai mikap thokle yaifabi yafabina macha thoi ai nangi khanbada yamna wai nangbudi namagumna awafamda tahaningdiye ima leitrabasu ipagi minungsi phanglatraba namani nangsu ngasidi namagi laibakse taradra henong damba tingkhangi lambi asida aibu kayam kuina chadan ki khallibano aisu khanglibani tingkhangi chainasi kayam kuina khangngongani ngasidi ai yamna ware haiduna lona kapchari yafabina lona kaplibadu mangal tadaba natti mangal makhong thangdaduna thimningli adubu maral singna makhongdu phajingduna thamle ngasidi mangal nupa hoijarasu lepa leitana piran sinthalari ahing sina thingzilaklaga hena awaba piri mangal ahing adu tumba yadre thingzilakle tapna phawungdai kumtharaga mai thalami nakanda yafabiga machanupiga ingaidana tumli badu peni yengse
ꯆꯪꯁꯤꯟꯕꯗꯤ ꯉꯝꯗ ꯆꯪꯁꯤꯟꯒꯤ ꯈꯟꯅ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯡꯖꯤꯜꯂꯨꯏ ꯌꯥꯏꯐꯕꯤ ꯌꯥꯎꯂꯛꯄ ꯎꯕꯗ ꯈꯣꯡꯊꯥꯡꯗꯨ ꯍꯟꯗꯣꯛꯇꯨꯅ ꯃꯩ ꯃꯨꯊꯠꯂꯒ ꯃꯥꯏ ꯐꯥꯃꯨꯡꯗ ꯀꯥꯈꯠꯂꯤ ꯃꯉꯥꯜꯅ ꯉꯁꯤꯗꯤ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯆꯩꯅꯥ ꯐꯪꯂꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯩꯅ ꯉꯁꯤ ꯑꯁꯨꯛ ꯋꯥꯔꯤꯕ ꯑꯁꯨꯝꯅ ꯌꯥꯏꯐꯕꯤꯅ ꯅꯍꯥꯟ ꯃꯈꯩ ꯋꯥꯔꯝꯒꯗꯕꯁꯤꯡꯗꯣ ꯑꯩ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯃꯥꯏꯊꯤꯔꯦ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯉꯥꯜ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯔꯥꯜ ꯄꯨꯝꯕ ꯌꯥꯏꯐꯕꯤꯗ ꯉꯥꯛꯄꯤꯌꯣ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯌꯥꯏꯐꯕꯤ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯂꯤ ꯃꯉꯥꯜ ꯃꯄꯥꯟꯗꯒꯤ ꯈꯕꯔ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯉꯛꯏ ꯌꯥꯏꯐꯕꯤ ꯃꯉꯥꯜ ꯎꯕꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯃꯉꯥꯜꯅ ꯌꯥꯏꯐꯕꯤ ꯃꯉꯥꯜꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯀꯧꯔꯤꯕꯗꯨꯒꯤ ꯃꯔꯝ ꯈꯪꯅꯤꯡꯂꯤ ꯌꯥꯏꯐꯕꯤ ꯐꯠ ꯂꯩꯊꯣꯔꯛꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯃꯉꯥꯜ ꯇꯞꯅ ꯌꯥꯏꯐꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯌꯥꯏꯃꯕꯤꯅ ꯌꯥꯏꯐꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ ꯑꯉꯥꯡꯁꯦ ꯌꯥꯝ ꯀꯞꯄꯦꯅꯦ ꯌꯥꯏꯐꯕꯤꯅ ꯑꯧ ꯇꯥꯔꯦ ꯏꯃꯥ ꯍꯥꯏꯔꯗꯨꯅ ꯂꯩꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯆꯥꯊꯣꯏꯅ ꯃꯃꯥ ꯄꯨꯛ ꯌꯥꯝ ꯅꯥꯏꯌꯦ ꯃꯃꯥ ꯌꯥꯏꯐꯕꯤꯅ ꯍꯥ ꯃꯆꯥꯊꯣꯏꯕꯣ ꯁꯦ ꯃꯃꯥ ꯌꯦꯡꯒꯦ ꯃꯆꯥꯊꯣꯏ ꯀꯞꯄ ꯂꯦꯞꯂꯝꯗꯦ ꯃꯉꯥꯜꯁꯨ ꯃꯆꯥꯅꯨꯄꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯉꯥꯜꯅ ꯊꯣꯏ ꯀꯩꯗꯧꯔꯒꯦ ꯏꯆꯥꯊꯣꯏ ꯀꯩꯗꯧꯔꯒꯦ ꯍꯥ ꯄꯄꯥ ꯂꯩꯁꯤꯗꯤ ꯁꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯃꯆꯥꯅꯨꯄꯤ ꯀꯞꯄꯗꯨꯒꯤ ꯑꯃꯨꯛ ꯄꯥꯈꯠꯂꯤ ꯌꯥꯏꯐꯕꯤꯅ ꯃꯆꯥꯊꯣꯏ ꯁꯦ ꯏꯁꯤꯡꯁꯦ ꯊꯛꯎꯁꯦ ꯀꯞꯀꯅꯨꯁꯦ ꯏꯆꯥꯕꯨ ꯌꯥꯝ ꯋꯥꯔꯕꯣ ꯃꯉꯥꯜꯅ ꯌꯥꯏꯐꯕꯤ ꯑꯉꯥꯡꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯄꯨꯁꯦ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯔꯛꯀꯦ ꯌꯥꯏꯐꯕꯤꯁꯨ ꯏꯐꯤꯡ ꯐꯤꯡꯅ ꯃꯐꯤ ꯁꯦꯠꯆꯤꯟꯗꯨꯅ ꯃꯆꯥꯕꯨ ꯄꯝꯈꯠꯂꯤ ꯌꯥꯏꯃꯕꯤꯅ ꯍꯩ ꯑꯉꯥꯡꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯅꯣꯏꯕꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯌꯥꯏꯐꯕꯤꯅ ꯏꯃꯥ ꯑꯉꯥꯡꯁꯦ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗ ꯄꯨꯔꯨꯔꯒꯦ ꯀꯞꯄꯁꯦ ꯂꯦꯞꯄꯨ ꯌꯥꯗ꯭ꯔꯦ ꯌꯥꯏꯃꯕꯤꯅ ꯆꯣ ꯅꯤꯡꯊꯤꯖꯅ ꯌꯦꯡꯊꯣꯔꯛꯎꯀꯣ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯃꯉꯥꯜ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯝꯃꯤ ꯃꯉꯥꯜꯅ ꯃꯆꯥꯊꯣꯏ ꯀꯞꯂꯅꯨꯁꯦ ꯏꯆꯥ ꯐꯔꯗꯧꯅꯦ ꯗꯣꯛꯇꯔꯗꯅꯦ ꯍꯤꯗꯥꯛ ꯑꯍꯥꯎ ꯄꯤꯔꯛꯇꯣꯏꯅꯦ ꯌꯥꯏꯐꯕꯤ ꯃꯉꯥꯜꯗ ꯑꯃꯨꯛ ꯌꯦꯡ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯃꯆꯥꯊꯣꯏꯕꯨ ꯅꯔꯁꯁꯤꯡꯒ ꯄꯨꯟꯅ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯄꯨꯁꯤꯟꯗꯨꯅ ꯌꯦꯡꯂꯤ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗ ꯑꯉꯥꯡꯁꯦ ꯇꯤꯟ ꯂꯣꯏ ꯇꯧꯔꯤꯅꯤ ꯑꯩꯅ ꯄꯤꯔꯤꯕ ꯍꯤꯗꯥꯛꯁꯦ ꯆꯥꯕꯗ ꯊꯨꯅ ꯑꯗꯨꯝ ꯐꯖꯈ꯭ꯔꯅꯤ ꯍꯧꯖꯤꯛꯇꯤ ꯍꯤꯗꯥꯛ ꯀꯥꯞꯄꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯝꯖꯔꯤꯅꯤ ꯀꯔꯤꯝꯇ ꯄꯥꯈꯠꯄꯤꯔꯨꯔꯅꯨ ꯃꯉꯥꯜꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯃꯉꯥꯜꯒ ꯌꯥꯏꯐꯕꯤꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯄꯨꯟꯅ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤ ꯃꯉꯥꯜꯅ ꯇꯞꯅ ꯌꯥꯏꯐꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏ ꯌꯥꯏꯐꯕꯤ ꯃꯉꯥꯜꯗ ꯇꯞꯅ ꯌꯦꯡꯉꯤ ꯃꯉꯥꯜꯅ ꯌꯥꯏꯐꯕꯤ ꯅꯪ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯔꯕ꯭ꯔꯣ ꯌꯥꯏꯐꯕꯤ ꯇꯞꯅ ꯋꯥꯔꯧꯗꯦ ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯇꯦꯗ ꯃꯉꯥꯜꯅ ꯃꯔꯧ ꯂꯩꯕ ꯅꯪꯒꯤ ꯄꯥꯎꯈꯨꯝꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯟꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯌꯥꯏꯐꯕꯤ ꯌꯥꯏꯐꯕꯤꯅ ꯗꯗꯥꯕꯨ ꯑꯋꯥꯕ ꯈꯪꯕ꯭ꯔꯅꯦ ꯄꯨꯟꯁꯤꯁꯦ ꯋꯥꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯗꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯅꯨꯡꯉꯥꯏꯖꯒꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯉꯥꯜꯅ ꯑꯩꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯝꯅ ꯋꯥꯍꯜꯂꯦ ꯁꯤ ꯅꯠꯇ꯭ꯔꯥ ꯌꯥꯏꯐꯕꯤꯅ ꯅꯠꯇꯦ ꯑꯗꯨꯝ ꯍꯥꯏꯅꯣꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯉꯥꯜꯅ ꯌꯥꯏꯐꯕꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯌꯥꯏꯐꯕꯤ ꯀꯞꯂꯤ ꯗꯥ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯃꯪꯂ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯂ ꯉꯁꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯗꯥ ꯃꯉꯥꯜ ꯑꯁꯤꯕꯨ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯗꯥ ꯃꯉꯥꯜꯗꯨꯔ ꯅꯠꯇ꯭ꯔꯒ ꯃꯉꯥꯜꯅ ꯌꯥꯏꯐꯕꯤꯒꯤ ꯃꯈꯨꯠ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯌꯥꯏꯐꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯃꯤꯔꯥꯏꯔꯨꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟꯗꯣ ꯑꯩ ꯏꯁꯥꯅ ꯈꯪꯂꯛꯂꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯛꯂꯦ ꯌꯥꯏꯐꯕꯤ ꯑꯩ ꯅꯪꯕు ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏꯌꯦ ꯅꯪꯒꯤ ꯑꯋꯥꯕ ꯇꯤꯟꯈꯪꯒꯤ ꯂꯝꯕꯤ ꯄꯨꯝꯕ ꯑꯩꯅ ꯀꯛꯊꯠꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯝꯕꯤꯗ ꯑꯃꯨꯛꯇꯗꯤ ꯄꯨꯟꯅ ꯃꯍꯧꯁꯥꯒꯨꯝ ꯆꯠꯃꯤꯟꯅꯁꯤ ꯌꯥꯏꯐꯕꯤ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯐꯝꯗ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯌꯥꯏꯐꯕꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯌꯥꯏꯐꯕꯤꯅ ꯃꯉꯥꯜꯒꯤ ꯃꯤꯠꯀꯤ ꯄꯤ ꯇꯞꯅ ꯇꯩꯊꯣꯛꯄꯤ ꯗꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯈꯛꯇꯅꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯁꯝꯕꯜ ꯈꯥꯕꯤꯗ꯭ꯔꯕ ꯎꯄꯥꯜꯁꯨ ꯑꯗꯨꯃꯛ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥꯕꯨ ꯊꯦꯡꯅꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯗꯗꯥꯅ ꯉꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯛꯄꯗ ꯀꯅꯥꯕꯨ ꯑꯩꯅ ꯀꯤꯔꯨꯒꯅꯤ ꯇꯤꯟꯈꯪꯒꯤ ꯂꯝꯕꯤ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯐꯨꯁꯟꯃꯤꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯁꯤꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯊꯥꯗꯣꯛꯀꯦ ꯈꯟꯕꯤꯅꯨꯀꯣ ꯗꯥ ꯃꯉꯥꯜꯅ
ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯌꯥꯏꯐꯕꯤ ꯑꯩꯕꯨ ꯊꯥꯖꯧ ꯑꯩ ꯉꯁꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯏ ꯌꯥꯏꯐꯕꯤ ꯌꯥꯏꯐꯕꯤꯅ ꯃꯉꯥꯜꯒꯤ ꯃꯅꯥꯇꯣꯟꯗ ꯀꯞꯂꯤ ꯀꯞꯂꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯖꯤꯟꯅ ꯁꯤꯛꯂꯝꯃꯤ ꯃꯆꯥꯊꯣꯏꯅ ꯃꯃꯥ ꯄꯄꯥ ꯃꯉꯥꯜꯅ ꯃꯆꯥꯊꯣꯏ ꯄꯄꯥꯁꯤꯗ ꯂꯩꯌꯦ ꯏꯆꯥ ꯅꯥꯕ ꯐꯔꯕꯣ ꯃꯆꯥꯊꯣꯏꯅ ꯄꯄꯥ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯥꯊꯣꯏꯁꯨ ꯅꯥꯕ ꯐꯗꯨꯅ ꯃꯌꯨꯝꯗ ꯄꯨꯊꯔꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯣ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯃꯉꯥꯜꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯃꯆꯥꯊꯣꯏꯅ ꯄꯄꯥ ꯅꯪ ꯉꯁꯤꯗꯤ ꯁꯤꯗ ꯇꯨꯝꯗꯣꯏꯔꯣ ꯌꯥꯏꯐꯕꯤ ꯃꯃꯣꯟ ꯅꯣꯛꯏ ꯋꯥꯗꯤ ꯉꯥꯡꯂꯝꯗꯦ ꯃꯉꯥꯜꯅ ꯄꯄꯥ ꯉꯁꯤꯗꯒꯤ ꯃꯆꯥꯊꯣꯏꯒ ꯄꯨꯟꯅ ꯇꯨꯝꯂꯗꯧꯅꯤ ꯃꯆꯥꯊꯣꯏꯅ ꯑꯁꯣꯝꯗ ꯑꯗꯨꯝ ꯇꯨꯝꯃꯣ ꯄꯄꯥ ꯍꯨꯃꯥꯡ ꯁꯧꯋꯦꯕ ꯃꯉꯥꯜ ꯌꯥꯏꯐꯕꯤꯗ ꯌꯦꯡꯉꯒ ꯅꯣꯛꯏ ꯁꯧꯗꯦ ꯁꯧꯗꯦ ꯌꯥꯝ ꯏꯪꯉꯦ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯤ ꯃꯆꯥꯊꯣꯏꯅ ꯑꯁ ꯍꯨꯃꯥꯡ ꯁꯧꯋꯦ ꯍꯥꯏꯔꯒ ꯃꯉꯥꯜ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯟꯅꯒꯨꯝ ꯇꯧꯈꯤꯗ꯭ꯔꯦ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯦ ꯑꯁꯨꯝꯅ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯃꯆꯥꯊꯣꯏꯅ ꯃꯃꯥ ꯑꯩꯈꯣꯏ ꯅꯅꯥꯎꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯃꯥꯗꯤ ꯃꯃꯤꯠ ꯎꯗ꯭ꯔꯤꯕꯣ ꯃꯉꯥꯜꯅ ꯅꯅꯥꯎꯒꯤ ꯈꯖꯥꯏ ꯄꯥꯏꯕꯤꯒꯅꯨꯀꯣ ꯃꯆꯥꯊꯣꯏ ꯐꯠꯇꯦꯀꯣ ꯃꯆꯥꯊꯣꯏꯅ ꯑꯁ ꯄꯄꯥꯁꯦ ꯅꯅꯥꯎꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ ꯌꯥꯏꯐꯕꯤꯅ ꯃꯆꯥꯊꯣꯏ ꯇꯨ ꯅꯅꯥꯎꯁꯦ ꯅꯣꯛꯏꯁꯦ ꯎꯕ꯭ꯔꯥ ꯆꯦ ꯀꯧꯋꯣ ꯊꯣꯏꯊꯣꯏꯕ ꯃꯆꯥꯊꯣꯏꯅ ꯃꯔꯣꯟꯁꯨ ꯊꯣꯛꯇꯕꯁꯤꯕꯨ ꯃꯃꯥ ꯀꯧꯋꯣ ꯅꯅꯥꯎ ꯃꯉꯥꯜꯅ ꯑꯩꯈꯣꯏ ꯃꯆꯥꯊꯣꯏꯁꯦ ꯌꯥꯝ ꯁꯤꯡꯉꯤꯅꯦ ꯃꯆꯥꯊꯣꯏꯅ ꯄꯄꯥ ꯅꯪ ꯅꯨꯡꯁꯤꯗꯦ ꯅꯅꯥꯎꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯃꯉꯥꯜꯅ ꯀꯅꯥꯅ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯃꯆꯥꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯈꯖꯥꯏꯗ ꯆꯨꯞꯄꯤꯔꯝꯃꯤ ꯃꯆꯥꯊꯣꯏꯅ ꯅꯀꯣꯏꯗꯣ ꯂꯣꯏꯅ ꯌꯨꯔꯦ ꯄꯄꯥ ꯃꯥꯏꯒ ꯗꯥꯛ ꯇꯥꯔꯅꯤꯌꯦ ꯐꯤल्म ꯀꯨꯝꯕ ꯌꯥꯔꯔꯣꯏꯌꯦ ꯌꯥꯏꯐꯕꯤꯅ ꯃꯕꯣꯛꯅ ꯆꯥꯎꯔꯒ ꯐꯤल्म ꯀꯨꯝꯍꯟꯅꯤ ꯍꯥꯏꯕꯩꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯉꯥꯜꯅ ꯍꯦ ꯐꯤल्म ꯀꯨꯝꯕ ꯌꯥꯗꯦ ꯏꯆꯥꯗꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯗꯣꯛꯇꯔ ꯑꯣꯏꯍꯟꯗꯣꯏꯅꯤ ꯊꯥꯗꯣꯏꯅ ꯕꯦꯝꯃ ꯅꯅꯦ ꯃꯣꯏꯁꯨ ꯀꯥ ꯁꯦꯡꯍꯧꯔꯤ ꯄꯣꯠ ꯆꯩꯗꯣ ꯂꯣꯏꯁꯤꯜꯂꯕ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯤ ꯊꯦꯡꯈꯤꯅꯤ ꯌꯥꯏꯐꯕꯤꯁꯨ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡ ꯗꯣꯛꯇꯔꯅ ꯍꯟꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯂꯤ ꯂꯝꯕꯤꯗ ꯌꯥꯏꯐꯕꯤꯅ ꯗꯥ ꯒꯥꯔꯤ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯑꯁꯤꯗ ꯊꯣꯔꯛꯏꯁꯦ ꯃꯦꯃꯤꯇꯥ ꯅꯠꯇ꯭ꯔꯣ ꯃꯉꯥꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯌꯥꯏꯐꯕꯤ ꯒꯥꯔꯤ ꯃꯈꯥꯗ ꯀꯨꯝꯊꯗꯕꯤ ꯃꯅꯨꯡꯗꯒꯤ ꯂꯥꯎꯔꯝꯃꯤ ꯃꯦꯃꯤꯇꯥ ꯇꯥꯔꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯃꯦꯃꯤꯇꯥꯅ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯗꯥ ꯃꯉꯥꯜ ꯏꯅꯝꯃ ꯅꯨꯡꯉꯥꯏꯔꯤꯀꯣ ꯌꯥꯏꯐꯕꯤꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯞꯇꯥꯃꯨꯛ ꯐꯥꯔꯦ ꯑꯉꯥꯡ ꯎꯅꯕꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯛꯄ ꯃꯦꯃꯤꯇꯥꯅ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯃꯁꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯏꯐꯕꯤꯅ ꯅꯨꯄꯥꯅꯤ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯃꯥꯅ ꯀꯅꯥ ꯃꯦꯃꯤꯇꯥꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯕꯩ ꯌꯨꯝꯗ ꯆꯠꯂꯨꯕꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯅꯨꯄꯥꯅꯤ ꯇꯨ ꯑꯥꯗꯒꯤ ꯌꯨꯝꯁꯤꯅꯦ ꯃꯉꯥꯜꯗꯤ ꯋꯥꯒ ꯑꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯌꯥꯏꯐꯕꯤꯅ ꯑꯗꯨꯗꯤ ꯐꯔꯦ ꯅꯣꯡꯃꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯁꯤꯀꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯃꯦꯃꯤꯇꯥꯅ ꯍꯣꯏ ꯃꯉꯥꯜꯅ ꯆꯠꯂꯨꯈꯤꯒꯦꯀꯣ ꯃꯦꯃꯤꯇꯥꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ ꯊꯥꯁꯅꯥꯅ ꯃꯩ ꯑꯣꯛꯈꯤꯁꯤ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯤꯅꯦ ꯀꯀꯥ ꯍꯣꯏꯁꯨ ꯏꯟꯗꯣꯝꯆꯥ ꯍꯣꯏꯁꯨ ꯏꯃꯨꯡꯗ ꯂꯩꯔꯤꯕꯅꯤ ꯊꯥꯗꯣꯏꯅ ꯇꯨꯅꯤ ꯇꯞꯅ ꯆꯠꯂꯨꯀꯣ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯔꯛꯇ ꯕ꯭ꯔꯦꯛ ꯂꯧꯖꯈꯤ